ꯈꯨꯟꯅꯗꯨꯗ ꯃꯤꯁꯤ ꯆꯥꯗꯅ ꯍꯦꯛ ꯁꯤꯕꯒ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯊꯣꯛꯏ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯃꯊꯪ ꯑꯃꯨꯛ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯁꯝꯊꯔꯛꯄ ꯑꯗꯨꯅ ꯍꯧꯖ ꯀꯌꯥ ꯃꯥꯡꯂꯞꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯂꯥꯏꯔꯦꯟꯕꯗꯨ ꯉꯥꯏꯟꯕꯒꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯨꯛ ꯊꯧꯗꯣꯛ ꯐꯠꯇꯕ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯃꯤꯀꯨꯞꯅꯕꯁꯤꯡꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯍꯦꯟꯇꯣꯛꯇꯅ ꯂꯩ ꯃꯈꯣꯜ ꯃꯋꯥ ꯑꯃ ꯇꯥꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯕ ꯅꯨꯃꯤꯗꯥꯡ ꯀꯌꯥ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯝꯅꯈꯤꯕꯅꯤ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈꯤꯕꯅꯤ ꯑꯗꯨꯅ ꯆꯤꯡꯅꯕ ꯋꯥꯈꯜꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯃꯆꯨ ꯁꯪꯈꯤꯕꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ ꯑꯀꯤꯕ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯀꯨꯝꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯅꯣꯡꯖꯨ ꯑꯗꯨꯇ ꯉꯥꯏꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯨꯔꯤꯕ ꯄꯁꯣꯠꯀꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯏꯃꯣꯆꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯤꯠꯇꯨ ꯀꯪꯂꯥ ꯑꯝꯇ ꯎꯏꯁꯤꯜꯂꯨ ꯌꯥꯗꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯍꯤꯡꯁꯤꯃꯛꯇꯗ ꯊꯥꯡꯖꯃꯥꯏꯃꯨ ꯃꯥꯒꯤ ꯀꯥꯗ ꯋꯥꯈꯜ ꯈꯜꯂꯤ ꯏꯁ ꯑꯩ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯊꯋꯥꯏ ꯃꯆꯥꯁꯦ ꯃꯥꯡꯂꯝꯅꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯄ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯉꯣꯟꯗ ꯇꯥꯒꯗꯕ ꯗꯁꯥꯗꯣ ꯏꯇꯩꯃ ꯄꯁꯣꯠꯇ ꯍꯟꯖꯤꯜꯂꯒ ꯇꯥꯈꯤꯕꯁꯨ ꯑꯗꯨꯕꯨ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯔꯥꯡꯒꯤ ꯐꯤꯕꯝꯗꯨꯗ ꯌꯨꯝ ꯌꯧꯕ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯩꯗꯧꯉꯩ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯣꯏꯗꯣꯏꯅꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯨꯈꯣꯏꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯋꯥꯈꯜ ꯑꯃꯗꯣ ꯂꯃꯨꯛꯅꯔꯝꯃꯤ ꯉꯔꯥꯡ ꯏꯇꯩꯃ ꯄꯁꯣꯠꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯥꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯃꯥꯡꯒꯣꯜ ꯖꯥꯎꯒꯩꯒ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯇꯩꯃ ꯄꯁꯣꯠꯄꯨ ꯀꯜꯂꯝꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯐꯨꯝꯕꯪꯅꯩ ꯇꯞꯅ ꯑꯁꯨꯝ ꯈꯥꯝꯕ ꯌꯥꯗꯅ ꯑꯀꯟꯕ ꯏꯆꯦꯜꯒ ꯄꯥꯡꯀꯛ ꯑꯣꯏꯕ ꯃꯅꯤꯡ ꯍꯪꯒꯠꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯦꯟꯗꯕ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯗ ꯑꯍꯤꯡꯒꯤ 12 ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯌꯧꯔꯦ ꯃꯇꯝ ꯇꯟꯖꯥꯁꯤꯗ ꯄꯁꯣꯠꯀꯤ ꯇꯦꯡꯊꯥꯈꯣꯜ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯍꯤꯡꯅꯤꯡꯂꯤꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯏꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯂꯤ ꯑꯍꯤꯡꯗꯨꯗ ꯉꯁꯤꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯒꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯃꯊꯤ ꯐꯣꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯣꯏꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯃꯤ ꯑꯌꯥꯝꯕꯗꯤ ꯇꯨꯝꯅꯈꯤꯕꯅ ꯀꯅꯥꯁꯨ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯗꯤ ꯇꯦꯡꯊꯥꯈꯣꯜꯗꯨꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯍꯤꯡꯁꯤꯃꯛꯇꯗ ꯃꯥꯏꯕ ꯍꯩꯇꯣꯏꯒꯤ ꯌꯨꯝꯗꯗꯤ ꯍꯩꯇꯣꯏꯗꯤ ꯕꯩꯇ ꯑꯣꯏꯕ ꯆꯠꯂꯒ ꯆꯤꯟꯖꯥꯛ ꯀꯥꯝꯕ ꯋꯥꯔꯛꯄ ꯉꯝꯗꯕꯅ ꯃꯥꯗꯤ ꯏꯁꯤꯁꯤꯒꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯌꯨ ꯉꯥꯎꯔꯨꯕꯒꯤ ꯃꯌꯥꯏꯁꯨ ꯈꯔ ꯍꯟꯊꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯀꯥꯡꯊꯣꯜ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯄꯁꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯨ ꯉꯥꯎꯔꯨꯕꯒꯤ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯏꯆꯠ ꯆꯠꯂꯦ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯇꯥꯗꯥ ꯑꯩꯒꯤ ꯅꯥꯗ ꯌꯥꯅꯕ ꯁꯅꯥꯗꯤ ꯀꯗꯥꯏ ꯌꯥꯝ ꯋꯥꯅ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯨꯗꯨꯅ ꯇꯥꯟꯖꯈꯤꯕꯅꯤ ꯇꯥꯗꯥ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟ ꯈꯔꯗꯨꯅ ꯀꯣꯟꯁꯪꯗ ꯌꯥꯝ ꯋꯥꯅ ꯁꯅꯥꯁꯟ ꯑꯄꯤꯛꯄꯁꯦ ꯂꯦꯞꯆꯈꯤꯕꯅꯤ ꯇꯥꯗꯥ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯩꯒꯤ ꯁꯅꯥꯗꯣ ꯄꯤꯌꯣ ꯑꯩꯅ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯒꯤ ꯁꯅꯥꯗꯣ ꯄꯨꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯇꯠꯇꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯟꯖꯤꯟ ꯍꯧꯗꯣꯛꯂꯔꯕꯗ ꯃꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯌꯨ ꯊꯛꯂꯨꯕꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯍꯩꯇꯣꯏꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯍꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯏꯈꯪ ꯍꯦꯛ ꯈꯪꯗꯅ ꯅꯣꯏ ꯅꯄꯥꯒꯤ ꯃꯔꯜ ꯇꯣꯝꯕ꯭ꯔꯥ ꯍꯧꯖꯤꯛꯄꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯇꯥꯗꯥ ꯃꯤꯟꯅꯕ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯀꯅꯥꯅꯣ ꯌꯥꯝ ꯀꯣꯊꯔꯤꯗꯣ ꯍꯥ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯆꯩ ꯅꯤꯔꯔꯕ ꯆꯠꯊꯣꯛꯎꯔꯣ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯇꯥꯗꯅ ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯀꯅꯤ ꯑꯩꯒꯤ ꯄꯣꯠ ꯏꯔꯟꯗꯣ ꯄꯤꯕꯤꯔꯛꯑꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯇꯥꯗꯥ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗꯦ ꯃꯁꯤ
ꯃꯔꯩ ꯌꯥꯝꯅ ꯁꯥꯡꯉꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯔꯤꯗ ꯐꯣꯟ ꯍꯥꯏꯔ ꯂꯧꯔꯗꯅ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯃꯆꯤꯟꯗ ꯂꯥꯛꯄꯈꯩꯗꯣ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯣ ꯑꯁꯤꯕꯒꯤ ꯃꯔꯜ ꯂꯧꯔꯒ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯅꯣ ꯄꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯃꯩ ꯆꯨꯗ꯭ꯔꯤꯉꯩ ꯃꯤꯔꯛ ꯅꯥꯔꯛ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯥꯗ ꯌꯥꯟꯕ ꯁꯅꯥ ꯅꯪꯅ ꯊꯠꯈꯤꯕꯗꯣ ꯄꯤꯔꯣ ꯑꯩ ꯂꯥꯛꯄꯗ ꯄꯨꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯣꯏꯇ꯭ꯔꯪ ꯄꯥꯇꯪ ꯉꯥꯡꯂꯝꯕ ꯃꯥꯏꯕ ꯍꯩꯇꯣꯏ ꯃꯃꯤꯠ ꯆꯤꯡꯂꯛꯏ ꯑꯀꯣꯏꯕꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯌꯨ ꯉꯥꯎꯕꯒꯤ ꯅꯤꯁꯥꯗꯣ ꯈꯔꯗꯤ ꯍꯟꯊꯔꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯄꯣꯂꯣꯏꯔꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯒꯤ ꯐꯤꯖꯪ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗ ꯃꯅꯥꯗ ꯌꯥꯟꯕ ꯄꯁꯣꯠꯀꯤ ꯁꯅꯥꯅꯅꯤ ꯁꯟꯁꯨ ꯌꯥꯝꯗꯕꯗꯣ ꯊꯥꯗꯠꯈꯤꯕ ꯃꯗꯨ ꯊꯠꯂꯒ ꯇꯨꯃꯤꯟ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯂꯥꯛꯄ ꯀꯅꯥꯁꯨ ꯎꯍꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯉꯛꯇꯕ ꯉꯝꯗꯦ ꯑꯍꯤꯡꯁꯤꯗ ꯑꯁꯤꯕ ꯃꯁꯥ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯁꯅꯥ ꯑꯗꯨ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯕ ꯂꯥꯛꯄꯁꯤꯗ ꯃꯁꯥꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯑꯃ ꯐꯥꯎꯖꯩ ꯃꯥ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯥꯟꯅꯩ ꯀꯔꯝꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯅꯣ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯗꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯌꯨ ꯉꯥꯎꯔꯤꯉꯩ ꯄꯣꯂꯣꯏꯕ ꯂꯣꯏꯔꯛꯄꯗ ꯃꯥꯗꯤ ꯀꯟꯅ ꯅꯤꯁꯥ ꯈꯥꯏꯔꯤꯉꯩ ꯃꯪꯊꯣꯡ ꯊꯤꯡꯕ ꯀꯥꯎꯔꯦ ꯍꯧꯖꯤꯛꯇꯗ ꯕꯥꯞ ꯑꯣꯏꯔꯦ ꯃꯪꯊꯣꯡ ꯂꯣꯟꯕꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯄꯨꯔꯤꯕ ꯃꯍꯥꯛꯅ ꯂꯥꯏꯊꯣꯛꯂꯨꯕꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯁꯤꯅ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯍꯧꯒꯠꯂꯦ ꯃꯥꯏꯕ ꯍꯦꯠꯇꯣꯏ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯄꯣꯗꯣꯜꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯀꯥꯗꯨꯒꯤ ꯑꯃꯝꯕ ꯀꯣꯛꯅꯕ ꯊꯥꯜꯂꯦ ꯀꯦꯔꯣꯁꯤꯟꯗꯨ ꯂꯤꯛꯂꯤꯗꯨꯗ ꯃꯔꯦꯞꯇꯨ ꯇꯪꯈꯥꯏ ꯆꯟꯅ ꯂꯩ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯈꯨꯕꯥꯛ ꯃꯌꯥꯏꯗꯨꯗ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯜꯂꯦ ꯑꯗꯨꯒ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯅꯥꯟꯊꯖꯩ ꯃꯁꯥꯗ ꯇꯠꯇꯅ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯦ ꯄꯁꯣꯠꯀꯤ ꯊꯋꯥꯏꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯔꯦ ꯍꯣꯏ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯄꯁꯣꯠꯀꯤ ꯁꯅꯥꯗꯨ ꯑꯁꯤꯕꯒꯤ ꯃꯔꯜꯅꯤ ꯊꯧꯔꯛꯂꯔꯣꯏ ꯈꯟꯗꯨꯅ ꯊꯠꯂꯨꯔꯦ ꯑꯗꯨꯕꯨ ꯂꯧꯔꯨꯕ ꯁꯅꯥꯁꯤ ꯀꯔꯝꯅ ꯑꯁꯤꯕ ꯃꯁꯥꯗ ꯍꯟꯗꯣꯛꯀꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯄꯤꯔꯨꯔꯁꯨ ꯃꯥꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯔꯔꯣꯏ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯃꯤꯡꯒꯧꯗꯣ ꯃꯁꯥꯗ ꯅꯞꯂꯒꯅꯤ ꯍꯌꯦꯡꯋꯥꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ ꯑꯁꯤꯕꯒꯤ ꯃꯔꯜꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯄꯁꯣꯠꯀꯤ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯑꯍꯤꯡꯁꯤꯗ ꯊꯋꯥꯏꯁꯤꯕꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯤ ꯊꯣꯡ ꯍꯥꯏꯕꯗꯤ ꯃꯪꯊꯣꯡꯁꯨ ꯊꯤꯡꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯉꯣꯟꯗꯁꯨ ꯌꯦꯠꯂꯔꯣꯏ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯗꯕ ꯌꯦꯠꯂꯛꯀꯗꯕ ꯂꯣꯏꯅ ꯀꯟꯊꯣꯛꯂꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯑꯦ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯆꯞ ꯆꯥꯅ ꯌꯦꯠꯂꯕ ꯃꯇꯨꯡ ꯑꯁꯤ ꯊꯣꯡ ꯊꯤꯡꯒꯦ ꯃꯪ ꯊꯣꯡ ꯂꯣꯜꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯦ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯆꯨꯔꯤ ꯃꯥꯒꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯗ ꯃꯁꯝ ꯃꯅ ꯏꯐꯥ ꯐꯥ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯁꯝ ꯃꯅ ꯏꯐꯥ ꯐꯥ ꯃꯁꯝ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯑꯍꯤꯡꯕ ꯃꯤꯗꯧꯅ ꯃꯃꯥꯏꯗꯣ ꯏꯈꯨꯏ ꯈꯨꯏ ꯁꯔꯨ ꯈꯔꯁꯨ ꯎꯏ ꯈꯧꯔꯤ ꯎꯇꯣꯡꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯈꯧꯔꯤ ꯃꯄꯥꯒꯤ ꯁꯔꯨ ꯑꯁꯥꯡꯕꯗ ꯎꯏ ꯃꯈꯨꯠ ꯃꯁꯥ ꯏ ꯊꯥꯡꯗꯦ ꯋꯥꯀꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯁꯣꯠꯀꯤ ꯊꯋꯥꯏꯅ ꯍꯥꯏꯔꯛꯏ ꯏꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯑꯩꯕꯨ ꯅꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯤꯗꯦ ꯁꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯃꯤꯠ ꯊꯤꯠꯅ ꯅꯈꯣꯏꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯒꯨꯝꯅ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯀꯔꯤ ꯌꯦꯡꯂꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯁꯤꯕꯁꯨ ꯑꯍꯤꯡꯕꯒ ꯈꯔꯇꯅꯤ ꯈꯦꯠꯅꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯦ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯁꯅꯥ ꯄꯤꯔꯣ ꯑꯩꯒꯤ ꯁꯅꯥ ꯑꯁꯨꯝꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯥꯎꯔꯛꯄ ꯃꯥꯏꯕ ꯍꯩꯇꯣꯏꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯋꯥꯏꯗꯨ ꯇꯝꯅ ꯂꯪꯉꯤ ꯑꯗꯨꯝꯅ ꯂꯪꯕꯗꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯄꯣꯂꯣꯏꯈꯤꯕ ꯃꯪꯗꯨ ꯇꯥꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯃꯊꯟꯇ ꯑꯃꯝꯕ ꯃꯔꯛꯇ ꯅꯣꯡꯂꯤꯛ ꯃꯔꯛ ꯑꯗꯣ ꯌꯨ ꯉꯥꯎꯔꯨꯕꯒꯤ ꯅꯤꯁꯥ ꯍꯟꯊꯔꯛꯇꯨꯅ ꯊꯋꯥꯏꯁꯤꯗꯕꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯃꯪꯗꯨꯗ ꯌꯧꯔꯗꯤ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ
ꯑꯃꯨꯛ ꯍꯟꯅ ꯇꯝꯅ ꯂꯥꯏ ꯁꯥꯕ ꯉꯝꯂꯔꯣꯏ ꯃꯥꯒꯤ ꯃꯤꯔꯦꯜꯁꯤꯗꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯐꯥꯖꯤꯜꯂꯒꯦ ꯑꯗꯨꯒ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯅꯃꯛ ꯐꯅꯕ ꯑꯩ ꯍꯣꯠꯅꯔꯝꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯣꯡꯀꯥꯞ ꯌꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯪ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯪ ꯌꯧꯔꯛꯄ ꯃꯄꯥ ꯑꯗꯨꯋꯥꯏ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯄꯣꯠꯂꯣꯏꯈꯤꯕ ꯄꯁꯣꯠꯀꯤ ꯃꯄꯥ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯣ ꯂꯥꯞꯇꯛꯅ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯍꯥꯏꯗꯣꯏ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯦ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯀꯅꯥꯅꯣ ꯈꯣꯡꯒ꯭ꯔꯥꯏꯒ ꯆꯜꯂꯗꯅ ꯑꯍꯤꯡꯁꯤꯗ ꯐꯝꯂꯤꯁꯤꯅ ꯃꯪ ꯃꯌꯥꯁꯤꯗ ꯑꯁꯨꯝꯅ ꯐꯝꯂꯤꯕꯁꯤꯅꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯍꯤꯡꯕꯅꯤ ꯇꯥꯛꯄꯅꯤ ꯑꯁꯤꯕ ꯑꯃꯇꯅ ꯑꯁꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯣꯏꯀꯣ ꯍꯥꯏꯁ ꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯆꯤꯡꯅꯔꯛꯂꯦ ꯃꯁꯤ ꯃꯥꯏꯕ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕ ꯁꯥꯕꯗꯤ ꯑꯩꯒ ꯊꯥꯔꯒ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯅꯤ ꯃꯥꯏꯕ ꯑꯃꯗꯤ ꯌꯨꯝ ꯃꯥꯡꯗꯨꯅ ꯂꯥꯏꯊꯧ ꯇꯤꯡꯊꯧ ꯆꯠꯇꯦꯗ ꯑꯃꯁꯨ ꯃꯄꯥꯟ ꯂꯝꯗ ꯃꯆꯥ ꯂꯥꯌꯦꯡꯕ ꯆꯠꯈꯤ ꯑꯗꯨꯒ ꯀꯅꯥ ꯃꯪꯁꯤꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤ ꯈꯜꯂꯗꯅ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯈꯟꯖꯥꯟꯅꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯃꯥꯏꯕ ꯁꯥꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯊꯨꯞꯅ ꯌꯦꯡꯂꯒꯦ ꯈꯟ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯠ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯤꯕ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯀꯨ 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 ꯃꯝ 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 ꯂꯥ 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 ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯅꯊꯥ ꯄꯤꯔꯕꯅꯤ ꯆꯥꯛ ꯆꯗꯨꯝ ꯑꯍꯨꯝꯁꯤꯒ ꯃꯩꯇꯥꯜ ꯑꯁꯤꯕ ꯑꯍꯨꯝꯁꯤꯒ ꯍꯦ ꯊꯋꯥꯏ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯆꯛꯊꯥ ꯇꯝꯂꯕꯅꯤ ꯅꯪꯒꯤ ꯃꯩꯀꯣꯏ ꯆꯐꯨ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯒ ꯅꯪꯒꯤ ꯅꯁꯥ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯂꯥꯏꯕꯛ ꯈꯦꯂꯥꯗꯒꯤ ꯂꯧꯍꯧꯕ ꯁꯔꯨ ꯃꯆꯦꯠ ꯑꯁꯇꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯃꯔꯩ ꯃꯔꯥ ꯇꯧꯔꯒꯅꯨ ꯍꯦ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪꯒꯤ ꯆꯛꯊꯥ ꯄꯤꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯛ ꯃꯆꯥ ꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯃꯪꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯪ ꯃꯌꯥꯗ ꯍꯧꯕ ꯋꯥꯇꯣꯜ ꯑꯃ ꯂꯝ ꯈꯨꯅꯨ ꯑꯃꯅ ꯇꯣꯡꯗꯨꯅ ꯀꯨ ꯀꯨ ꯍꯥꯏꯗꯨꯅ ꯈꯣꯡꯂꯤ ꯂꯝ ꯈꯨꯅꯨꯗꯨꯅ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯛ ꯎꯗꯕ ꯊꯋꯥꯏꯗꯨ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯠ ꯍꯩꯕ ꯃꯣꯏꯊꯦꯝ ꯍꯩꯕ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯣꯜꯂꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯃꯌꯥꯏ ꯃꯉꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯦꯠꯅ ꯈꯥꯏꯅꯔꯕꯁꯨ ꯊꯋꯥꯏ ꯅꯪꯒꯤ ꯃꯌꯥꯏ ꯃꯉꯥꯗꯨꯗꯤ ꯈꯛ ꯃꯥꯡꯕ ꯀꯧꯕ ꯂꯩꯇꯦ ꯅꯪꯗꯤ ꯑꯊꯣꯏꯕꯗꯒꯤꯁꯨ ꯑꯊꯣꯏꯕꯅꯤ ꯍꯦ ꯊꯋꯥꯏ ꯃꯉꯥ ꯅꯪꯒꯤ ꯃꯌꯥꯏꯗꯤ ꯑꯍꯤꯡꯕ ꯑꯩꯈꯣꯏꯅꯁꯨ ꯐꯪꯉꯝꯗꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯨ ꯅꯪꯅ ꯅꯊꯟꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯜꯂꯦꯐꯝ ꯈꯪꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯈꯣꯡꯂꯣꯏ ꯑꯩ ꯄꯤꯒꯦ ꯈꯨꯟꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌా ꯊꯣꯛꯍꯟꯒꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯪꯊꯣꯡ ꯍꯥꯡꯗꯨꯅ ꯊꯝꯒꯦ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯅ ꯄꯁꯣꯠꯀꯤ ꯊꯋꯥꯏꯗꯨ ꯊꯦꯝꯅꯧꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯥꯏꯕ ꯍꯩꯇꯣꯏ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯉꯥꯡꯕꯗꯣ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯦ ꯃꯥꯏꯕꯅꯤꯗꯣ ꯎꯪꯈꯠꯅꯔꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯦ ꯍꯧꯕꯗꯤ ꯍꯩꯇꯣꯏꯅ ꯍꯧꯕꯅꯤ ꯍꯥꯏ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯅꯁꯛ ꯅꯁꯥꯁꯨ ꯂꯣꯠꯂꯗꯅ ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯪꯁꯤꯗ ꯅꯊꯧ ꯄꯥꯡꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯁꯛꯂꯣꯛꯀꯤ ꯃꯥꯏꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯥꯖꯔꯨꯗꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯈꯤ ꯎꯈꯤꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯦꯜꯂꯛꯀꯅꯤ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯈꯛ ꯊꯥꯖꯔꯨꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯪꯗ ꯐꯥꯎ ꯀꯩꯗꯧꯅꯨꯡꯗ ꯃꯪꯂꯨꯗꯦ ꯏꯪꯉꯛꯉꯛꯏ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗ ꯃꯁꯛꯁꯤꯡꯗꯣ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯎꯅꯕꯗꯤ ꯅꯠꯇꯦ ꯁꯛꯂꯣꯠꯄ ꯃꯥꯏꯕ ꯐꯠꯇ꯭ꯔꯕꯗꯣ ꯃꯍꯧꯁꯥꯗꯒꯤ ꯃꯃꯥꯏꯗꯣ ꯈꯨꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯉꯁꯤꯁꯨ ꯃꯃꯥꯏꯗꯣ ꯐꯤ ꯑꯃꯅ ꯈꯨꯝꯃꯤ ꯃꯁꯛꯇꯨ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯁꯛꯂꯣꯠꯄ ꯃꯥꯏꯕꯗꯨ ꯃꯥꯏꯕ ꯍꯩꯇꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥ ꯑꯃꯇ ꯐꯥꯎ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯉꯛꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯝꯕꯗꯨꯗ ꯃꯊꯣꯡ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯃꯥ ꯑꯁꯤꯃꯗꯤ ꯈꯪꯉꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯕ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒ ꯆꯤꯟꯐꯝ ꯃꯥꯟꯅꯕ ꯃꯥꯏꯕ ꯑꯃꯅꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯕ ꯑꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯌꯦꯡꯒꯦ ꯈꯜꯂꯤ ꯃꯥꯏꯕꯁꯤꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯈꯣꯟꯗꯣ ꯈꯔ ꯅꯧꯔꯞ ꯇꯧꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯐꯤꯡꯒꯠꯀꯅꯨ
ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯤꯕ ꯅꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯨꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯊꯤꯡꯒꯠꯀꯅꯨ ꯏꯇꯥꯎ, ꯑꯍꯤꯡꯁꯤꯗ ꯏꯇꯥꯎꯒ ꯑꯩꯒꯇꯅꯤ ꯃꯪꯁꯤꯗ ꯂꯩꯔꯤꯕ꯫ ꯁꯤꯟꯐꯝꯁꯨ ꯃꯥꯟꯅꯕ ꯏꯇꯥꯎꯒ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯁꯥꯎꯅꯗꯕꯤꯗ ꯈꯟꯅꯁꯦ꯫ ꯃꯥꯏꯕ ꯍꯩꯇꯣꯏ ꯐꯤꯡꯀꯠꯂꯦ꯫ ꯍꯣꯏ, ꯃꯍꯥꯛ ꯃꯆꯤꯟꯖꯥꯛ ꯀꯥꯝꯃꯤ, ꯀꯂꯛꯃꯤꯍꯧꯕꯕꯨꯗꯤ ꯃꯁꯥꯒꯤ ꯈꯔ ꯆꯥꯎꯖꯩ, ꯑꯗꯨꯒ ꯐꯠꯇꯕꯗꯤ ꯇꯧꯗꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ, ꯌꯥꯝ ꯁꯥꯎꯅꯔꯦ꯫ ꯍꯩ, ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯌꯥꯎꯗꯦꯅꯦ꯫ ꯃꯤꯅꯤ ꯅꯪꯁꯨ, ꯑꯩꯁꯨ ꯃꯤ, ꯁꯤꯟꯐꯝꯒꯤ ꯋꯥꯗꯨꯃ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯨ꯫ ꯑꯣ, ꯃꯤ ꯑꯣꯏꯕꯗꯨꯅ ꯇꯥꯔꯦ ꯑꯁꯤꯕꯒꯤ ꯃꯔꯜ ꯍꯨꯔꯤꯗꯣ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯅꯪꯒꯤ ꯅꯇꯥꯠ, ꯅꯪꯒꯤ ꯄꯨꯛꯆꯦꯜ, ꯀꯂꯛ ꯃꯤꯍꯨꯛ ꯆꯥꯎꯕ ꯄꯨꯛꯆꯦꯜꯅꯤ꯫ ꯍꯩꯇꯣꯏ ꯂꯥꯜꯂꯨꯕ ꯀꯧꯔꯨꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ, ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩ꯫ ꯃꯥꯏꯕ ꯁꯛꯂꯣꯠꯄꯗꯨꯅ ꯅꯣꯛꯃꯤꯔꯗꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯅ ꯃꯈꯩ ꯐꯪꯂꯒ ꯍꯔꯥꯎꯏ, ꯃꯤꯅ ꯃꯈꯩ ꯐꯪꯂꯒ ꯁꯥꯎꯏ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯌꯥ ꯀꯨꯝꯂꯝꯂꯅꯤ ꯅꯍꯥ꯫ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩ ꯎꯝꯈꯠꯅꯔꯒ ꯃꯨꯛꯅꯔꯒ ꯃꯁꯤꯗ ꯃꯥꯡꯖꯕ ꯇꯣꯡꯖꯕ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯁꯤꯟꯐꯝ ꯃꯥꯟꯅꯕ ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤꯟꯕꯅ ꯐꯩꯗꯥ꯫ ꯈꯜꯂꯨ ꯈꯜꯂꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯐꯅꯕꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯍꯩꯇꯣꯏ ꯄꯤꯡ ꯂꯥꯎꯏ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯐꯕ ꯑꯣꯏꯔ ꯈꯟꯗꯨꯅ ꯍꯩꯇꯣꯏꯁꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯔꯥꯟꯕꯅ ꯄꯤꯛꯊꯜꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗꯣ ꯆꯨꯝꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤ ꯇꯥꯅ ꯑꯩ ꯂꯥꯛꯂꯤꯕ꯫ ꯏꯇꯥꯎ, ꯑꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯣꯏꯕꯅꯤ, ꯑꯔꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯟꯕꯅꯤ꯫ ꯃꯁꯤꯗ ꯆꯨꯝꯊꯣꯛꯅꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤ ꯂꯩꯒꯦ? ꯌꯥꯔꯦ, ꯑꯩ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯅꯪꯁꯨ ꯐꯖꯅ ꯍꯜꯍꯧꯔꯣ꯫ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯊꯣꯏꯅ ꯃꯔꯝ ꯂꯩꯇꯦ꯫ ꯍꯟꯗꯣ, ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯒꯦ꯫ ꯑꯁꯤ ꯊꯣꯡ ꯃꯪꯊꯣꯛꯁꯤ ꯊꯤꯡꯉꯦ, ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯩꯇꯣꯏꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯃꯨꯛꯂꯒ ꯐꯝꯂꯒ ꯂꯩꯔꯤꯕ ꯁꯛꯂꯣꯠꯄ ꯃꯥꯏꯕꯗꯣ ꯃꯁꯥ ꯁꯒꯜꯗꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯏꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯁꯛꯂꯣꯠꯄ ꯃꯥꯏꯕꯗꯨꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇ꯭ꯔꯗꯨꯅ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯧꯔꯛꯏ꯫ ꯍꯩ, ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯄ ꯌꯥꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯦ꯫ ꯍꯩ, ꯇꯥꯡꯖ ꯃꯍꯨ ꯄꯥꯟꯕ ꯀꯅꯥ ꯂꯩꯇꯦ? ꯇꯝꯕ ꯑꯣꯏꯕꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯨ ꯂꯥꯎ꯫ ꯃꯥꯒꯤ ꯏꯈꯦꯡꯗ ꯅꯈꯣꯏꯒꯤ ꯍꯨꯒꯤ ꯏꯔꯤꯛ ꯇꯤꯜꯍꯜꯂꯨ ꯂꯥꯎ꯫ ꯂꯥꯎ, ꯑꯩꯅ ꯀꯧꯕꯁꯤꯗ ꯂꯥꯎ꯫ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯆꯛꯊꯥ ꯑꯩꯅ ꯄꯤꯔꯕꯅꯤ, ꯆꯥꯔꯣ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯆꯤꯟꯗꯒꯤ ꯑꯣ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯇꯧꯒꯨꯝꯅ ꯇꯝꯗꯨꯅ ꯀꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯀꯥꯝꯕꯒ ꯆꯨꯔꯤꯕ ꯅꯣꯡꯗꯨꯁꯨ ꯍꯦꯟꯅ ꯀꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯥ ꯍꯦꯟꯅ ꯃꯁꯛ ꯃꯆꯨ ꯊꯣꯛꯅ ꯈꯨꯗꯤꯡꯃꯛꯄꯨ ꯌꯣꯠꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯤꯠꯂꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯑꯃꯗꯤ ꯁꯥꯐꯨ ꯃꯔꯛꯇ ꯃꯥꯏꯕ ꯑꯅꯤꯃꯛ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯔꯛ ꯋꯥꯔꯛ ꯑꯗꯣꯝꯗꯒꯤ ꯃꯍꯨ ꯄꯥꯟꯕ ꯇꯥꯡꯖꯂꯤꯟ ꯑꯃ ꯃꯪꯗꯨꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯍꯣꯕ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯨ ꯄꯥꯟꯕ ꯇꯥꯡꯖꯂꯤꯟꯗꯣ ꯁꯛꯂꯣꯠꯄ ꯃꯥꯏꯕꯗꯨꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯥꯒꯤ ꯌꯥꯊꯪꯗꯗꯤ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯤꯟ ꯀꯧꯕ ꯉꯝꯕ ꯃꯥꯏꯕꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯆꯨꯝꯊꯣꯛꯄ ꯂꯥꯛꯂꯤꯕ ꯃꯥꯏꯕ ꯍꯩꯇꯣꯏꯒꯤ ꯈꯨꯕꯣꯝꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯁꯥ ꯀꯟꯖꯕ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗ ꯃꯍꯨ ꯄꯥꯟꯕ ꯇꯥꯡꯖꯂꯤꯟ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯀꯌꯥꯠ ꯄꯨꯝꯕꯗꯣ ꯍꯨꯒꯤ ꯏꯆꯜ ꯅꯥꯏꯔꯛꯂꯦ꯫ ꯃꯁꯥꯗꯨ ꯂꯤꯟ ꯆꯤꯛꯄꯒꯤ ꯆꯩꯅꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯉꯥꯏꯍꯥꯛ ꯈꯥꯡꯂꯝꯂꯒ ꯑꯉꯧꯕ ꯉꯥꯛꯇ ꯎꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ꯫ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯊꯧꯗꯣꯡ ꯅꯨꯡꯄꯥꯛꯀꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯨ ꯄꯥꯟꯕ ꯇꯥꯡꯖꯂꯤꯟꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯃꯈꯨꯟꯗ ꯆꯪꯈ꯭ꯔꯦ ꯋꯥꯄꯜ ꯑꯗꯣꯝꯗ꯫ ꯁꯛꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯈꯪꯂꯕ꯭ꯔꯥ ꯍꯩꯇꯣꯏ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯗꯤ ꯃꯍꯩ ꯑꯐꯕ ꯑꯃꯇ ꯂꯣꯛꯑꯣꯏ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫
nang ngasidi nang nasana nakhongda yopangna toksinjabga chap mane aingonda singdaba mi amada aina malem tapaksida kaidongnungda hingna gak thamde asumna mathanda machinda makhu pongna ahingsida laure amu makha tare asumna nasik makhongi mama macha sigi thawai mirel se aina kudum chanba ngamdri phawbadi mana hatpa juhatpa aina hatpa juhatpa micham kaya bali ga hame oiba tai hameng singchi yaudragadi aigi ningbase pak thumkiroi haitoi haiba maiba sisu aigi muknabagi mai phangle adudi ai hojik kaidova tai khudak asida leiwa tinwa tawrga haitoi gi asibak changse kana khangan manga tainan horiba wa makhungsida phumjillagai aduga icham chamjaba magi thawai mirel buda aina fattaba thawai mirel oinaba leikai sigi mang taknaba akibagi mas oinaba sillage hais masisu page yaba nate leiwana phumba haido masi chanaba yaroida irai laina khangne adudi mangsida duma hatlaga thamlage mangda ahing hogulaga chutpada thawai thaboi leikai miyamsina oina urasina mabudi leikai miyamsina fajana ngangna halara tinchinnabagi masak ohellage fare adudi magi masada linna chikpa manbagi khudam changdam loina manghallage aduga aina pama khudima iningtamna tawrage miyamgi mita utchairage masigi maibasina leikai sida lebi paswatki poloi ba mafamda kariguma fattaba thabakara ahingda tawba chatpada yaibi thawai mangan boina uhallage aduga magi yaibi thawai sina fattaba yaibi thawai oina olallage asi khalladuna hujikti masak lolaba maibaduna machinda leiwasot haitoigi asibak changdugi lawai lutonduda kambe adumna kamaduda haitoigi khubomda linna chikpagi makhul leramadu laikhidre madu hek loibaga maiba haitoigi khoidau mapaduda leiwa tamthiba ama sole aduga khudombina magi khoidaududa uru uru lesile adumne hek lesinbaga maibduna haituni litliba phuri khawduda maital kharab chile asumne hek hapsin buloirba madu mana tawge khaliba aningba pamado phangnaba mu khongai chalga mangdugi manakta famthare poloi bagi maitala wakhai buloiklaba leba olba matamda taibang hakchang sangna yata dun leiba manba oina leidiba mapa dudane mahakna phamliba adumne hek phamlaga amu machinda chole mam ku la thawai mangama la pasot nangbu ni kaurise tabra ho pasot haugatlo nangbu yakairo kaidoge leibak leiro lungda tumin yata dun leiba matam natre se haugatlo se pasot nangbu mayam nangai dun leire pasot asi harga hangamaru angubu khara mangdu da langsil haijabadane maibaduna adubu pasot lei haibagi khudam changda chekmuk lawba amata phaw hek tade asumna tawleradi oibe yaro haibagi phibam ama uruduna mahaki apambadu fangnaba haiduna mangdugi maital taret ama hana lawre aduga phi ngobo amada cheni yomsile aduga asti haibadi laibak khelage sharu machit amamu lebak leironga tainana leibadudagi maiboibagi machana samin tabada khangi mafam asida laibaki sharu macheto sekshinna leironungda tasinduna mangani leun haibadi asti sanjoi sonaba thammi haiba leibakdu haipe tawthorakpada asti gi sarudo hek makuna sokpaga mangdugi leibak leiroi magi poloiba mapadu maktadagi pasot ki asibak changdo fuklauna hogulagle khangpre khangi masak lotpa maibadu ngasai kai hanjin kobda tadraga haujingna kobda tariba sibu kamdawbana khangpre pu khangi da tawrise asini magi puningna maro loleba pasot ki thawai mirelo fuklauna hogulagla poloiba bafamdu maktada masamanai papa maithongdu maksina ningai kan mangangumna makhong sang tingthoklaga phamlaga leiriba pasot mamituna ningamdaba wakat amaga loinana munna yenglai wakat puraba maisa langlaba magi thawai mirel sina yamna ningamdaba awa maicha puduna haire karino nakoina aigi famdagi pamlibase karamba naning na kha tawduna
ꯑꯩꯒꯤ ꯅꯤꯡꯇꯝꯕꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯒꯦ ꯂꯥꯛꯂꯤꯕ ꯀꯔꯝꯕ ꯊꯧꯑꯣꯡꯅꯣ ꯏꯐꯝꯗ ꯎꯠꯂꯤꯕ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯇ ꯇꯥꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯕ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯥꯏꯍꯧꯔꯤꯕꯅꯣ ꯂꯣꯏꯕ ꯅꯥꯏꯗꯕ ꯀꯔꯝꯕ ꯑꯋꯥ ꯑꯅꯥꯃꯨꯛ ꯄꯤꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯣ ꯑꯁꯨꯝꯅ ꯄꯁꯣꯠꯀꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏꯁꯤꯅ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯕ ꯋꯥꯄꯜ ꯃꯔꯨꯝ ꯑꯃꯗ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟ ꯃꯁꯥꯗ ꯑꯃꯨꯛ ꯊꯨꯞꯆꯤꯟꯅ ꯂꯩ ꯂꯣꯠꯇꯨꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨꯕꯨ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯂꯩꯋꯥ ꯀꯌꯥ ꯑꯃꯨꯛ ꯃꯆꯤꯟꯗ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯅꯥꯔꯛ ꯃꯣꯛꯁꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯃꯥꯒꯤ ꯑꯣꯏꯖꯕ ꯅꯤꯡꯖꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯕ ꯂꯥꯜ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯦ ꯄꯁꯣꯠꯀꯤ ꯊꯋꯥꯏꯗꯨꯁꯨ ꯑꯅꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯀꯣꯏꯂꯩ ꯂꯩꯅꯕ ꯃꯥꯏꯕꯗꯨꯒ ꯎꯅꯗꯅꯕ ꯍꯥꯏꯗꯨꯅ ꯃꯔꯩ ꯃꯔꯥ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯤꯟꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯀꯣꯏꯂꯥꯎ ꯂꯥꯎꯖꯕ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯇꯦꯡꯊꯥꯈꯣꯜ ꯇꯥꯕꯤꯈꯤꯗꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯃꯣꯡꯐꯝꯁꯤꯗ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗꯅ ꯑꯩꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯗꯤ ꯃꯩꯇꯥꯜꯗ ꯃꯤꯍꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯍꯥꯛ ꯅꯁꯛ ꯅꯃꯤꯡ ꯈꯪꯉꯦ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯁꯥꯟꯅꯔꯛꯄ ꯀꯨꯝꯃꯩꯅ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯅꯪꯒꯤ ꯈꯨꯗꯣꯜꯅꯤ ꯑꯩ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯕꯨ ꯊꯥꯗꯣꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯃꯍꯩꯅ ꯑꯩꯒꯨꯝꯕ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯊꯋꯥꯏꯅ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯂꯒ ꯅꯪꯅ ꯄꯦꯟꯕ ꯅꯪꯅ ꯇꯨꯃꯤꯟ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯪꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩꯒꯤ ꯁꯔꯨ ꯃꯆꯦꯠꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯧꯗꯣꯛꯅꯒꯗ꯭ꯔꯥ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯛ ꯏꯟꯕ ꯉꯝꯈꯤꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯅꯤꯡꯇꯝꯕꯕꯨꯁꯨ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯪꯒꯤ ꯁꯥꯖꯠꯅ ꯑꯩꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯈꯤꯕꯅꯦ ꯑꯩꯇ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯅꯪꯅ ꯃꯥꯡꯍꯟꯅꯕ ꯁꯤꯟꯕꯅꯦ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯥꯏꯕꯗꯨ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯐꯠꯇꯕꯅ ꯈꯝ ꯊꯦꯡꯂꯕ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏ ꯀꯩꯁꯨ ꯂꯩꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯕꯒꯁꯨ ꯁꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯑꯩꯅ ꯃꯗꯨꯕꯨ ꯏꯟꯗꯨꯅ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯅꯪ ꯀꯔꯤ ꯑꯣꯏꯗꯨꯅ ꯑꯍꯤꯡꯕ ꯑꯩꯉꯣꯟꯗ ꯑꯁꯤꯕ ꯅꯪꯅ ꯋꯥꯔꯛꯀꯗꯧꯔꯤꯕ ꯉꯁꯥꯏꯗꯒꯤ ꯇꯥꯛ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯪ ꯈꯪꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯃꯪꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯆꯞ ꯆꯥꯅ ꯃꯈꯨꯠꯇꯨꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯥꯞꯂꯒ ꯃꯌꯥꯏ ꯆꯕꯨꯛꯇꯨ ꯌꯧꯅꯕ ꯇꯝꯅ ꯆꯥꯏꯔꯛꯏ ꯍꯪꯒꯥꯝ ꯃꯔꯨꯗꯨꯅ ꯍꯦꯛ ꯆꯥꯏꯁꯤꯜꯂꯛꯄꯒ ꯃꯪꯗꯨꯗ ꯄꯣꯠꯂꯣꯏꯈꯤꯕ ꯍꯤꯡꯂꯤꯉꯩꯗ ꯅꯣꯡꯃꯇꯁꯨ ꯃꯤꯒꯤ ꯐꯅꯕ ꯊꯕꯛ ꯑꯃꯠꯇ ꯐꯥꯎ ꯃꯆꯦꯠ ꯇꯧꯔꯝꯗ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯊꯋꯥꯏ ꯀꯌꯥ ꯃꯪꯗꯨꯒꯤ ꯂꯩꯕꯥꯛ ꯂꯩꯔꯣꯜ ꯅꯨꯡꯗ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯄꯗꯣ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯀꯥꯏꯔꯨꯔꯦ ꯃꯁꯤꯒꯤ ꯃꯍꯩꯅ ꯍꯧꯖꯤꯛꯇꯤ ꯃꯪꯗꯒꯤ ꯌꯥꯀꯥꯏꯔꯛꯂꯕ ꯃꯌꯤ ꯀꯟꯕ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯗꯨꯅ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯣꯟ ꯂꯥꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯈꯣꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯅꯕ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯝꯒꯤ ꯈꯨꯅꯨ ꯆꯤꯡꯁꯣꯟꯕꯤ ꯑꯣꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯕ ꯐꯠꯇꯕ ꯃꯤꯔꯦꯜꯁꯤꯡꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯕꯤ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯃꯁꯥ ꯇꯦꯛꯇꯨꯅ ꯇꯥꯔꯕ ꯂꯝ ꯈꯨꯅꯨꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯤꯔꯦꯜꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯥꯏꯕꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯃꯌꯣꯟ ꯀꯪꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯋꯥꯈꯣꯡ ꯑꯃꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯐꯥꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯪꯁꯤꯡꯗꯣ ꯄꯨꯔꯒ ꯃꯥ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯏꯕ ꯍꯩꯇꯣꯏꯒꯤ ꯍꯛꯆꯥꯡꯅ ꯃꯪꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯃꯥꯒꯤ ꯄꯣꯠꯆꯪꯁꯤꯡꯗꯨ ꯄꯨꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯑꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯇꯣꯞꯅ ꯁꯥꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯂꯧꯔꯛꯄ ꯐꯤ ꯌꯣꯟꯕ ꯄꯣꯠꯆꯪꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯦ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯄꯣꯠꯆꯪꯁꯤꯅ ꯏꯕꯦ ꯍꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯑꯆꯦꯡꯕ ꯇꯟꯖꯥꯗ ꯑꯩ ꯍꯦꯛꯇ ꯐꯥꯖꯤꯜꯂꯒꯦ ꯃꯁꯤꯃꯗꯤ ꯐꯖꯅ ꯂꯩꯈꯥꯏ ꯇꯥꯔꯦ ꯂꯣꯟꯒꯤ ꯋꯥꯐꯝꯁꯤꯅ ꯀꯝꯗꯧꯁꯦꯕ ꯑꯩꯕꯣ ꯃꯁꯤꯒꯤ ꯁꯣꯏꯅꯥꯎꯗꯧꯅ ꯇꯧꯕ
ꯏꯆꯥ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕꯗꯩꯕꯣ ꯏꯕꯨ ꯏꯀꯥꯏꯗ ꯃꯤꯀꯤ ꯊꯤ ꯃꯤꯔꯛ ꯃꯤꯆꯟ ꯊꯤ ꯑꯣꯏꯅ ꯇꯧꯕ ꯃꯥꯏꯃꯨꯁꯤꯅ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯃꯪꯂꯤꯕ ꯂꯣꯡꯒꯤ ꯃꯪꯂꯥꯟꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯪꯐꯥꯎꯅꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯣ ꯃꯊꯟꯇ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯃꯁꯨ ꯑꯃꯨꯛ ꯊꯨꯡꯂꯅꯤ ꯈꯜꯂꯨꯕꯗ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯄꯗꯨꯗ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ ꯍꯦꯛ ꯁꯥꯐꯣꯡꯕꯗ ꯁꯤꯡꯀꯨꯞ ꯁꯥꯅ ꯃꯥꯒꯤ ꯇꯥꯡꯖꯐꯝ ꯎꯄꯥꯜ ꯑꯣꯏꯔꯤꯕ ꯅꯥꯁꯤꯛ ꯑꯗꯨꯗ ꯁꯤꯡꯖꯪ ꯌꯥꯜꯂꯝꯕꯒꯤ ꯃꯌꯥ ꯍꯨꯔꯕ ꯎꯄꯥꯜꯁꯤꯡꯗꯨ ꯎꯕꯗ ꯃꯊꯟꯇ ꯅꯤꯡꯕ ꯀꯥꯏꯔꯝꯃꯦ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯃꯤꯠ ꯀꯨꯞꯇꯅ ꯆꯩꯐꯝ ꯅꯥꯏꯕꯒꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯍꯤꯗꯣꯛꯂꯕ ꯅꯥꯁꯤꯛꯇꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯈꯣꯏꯗꯧ ꯊꯤꯠꯂꯦ ꯃꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯕ ꯅꯥꯁꯤꯛꯇꯨꯗ ꯆꯩꯐꯝ ꯅꯥꯏꯍꯟꯕꯒꯤꯗꯃꯛ ꯃꯇꯤꯡ ꯐꯨꯗꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯥꯁꯤꯛꯇꯒꯤ ꯍꯦꯟꯇꯣꯛꯇꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯂꯩꯕ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯑꯣꯠꯂꯒꯦ ꯑꯀꯤ ꯑꯈꯪ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯈꯟꯕ ꯍꯧꯔꯛꯂꯦ ꯉꯁꯤꯗꯤ ꯃꯥ ꯃꯊꯟꯇ ꯑꯀꯣꯏꯕꯗꯨꯗ ꯁꯥꯐꯣꯡꯂꯒꯦ ꯈꯟ ꯃꯥꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯧꯖꯤꯛꯇꯤ ꯂꯪꯖꯥ ꯑꯃ ꯑꯣꯟꯗꯨꯅ ꯁꯥꯀꯞꯇꯣꯏꯕꯤ ꯆꯦꯛꯂꯥꯒꯨꯝ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗꯒꯤ ꯑꯍꯤꯡꯕ ꯀꯌꯥꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯔꯨꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯟꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯏꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯃꯥꯡꯅ ꯅꯥꯁꯤꯛꯇꯨꯗꯒꯤ ꯄꯥꯏꯔꯛꯄ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯃꯤꯒꯤ ꯂꯧ ꯑꯃꯗꯤ ꯉꯥꯌꯛ ꯄꯨꯈ꯭ꯔꯤ ꯄꯥꯟꯅꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯃꯄꯥꯂꯥꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯔꯦꯜꯗꯨꯅ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯨ ꯇꯥꯔꯝꯃꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯁꯥ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯏ ꯑꯉꯥꯡꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯑꯍꯤꯡꯗꯨꯗ ꯀꯞꯂꯦ ꯃꯃꯥꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯃꯆꯥꯗꯨꯅ ꯀꯞꯂꯤꯕꯗꯣ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ ꯃꯄꯥꯒ ꯃꯃꯥꯒ ꯆꯪꯗꯨꯅ ꯃꯆꯥꯗꯨ ꯊꯦꯝꯂꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯌꯨꯝꯗꯨꯒꯤ ꯁꯥꯏꯖꯤꯟꯗꯨꯗ ꯅꯞꯇꯨꯅ ꯂꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤꯕꯗꯨ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯉꯥꯡꯁꯦ ꯌꯥꯔꯣꯏꯌꯦ ꯁꯨꯃꯥꯏꯅ ꯃꯩ ꯍꯧꯗꯨꯅ ꯁꯨꯝ ꯁꯥꯔꯗꯤ ꯏꯅꯦ ꯑꯃꯨꯔꯣꯏꯗꯣ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯈꯨꯟꯖꯤꯟꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯌꯨꯝ ꯁꯪꯇꯞꯇꯨꯗ ꯂꯩꯕꯅꯦ ꯑꯗꯨ ꯇꯥꯅ ꯑꯝꯇ ꯆꯠꯄꯤꯌꯣ ꯃꯍꯥꯛ ꯑꯉꯥꯡꯒꯤ ꯃꯔꯝꯗ ꯑꯅꯥ ꯑꯌꯦꯛ ꯂꯥꯌꯦꯡꯕꯗ ꯌꯥꯝ ꯍꯩꯕꯅꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯆꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯁꯥꯇꯤꯟ ꯑꯃꯟꯕ ꯑꯃꯒ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏ ꯊꯣꯛꯂꯛꯂꯦ ꯑꯉꯥꯡꯗꯨꯒ ꯃꯃꯥꯒꯅ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩ ꯊꯋꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯁꯥꯏꯖꯤꯟ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯁꯤꯅ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥꯁꯦ ꯍꯥꯠꯇꯣꯛꯂꯒꯦ ꯅꯤꯡꯉꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯛꯂꯦ ꯁꯥꯏꯖꯤꯟꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯦ ꯑꯍꯤꯡꯕ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥ ꯑꯣꯏꯕ ꯐꯪꯗꯣꯔꯦ ꯈꯟꯕꯗ ꯃꯇꯝꯗꯨꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯅꯨꯡꯉꯥꯏꯖꯈꯤꯕ ꯀꯔꯤ ꯋꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯃ ꯋꯥꯏ ꯍꯥꯏꯔꯒ ꯂꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯃꯥ ꯃꯤꯡꯊꯣꯟ ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯃꯍꯥꯛꯅ ꯈꯨꯠ ꯊꯦꯛꯂꯗꯨꯅ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯇꯔꯥꯅꯤ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯖꯈꯤꯕ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯇꯣ ꯑꯔꯦꯝꯕ ꯑꯣꯏꯈꯤ ꯃꯪꯂꯥꯜ ꯑꯣꯏꯗꯨꯅ ꯇꯣꯛꯈꯤ ꯁꯤꯡꯌꯦꯠ ꯂꯩꯔꯦꯝꯕ ꯑꯣꯏꯈꯤ ꯆꯤꯟꯅꯗꯅ ꯀꯦꯟꯕ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯁꯤꯗꯅ ꯑꯍꯤꯡꯕ ꯇꯥꯏꯕꯪꯁꯤꯡꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯡꯁꯤ ꯌꯦꯡꯂꯒ ꯀꯌꯥꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯄꯨꯛꯅꯤꯡꯗ ꯀꯜꯂꯛꯄ ꯃꯦꯎꯕ ꯐꯥꯎꯔꯤꯕ ꯈꯨꯟꯁꯤꯗ ꯆꯥꯖꯦꯟꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕ ꯌꯥꯗꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯗꯧꯅ ꯊꯣꯛꯏ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯀꯞꯂꯤꯕ ꯑꯉꯥꯡꯗꯨꯕꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯃꯥ ꯑꯉꯛꯄ ꯐꯪꯗ ꯀꯜꯂꯛꯄ ꯐꯥꯎꯔꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥ ꯃꯤꯅ ꯃꯨꯟꯈꯤ ꯈꯨꯟꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯅꯛꯁꯤꯟꯅꯕ ꯃꯥꯟꯕ ꯃꯔꯤ ꯑꯃꯇ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯑꯩꯅ ꯊꯥꯗꯠꯀꯅꯤ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯃꯥꯒꯤ ꯅꯨꯡꯂꯣꯟꯗ ꯈꯜꯂꯦ ꯁꯣꯝꯗꯅ ꯑꯉꯥꯡꯗꯨ ꯊꯦꯝꯕ ꯌꯥꯗꯗꯅ ꯑꯍꯤꯡꯗꯨꯗ ꯋꯥ ꯋꯥ ꯀꯞꯂꯦ ꯃꯃꯥ ꯑꯣꯏꯕꯤꯗꯨꯁꯨ
ꯃꯆꯥꯗꯨꯅ ꯀꯞꯄꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯛꯂꯒ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕꯗꯨ ꯃꯁꯥꯗ ꯐꯣꯜꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯐꯔꯨꯗꯕꯅꯤ ꯃꯃꯥꯗꯨꯅ ꯃꯆꯥꯗꯨ ꯃꯊꯥꯗ ꯐꯩꯅ ꯄꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯂꯦ ꯂꯧꯇꯥꯡ ꯁꯪꯗꯧꯅ ꯇꯧꯕ ꯁꯪꯇꯞ ꯑꯃꯟꯕꯗꯨꯗꯒꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯅꯥꯎꯁꯨꯝ ꯑꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯊꯦꯝꯂꯤꯉꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯀꯥꯏꯒꯤ ꯑꯗꯥꯏꯗ ꯅꯛꯅ ꯂꯩꯕꯗꯣ ꯀꯧꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯋꯥꯊꯕꯤ ꯍꯧꯕ ꯄꯔꯦꯡ ꯃꯈꯣꯡꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯏꯉꯛ ꯉꯛ ꯅꯥꯏꯔꯦ꯫ ꯃꯣꯏ ꯃꯄꯥ ꯀꯩꯗꯧꯔꯒꯦ? ꯏꯅꯦ ꯑꯃꯨꯔꯩ ꯀꯧꯔꯨꯅꯤ ꯆꯠꯈ꯭ꯔꯒ ꯅꯣꯡ ꯃꯔꯛꯁꯤꯗ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯒꯤꯅ ꯃꯄꯥꯜ ꯑꯋꯥꯊꯕꯤ ꯃꯈꯣꯡꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯅ? ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯈꯣꯟꯊꯣꯛ ꯑꯃꯠꯇ ꯐꯥꯎ ꯇꯝꯗꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯁꯨꯝ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯍꯥꯛ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯔꯝꯕ ꯑꯇꯩꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯜꯂꯤ꯫ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯑꯋꯥꯊꯕꯤ ꯍꯧꯔꯤꯕ ꯃꯈꯣꯡꯁꯤꯗꯒꯤ ꯍꯧꯅ ꯃꯃꯥꯡꯉꯩꯗ ꯂꯥꯏꯑꯣꯛ ꯇꯤꯟꯗꯣꯛꯄ ꯀꯌꯥ ꯃꯐꯝꯁꯤꯗ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯅꯨꯄꯤꯗꯨ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯦ ꯃꯁꯥꯗ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯣꯡ ꯆꯣꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯁꯣꯏꯗꯅ ꯏꯅꯦ ꯑꯃꯨꯔꯩ ꯀꯧꯕ ꯆꯠꯄꯗ ꯂꯥꯏꯑꯣꯛ ꯇꯤꯟꯗꯣꯛꯄ ꯌꯥꯎꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯈꯜꯂꯤ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯁꯥꯇꯤꯟ ꯑꯃ ꯂꯧꯊꯣꯛꯑꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯗꯣ ꯅꯥꯍꯣꯡ ꯑꯃꯗ ꯄꯣꯠꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯑꯋꯥꯊꯕꯤ ꯃꯈꯣꯡꯗ ꯂꯦꯞꯂꯤꯕ ꯃꯄꯨꯔꯣꯏꯕꯗꯣ ꯄꯨꯁꯤꯟꯗꯨꯒꯤ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯥꯇꯤꯟ ꯇꯨꯞꯂꯒ ꯂꯥꯛꯑꯦ꯫ ꯃꯥꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯒ ꯌꯨꯝ ꯈꯥꯡꯄꯣꯛꯁꯪ ꯁꯪꯇꯞ ꯃꯆꯥ ꯑꯣꯏ ꯀꯩ ꯑꯣꯏꯅ ꯇꯧꯕꯗꯨꯒ ꯌꯥꯝ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯆꯪꯂꯛꯄꯅ ꯅꯨꯄꯤꯗꯣ ꯑꯋꯥꯊꯕꯤ ꯃꯈꯣꯡꯗ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯦ, ꯃꯣꯏ ꯄꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯍꯤꯡꯒꯤ ꯅꯣꯡꯖꯨ ꯃꯔꯛꯇ ꯏꯅꯦ ꯑꯃꯨꯔꯩ ꯀꯧꯔꯨꯅꯤ ꯆꯠꯈ꯭ꯔꯒ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯕꯨ ꯂꯥꯛꯑꯣ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯏ꯫ ꯂꯥꯏꯃꯣꯟ ꯊꯣꯛꯅ ꯇꯟꯖꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯄꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯇꯝꯗꯧꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯒ ꯄꯨꯁꯤꯟꯗꯨꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯒꯤ ꯍꯣꯠꯅꯔꯤꯕꯗꯨꯗꯤ ꯑꯃꯗꯨꯗꯤ ꯃꯆꯤ ꯈꯖꯤꯛꯇ ꯄꯥꯎ ꯂꯦꯡꯗꯦ꯫ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯊꯧꯗꯣ ꯅꯨꯄꯥꯀꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯣ ꯂꯥꯏꯑꯣꯛ ꯇꯤꯟꯗꯣꯛꯄ ꯌꯥꯎꯔꯕ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯟꯖꯤꯟ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯑꯔꯦꯝꯕ ꯇꯥꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯔꯩ ꯃꯔꯥ ꯇꯧꯔꯤꯕꯣꯏ ꯅꯤꯡꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤꯗꯣ ꯈꯣꯟꯗꯣ ꯀꯜꯂꯞꯅ, ꯃꯣꯏ ꯄꯥ ꯌꯨꯝ ꯆꯪꯅꯕ ꯇꯧꯔꯁꯦ꯫ ꯅꯣꯡꯁꯤꯒ ꯑꯉꯥꯡ ꯅꯤꯡꯉꯥꯏꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯣꯏ ꯄꯥꯁꯨ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯖꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯒ ꯄꯨꯒꯦ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯊꯩ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯖꯕꯨꯛ ꯂꯥꯎꯅ ꯇꯥꯁꯤꯜꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯂꯥꯎꯔꯦ, ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕꯨ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯏ꯫ ꯑꯉꯥꯡꯗꯨꯒ ꯋꯥ ꯑꯍꯤꯡꯗꯨꯗ ꯀꯞꯄꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯋꯥ ꯂꯥꯟ ꯑꯃꯇ ꯉꯥꯡꯗꯦ꯫ ꯃꯊꯥꯗꯒꯤ ꯃꯆꯥꯗꯣ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯃꯊꯥꯗꯒꯤ ꯃꯨꯜꯂꯦ꯫ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪꯒꯤ ꯑꯐ ꯐꯠꯇ ꯋꯥꯈꯜ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯇꯨꯒꯤ ꯇꯧꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥꯗꯨꯅ ꯍꯥꯠꯀꯦ ꯍꯣꯠꯅꯔꯛꯄꯗꯨꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯆꯥꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯒꯤ ꯍꯣꯠꯅꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯃꯣꯏ ꯄꯥ? ꯅꯪꯅ ꯆꯥꯌꯤꯡ ꯆꯥꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ꯫ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯑꯝꯇ ꯋꯥꯈꯜ ꯇꯥꯋꯣ, ꯀꯩꯒꯤꯅꯣ ꯃꯣꯏ ꯄꯥ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯅꯥꯗ ꯑꯃꯠꯇ ꯍꯥꯞꯇꯦ꯫ ꯑꯃꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯀꯞꯄꯤ꯫ ꯑꯉꯥꯡꯗꯨꯁꯨ ꯑꯍꯤꯡꯗꯨꯗ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯀꯞꯂꯦ꯫
ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯇꯝꯊꯤꯔꯕ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯒꯤ ꯁꯛꯂꯣꯟꯁꯤꯅ ꯃꯥꯒꯤ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯆꯦ ꯇꯥꯅ ꯀꯥꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯠꯇꯒꯤ ꯃꯆꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯩ ꯃꯣꯝꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯦ꯫ ꯃꯁꯣꯡ ꯀꯪꯂꯛꯂꯦ, ꯃꯔꯤꯜ ꯐꯨꯗꯣꯔꯛꯂꯦ, ꯑꯅꯤꯗꯣ ꯃꯨꯛꯅꯔꯛꯑꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯦ꯫ ꯂꯣꯠꯄ ꯌꯥꯗ꯭ꯔꯕ, ꯑꯃꯣꯠꯄ, ꯇꯝꯊꯤꯕ, ꯀꯤꯅꯔꯕ ꯃꯤꯅ ꯍꯪꯒꯣꯏꯕ ꯐꯥꯎꯔꯕ ꯐꯅꯦꯛ ꯈꯣꯏꯗꯣꯝ ꯑꯃꯟꯕ ꯁꯦꯠꯄꯤ, ꯃꯃꯥꯏ ꯃꯃꯤꯠ ꯏ ꯊꯥꯡꯗꯕꯤ, ꯉꯧꯔꯣꯛ ꯉꯧꯕꯅ ꯂꯩꯇꯦꯡꯕꯤ, ꯃꯤꯁꯅꯥ ꯑꯅꯤꯅ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯕꯤ, ꯄꯣꯛꯅ ꯃꯆꯨ ꯁꯪꯕ ꯍꯧꯔꯛꯄꯤ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯕꯤ, ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯍꯥꯏꯅꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯃꯥꯡꯗꯨꯗ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯎꯔꯤꯕꯁꯦ ꯃꯄꯨꯔꯣꯏꯕ ꯅꯠꯇꯦ, ꯃꯥꯒꯤ ꯁꯛꯂꯣꯟꯗ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ꯫ ꯅꯨꯄꯤꯁꯤꯅ ꯍꯤꯡꯅ ꯍꯤꯡꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯣ꯫ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯄꯨꯔꯣꯏꯕꯁꯨ ꯁꯣꯝꯗ ꯈꯨꯟꯖꯤꯟ ꯃꯌꯥꯗ ꯂꯩꯕ ꯏꯅꯦ ꯑꯃꯨꯔꯦ ꯀꯧꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ꯫ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯥ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯗ ꯃꯁꯥ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯇꯤꯌꯥꯗ ꯇꯥꯔꯤꯕ ꯈꯥꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯕ ꯅꯣꯡꯖꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯁꯤꯟꯐꯝ ꯑꯃꯗꯤ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯨꯛ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯂꯥꯎꯔꯦ꯫ ꯑꯩ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯕ ꯑꯇꯣꯞꯄ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪ ꯃꯃꯥ ꯅꯠꯇꯦ, ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯃꯨꯟꯒꯅꯤ꯫ ꯀꯅꯥꯒꯤ ꯏꯃꯥ? ꯀꯔꯤꯒꯤ ꯏꯃꯥ? ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯧꯔꯒꯦ ꯃꯃꯥ ꯃꯆꯥꯁꯤ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯍꯜꯂꯒ ꯊꯝꯕ ꯉꯝꯂꯣꯏ꯫ ꯊꯋꯥꯏ ꯂꯧꯔꯒꯇ ꯄꯦꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯂꯨꯁꯝꯗ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯅꯝꯁꯤꯜꯂꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯀꯞꯂꯝꯂꯒ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯊꯋꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯅꯝꯁꯤꯟꯕꯅ ꯃꯥꯒꯤ ꯁꯔꯩꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯊꯥꯔꯦ꯫ ꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯇꯥꯎꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯊꯋꯥꯏꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯍꯛꯆꯥꯡꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯃꯨꯛꯇꯪ ꯍꯧꯅ ꯅꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯪꯖꯥꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯄꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯅꯦ ꯑꯃꯨꯔꯩ ꯀꯧꯔꯤꯅꯤ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯦ ꯑꯃꯨꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯒ ꯂꯣꯏꯅꯅ ꯉꯥꯌꯣꯛꯁꯪꯒꯤ ꯁꯪꯇꯞ ꯑꯃꯟꯕꯗꯨ ꯇꯥꯅ ꯂꯥꯛꯑꯦ꯫ ꯃꯈꯣꯏ ꯌꯨꯝꯗꯨꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯃꯃꯥꯡ ꯊꯥꯡꯕ ꯊꯣꯡꯗꯣ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯒ ꯃꯥꯒꯤ ꯃꯆꯥꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯒ ꯊꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯆꯤꯡꯅꯕ ꯑꯃꯁꯨ ꯇꯠꯇꯅ ꯃꯗꯣꯝ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯣ ꯑꯃꯝꯕꯗꯨꯗ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯅ ꯃꯥ ꯊꯤꯕꯒ ꯑꯁꯝꯕ ꯂꯝꯕꯤꯗꯒ ꯆꯠꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯁꯥꯗꯣ ꯃꯣꯟ ꯃꯣꯟ ꯈꯜꯂꯛꯂꯦ꯫ ꯈꯟꯕꯗꯁꯨ ꯃꯁꯥꯗꯣ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯥꯒꯤ ꯂꯥꯡꯇꯛꯅꯕ ꯃꯇꯧꯗꯨꯗ ꯑꯃꯨꯔꯩꯁꯨ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯣ ꯃꯩ ꯂꯦꯞꯂꯤꯉꯩ ꯑꯃꯨꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯗꯨ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗꯒ ꯁꯥꯎꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯟꯗꯨꯅ ꯀꯥꯞꯂꯨꯕ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯀꯟꯕ ꯁꯞꯇ꯭ꯔ ꯑꯃꯒ ꯃꯃꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯂꯥꯎꯏ꯫ ꯏꯃꯥ! ꯏꯃꯥ! ꯃꯅꯤꯡ ꯑꯝꯇ ꯊꯣꯛꯂꯣ ꯏꯃꯥ! ꯃꯍꯥꯛꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯃꯥ ꯃꯆꯥꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯐꯠ ꯂꯥꯎꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨꯗ ꯆꯣꯡꯊꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ
ꯑꯁꯤꯕ ꯃꯆꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯛꯂꯒ ꯀꯣꯜꯂꯒ ꯍꯤꯡꯅ ꯍꯧꯖꯤꯛꯇꯤ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯍꯧꯒꯠꯂꯣ ꯁꯦ, ꯍꯧꯒꯠꯂꯣ, ꯅꯪꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ? ꯍꯧꯒꯠꯂꯣ, ꯑꯄꯤꯛꯄ ꯃꯆꯥꯁꯦ ꯅꯪ ꯄꯨꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯍꯧꯒꯠꯂꯣ ꯁꯦ, ꯍꯧꯒꯠꯂꯣ꯫ ꯑꯃꯨꯔꯩꯗꯤ ꯃꯁꯥꯗ ꯍꯥꯟꯅꯒꯤ ꯂꯥꯏꯒ ꯁꯃꯤꯟ ꯈꯔꯒ ꯂꯩꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯗꯨ ꯎꯄꯥꯏ ꯂꯩ? ꯃꯇꯥꯡ ꯆꯥꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯁꯤꯕꯇꯅ ꯃꯥꯡꯖꯩ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯂꯣꯏꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯦꯡꯊꯥꯀꯣꯜ ꯃꯔꯛꯇ ꯑꯊꯦꯡꯕ ꯍꯤꯡꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯗꯅ ꯃꯆꯤ ꯈꯨꯗꯤꯡ ꯅꯤꯜꯂꯦ꯫ ꯃꯪꯗꯅ ꯍꯩꯇꯣꯏ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯆꯔꯥꯡꯅꯕ, ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯁꯪꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯋꯥ ꯇꯦꯡꯊꯥꯈꯣꯜ, ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯌꯦꯡꯍꯩꯗꯕ ꯇꯥꯍꯩꯗꯕ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤ ꯑꯌꯥꯝꯕ ꯍꯥꯏꯅꯩ ꯂꯣꯟꯅ ꯆꯤꯕꯣꯟ꯫ ꯀꯔꯤꯅꯣ ꯍꯟꯗꯛꯇꯤ ꯂꯥꯃꯩꯅ ꯋꯥꯏ ꯆꯥꯛꯄꯒꯨꯝ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯋꯥꯕ ꯃꯄꯥꯎ, ꯑꯁꯤ ꯑꯅꯥꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ꯫ ꯀꯔꯝꯕ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯇꯝꯊꯤꯔꯕ ꯅꯣꯡꯗꯝ ꯈꯣꯜ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯦ꯫ ꯄꯣꯁꯣꯠ ꯍꯦꯛ ꯂꯩꯇꯕ ꯅꯣꯡꯉꯥꯟꯕꯒ ꯃꯊꯪ ꯀꯔꯤꯅꯣ ꯑꯣꯏꯔꯛꯂꯤꯁꯤꯕꯣ? ꯃꯤꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯂꯥꯏꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ? ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯈꯔꯗꯤ ꯍꯛꯃꯜꯂꯦ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯇꯧꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯁꯣꯏꯗꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯥꯏꯕꯗꯣ ꯊꯣꯛꯄ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯣ ꯑꯋꯥ ꯏꯄꯥꯛꯇꯨꯗ ꯏꯔꯥꯛꯅꯔꯤ꯫ ꯀꯅꯥꯅ ꯍꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯏꯕ ꯑꯣꯏꯔꯤꯕ ꯍꯩꯇꯣꯏꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯁꯤꯕ ꯊꯧꯔꯝꯗ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯃꯥꯅꯤ, ꯃꯥꯅ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯆꯠꯁꯤꯅꯅꯤ ꯃꯥꯅ ꯃꯤꯁꯤ ꯆꯥꯗꯅ ꯃꯪꯁꯤꯗ ꯁꯜꯂꯒ ꯇꯥꯔꯤꯁꯦ꯫ ꯃꯈꯨꯠꯇꯁꯨ ꯃꯩꯇꯥꯜ ꯃꯩꯀꯛ ꯄꯥꯏꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯃꯪꯁꯤꯗꯁꯨ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯦ꯫ ꯃꯥꯅ ꯊꯣꯟꯕ ꯉꯥꯡꯅꯤ ꯄꯣꯁꯣꯠꯀꯤ ꯄꯣꯠꯂꯣꯏꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛ ꯃꯄꯨꯝ ꯊꯤꯠꯀꯩ ꯌꯨ ꯊꯛꯇꯨꯅ ꯃꯁꯥꯗꯣ ꯆꯨꯝꯅ ꯐꯥꯎ ꯂꯦꯞꯄ ꯉꯝꯗꯗꯅ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯎꯞꯄ꯭ꯔꯥꯡ ꯎꯞꯂꯒ ꯀꯔꯤꯒꯨꯝꯕꯗꯅ ꯁꯟ ꯁꯥꯔꯒ ꯆꯠꯈꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯎꯍꯧꯕ ꯌꯥꯎꯏ ꯍꯥꯏ꯫ ꯀꯅꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗ ꯄꯣꯁꯣꯠꯀꯤ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯕꯗ ꯏꯔꯣꯏ ꯂꯣꯏꯕꯗ ꯀꯅꯥ ꯀꯣꯜꯍꯧꯏ? ꯍꯩꯇꯣꯏ ꯈꯛꯇꯒꯤ ꯃꯔꯥꯜ ꯅꯠꯇꯦ꯫ ꯄꯣꯠꯂꯣꯏꯕꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯧꯅ ꯃꯥꯅ ꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯀꯅꯥꯁꯨ ꯌꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃꯗꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯔꯛꯂꯤꯕ ꯆꯠꯅꯕꯤꯁꯤꯅ ꯊꯣꯟꯕ ꯉꯥꯛꯅꯤ꯫ ꯀꯅꯥ ꯄꯣꯠꯂꯣꯏꯕ ꯌꯥꯎꯏ? ꯅꯨꯃꯤꯠꯇꯨꯗ ꯀꯧꯊꯣꯛꯂꯒ ꯃꯆꯤꯟ ꯍꯪꯉꯨ, ꯍꯪꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯈꯛꯇꯒꯤ ꯃꯔꯥꯜ ꯅꯠꯇꯦ꯫ ꯉꯁꯤ ꯈꯨꯟꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕꯁꯦ ꯃꯔꯝ ꯃꯌꯥꯝ ꯂꯩꯔꯤ꯫ ꯈꯨꯟꯗꯨꯗ ꯂꯩꯕ ꯅꯍꯥ ꯑꯃꯅ ꯇꯥꯏꯃꯣꯆꯥꯅ ꯈꯨꯠꯇ ꯆꯤꯡꯖꯪ ꯄꯥꯏꯗꯨꯅ ꯑꯊꯦꯡꯕꯗ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯌꯥꯜꯂꯨꯕꯗꯨꯅ ꯈꯨꯟꯁꯤꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯎ ꯌꯥꯜꯂꯒꯕꯨ ꯑꯁꯤ ꯑꯅꯥ ꯊꯣꯛꯀꯗ꯭ꯔꯥ? ꯄꯛꯇ꯭ꯔꯕ ꯋꯥꯅꯤ꯫ ꯎ ꯌꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯊꯋꯥꯏꯁꯤꯅ ꯇꯥꯏꯅꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯗꯨꯗꯤ ꯃꯔꯩ ꯃꯔꯥ ꯇꯧꯅꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠꯅꯤ ꯃꯈꯣꯏ ꯃꯁꯦ ꯃꯤꯆꯪ ꯈꯣꯝꯅꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ꯫ ꯑꯆꯥꯛꯄ ꯂꯥꯃꯩꯒꯨꯝ ꯋꯥꯏꯗꯨꯅ ꯃꯊꯪ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯅꯤ? ꯈꯜꯂꯨꯕꯗ ꯈꯨꯟꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ ꯀꯣꯛ ꯁꯥꯔꯦ꯫ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ, ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯦ꯫ ꯑꯁꯤ ꯄꯨꯡꯂꯣꯟꯅ ꯇꯟꯊꯥ ナꯏꯅ ꯑꯍꯤꯡꯕ ꯃꯔꯛꯇ ꯊꯤꯜꯂꯤꯕ, ꯑꯗꯨꯒ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯃꯁꯤꯗ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕ꯫ ꯀꯨꯝꯍꯩꯃꯛꯇꯤ ꯅꯠꯇꯦ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯕꯨ, ꯑꯗꯨꯕꯨ ꯀꯨꯝꯍꯩꯗꯧꯅ ꯇꯧꯔꯦ꯫ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯑꯃꯗꯤ ꯑꯐꯣꯡꯕ ꯀꯨꯝꯍꯩꯁꯦ꯫ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯃꯆꯤꯟ ꯆꯠꯄ ꯃꯈꯩ ꯋꯥ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯑꯍꯨꯝꯗꯣ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯨꯟꯅ ꯃꯪ ꯑꯃꯠꯇꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯣꯠꯂꯣꯏꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏ ꯁꯤꯔꯤꯕ ꯑꯉꯥꯡꯗꯣ ꯄꯣꯠꯂꯣꯏꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯔꯨꯅꯨꯡꯗ ꯑꯣꯏꯅ ꯐꯨꯝꯖꯤꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗ ꯍꯧꯖꯤꯛꯇꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯃꯗꯤ ꯄꯣꯠꯂꯣꯏꯔꯦ꯫ ꯑꯗꯨꯒ
ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯅ ꯃꯪꯗꯨꯃꯛꯇꯗ ꯃꯄꯥ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯗꯨꯅ ꯂꯣꯏꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯥꯏꯗ ꯅꯨꯃꯤꯠꯇꯨꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯄꯣꯠꯂꯣꯏꯕꯁꯨ ꯂꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯊꯥꯞꯄꯗꯒꯤ ꯈꯪꯕ ꯍꯩꯕ ꯍꯦꯟꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯅꯤꯡꯊꯤꯖꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯜ ꯃꯌꯥꯝꯅ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯃꯪꯊꯣꯡꯗꯣ ꯉꯁꯤꯗꯤ ꯊꯤꯡꯂꯦ꯫ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯕ ꯅꯣꯡꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯍꯥꯡ ꯍꯥꯡꯈ꯭ꯔꯦ꯫ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯄꯥꯏꯔꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒ ꯀꯩꯒ ꯍꯧꯖꯤꯛꯇꯤ ꯇꯒꯨꯞ ꯇꯔꯪ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯨ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄꯒ ꯃꯍꯩ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯕꯒꯤ ꯏꯁꯤꯡꯗ ꯏꯔꯨꯞꯅꯔꯨꯕ ꯃꯇꯨꯡ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯀꯅꯥꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯄꯥꯜ ꯊꯣꯛꯅꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯌꯥꯝꯕꯗꯤ ꯀꯤꯕꯅ ꯃꯈꯣꯜ ꯃꯋꯥ ꯐꯥꯎ ꯇꯥꯟꯅꯗꯦ꯫ ꯑꯀꯤꯕꯅ ꯃꯁꯥ ꯃꯔꯤꯟ ꯐꯟꯗꯨꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯕꯁꯨ ꯁꯨꯗꯕ ꯅꯣꯝꯗꯕꯗꯤ ꯌꯥꯗꯕꯅ ꯂꯨꯈꯣꯏꯒ ꯃꯥꯡꯒꯣꯜꯖꯥꯎꯒ ꯑꯅꯤꯗꯣ ꯋꯥꯡꯒꯣꯏꯔꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯨꯗ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯊꯕꯛ ꯃꯌꯥꯝ ꯁꯨꯔꯨꯕ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯋꯥꯡꯒꯣꯏꯗꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯉꯔꯥꯡ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯇꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯨꯝꯆꯠ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯀꯣꯟ ꯐꯦꯡꯂꯨꯕꯒꯤ ꯁꯦꯟ ꯃꯌꯥꯝ ꯐꯪꯗꯨꯅ ꯍꯔꯥꯎ ꯂꯥꯛꯏ꯫ ꯁꯨꯝꯅꯇꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯈꯛꯇꯗꯤ ꯐꯥꯎꯏ꯫ ꯄꯨꯡ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩ ꯅꯥꯁꯤꯛ ꯃꯄꯥꯗꯨ ꯂꯥꯜꯂꯒ ꯌꯨꯝ ꯌꯧꯕꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ꯫ ꯑꯗꯨꯅ ꯑꯅꯤꯗꯣ ꯈꯔꯁꯨ ꯅꯩ ꯁꯝꯃꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯨꯗ ꯐꯥꯎꯖꯤꯜꯂꯒ ꯇꯥ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯇꯣꯔꯆ ꯂꯥꯏꯠ, ꯃꯩꯈꯦꯠ, ꯀꯦꯟꯗꯜ ꯊꯦꯡꯅ ꯃꯝꯅ ꯆꯠꯄꯒꯤ ꯑꯀꯤꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯂꯝꯕꯤ ꯇꯦꯟꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯏꯕꯨꯡ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯥꯏꯕꯨꯡ ꯃꯄꯥꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯂꯥꯏꯕꯨꯡꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯅꯍꯥꯟꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕꯗꯧꯅ ꯇꯧꯏ꯫ ꯏꯁꯨꯛ ꯁꯨꯛꯄꯗꯧꯅ ꯇꯧꯏ꯫ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯏꯕꯨꯡꯗꯨꯒꯤ ꯃꯄꯥꯔꯣꯝꯗ ꯌꯦꯡꯅ ꯑꯅꯤꯗꯣ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯃꯄꯥꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯗ ꯉꯥꯏꯔꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯃꯤ ꯆꯠꯄꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯈꯔ ꯆꯔꯨꯠ ꯍꯥꯕꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯇꯥꯔꯛꯏ꯫ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯃꯈꯣꯜꯗꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯦ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯏꯇꯥꯎ ꯃꯈꯣꯜꯗꯨ ꯇꯥꯕ꯭ꯔꯥ? ꯇꯥꯏꯌꯦ ꯏꯇꯥꯎ꯫ ꯃꯤ ꯆꯠꯄ ꯖꯥꯠꯂꯣ? ꯇꯨꯔꯦꯜꯗ ꯈꯣꯏ ꯆꯨꯞꯄ ꯅꯠꯇ꯭ꯔꯒ ꯏꯟ ꯁꯣꯟꯕꯒ? ꯀꯗꯥꯏꯗꯒꯤꯅꯣꯗ ꯍꯧꯖꯤꯛꯄꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯅꯥꯝꯇ ꯆꯠꯄꯁꯨ ꯎꯗꯦ꯫ ꯉꯁꯤꯗꯤ ꯄꯨꯡꯁꯨ ꯄꯪꯊꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯋꯣꯏꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯅ ꯌꯥꯝꯃꯟꯈꯤꯕꯅ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯛꯅꯤꯡꯂꯝꯃꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯗꯤ ꯏꯇꯥꯎ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯀꯔꯤ? ꯈꯪꯗꯦꯗ ꯏꯇꯥꯎ ꯀꯔꯤ ꯃꯈꯣꯜꯅꯣ? ꯍꯨꯏ ꯍꯧꯗꯣꯡꯒ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯨꯗ ꯃꯤ ꯆꯦꯟꯕꯗꯧꯅ ꯇꯧꯕꯁꯨ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕꯗꯅ ꯎꯇꯨꯞꯀꯨꯝꯕ ꯑꯃ ꯆꯦꯞꯊꯔꯒ ꯒꯣꯗ꯭ꯔꯣꯡ ꯑꯣꯟꯊꯔꯒ ꯇꯥꯈꯤꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕꯒꯤ ꯏꯊꯤꯜ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯐꯥꯎꯔꯛꯏ꯫ ꯑꯅꯤꯗꯣ ꯑꯃꯝꯕꯗꯨꯗ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯏꯇꯥꯎ ꯌꯦꯡꯗꯗꯤ ꯌꯦꯡꯂꯨꯔꯁꯤꯕ ꯀꯔꯤ ꯂꯩꯒꯦꯗꯣ ꯑꯝꯇ ꯌꯦꯡꯉꯨꯁꯦ꯫ ꯌꯨ ꯉꯥꯎꯕ ꯈꯔꯁꯨ ꯑꯗꯨꯝ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯍꯥꯡꯆꯤꯠ ꯂꯥꯡꯂꯒ ꯌꯨ ꯊꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ꯫ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯑꯣꯟꯊꯕꯁꯨ ꯃꯃꯥꯡꯉꯩꯗ ꯌꯥꯎꯔꯤꯗꯨꯅꯤ꯫ ꯍꯣꯏ ꯏꯇꯥꯎ ꯃꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯑꯝꯇ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯁꯤꯕ? ꯑꯁꯨꯝꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯃꯝꯕꯗꯨꯗ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯥꯞꯂꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯀꯨꯝꯊꯔꯛꯑꯦ꯫ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯅꯣꯡꯒ ꯇꯥꯈꯤꯕꯒ ꯈꯔꯒ ꯅꯥꯜꯂꯦ꯫ ꯄꯥꯏꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯅꯤꯗꯣ ꯈꯪꯍꯧꯗꯅ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯁꯤꯠ ꯅꯥꯟꯊꯗꯨꯅ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏ ꯖꯤꯔꯤ ꯍꯥꯏꯗꯨꯅ ꯂꯐꯨ ꯀꯥꯔꯒ ꯅꯥꯟꯊꯕꯒꯨꯝꯅ ꯅꯥꯟꯊꯔꯦ꯫ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯂꯩꯌꯥꯏꯗꯨꯗ ꯁꯤꯠꯇꯨꯅ ꯖꯤꯔꯤ ꯅꯥꯟꯊꯗꯨꯅ ꯁꯤꯠꯄꯅ ꯇꯨꯔꯦꯜꯒꯤ ꯂꯩꯌꯥꯏ ꯃꯄꯥꯜ ꯈꯝ ꯊꯦꯡꯕꯗꯨꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩ꯫ ꯑꯅꯤꯗꯣ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯖꯤꯔꯤ ꯅꯥꯟꯊꯕꯗꯨꯗ
ꯁꯤꯁꯤ ꯀꯩ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯟꯂꯣꯝꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯑꯦ ꯏꯇꯥꯎ ꯏꯕꯣ ꯏꯁꯤꯁꯤ ꯀꯩ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯋꯥ ꯋꯥ ꯅꯣꯛꯂꯤ ꯑꯅꯤꯗꯨꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏ ꯃꯄꯥ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯈꯤ ꯈꯣꯟꯊꯥꯡ ꯌꯩꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯨꯗꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯣꯡ ꯍꯥꯡꯂꯕ ꯃꯇꯨꯡꯗꯒ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀ ꯑꯣꯏꯔꯦ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯁꯤꯜꯂꯛꯑꯦ ꯑꯅꯤꯗꯨ ꯅꯣꯛꯑꯦ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯈꯩ ꯅꯣꯛꯂꯨꯔꯒ ꯑꯃꯨꯛ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯈꯜꯂꯨꯔꯤꯕꯁꯤꯡꯗꯣ ꯇꯥꯌꯣꯟꯅꯔꯝꯕꯗꯨꯗꯗꯤ ꯋꯥꯈꯜꯗ ꯈꯜꯂꯝꯕꯅ ꯑꯃ ꯇꯧꯔꯝꯕꯅ ꯑꯃ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯌꯣꯟꯅꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯕꯅ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯁꯤꯗ ꯀꯣꯛ ꯁꯥꯕ ꯑꯃ ꯐꯥꯎꯏ ꯑꯅꯤꯗꯣ ꯃꯁꯥꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯏꯇꯥꯎ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯃꯋꯥ ꯇꯥꯔꯝꯂꯒ ꯀꯨꯝꯊꯔꯒ ꯌꯦꯡꯕꯗꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯁꯤꯕꯨ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯏ ꯍꯣꯏꯅꯤ ꯏꯇꯥꯎ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯥꯏꯔꯤꯁꯦ ꯑꯣꯟꯊꯣꯛ ꯌꯥꯡꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛ ꯃꯥꯡꯈꯤꯗ ꯅꯠꯇ꯭ꯔꯒꯅ ꯏꯇꯥꯎ ꯀꯩꯗꯧꯔꯕ ꯇꯝꯅꯕ ꯍꯧꯔꯖꯥꯠꯂꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯏꯇꯥꯎ ꯄꯨꯡꯁꯨ ꯉꯜꯂꯤ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯁꯤꯠꯂꯤꯕ ꯑꯁꯥꯕ ꯌꯥꯟꯁꯤꯟꯅꯕ ꯅꯨꯡꯁꯤꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯇꯥꯎꯗꯤ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯐꯥꯎ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯏꯇꯥꯎ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯐꯅꯤ ꯏꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯏꯇꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯐꯤꯔꯣꯜꯁꯦ ꯈꯖꯤꯛ ꯇꯨꯔꯦꯜ ꯏꯁꯤꯡꯁꯤꯗ ꯊꯥꯗꯣꯛꯀꯦ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯅꯤꯡꯁꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯕꯥꯅꯤ ꯁꯨꯕ ꯗꯁꯥ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯏꯇꯥꯎ ꯁꯤꯁꯨ ꯗꯁꯥ ꯃꯈꯜ ꯑꯃꯅꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯂꯦꯞꯂꯒ ꯑꯃꯣꯠꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯕ ꯐꯤꯕꯝ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕ ꯃꯟꯖꯨꯅꯔꯕ ꯃꯐꯤ ꯃꯔꯣꯟ ꯑꯃꯣꯠꯄꯗꯣ ꯇꯨꯔꯦꯜ ꯏꯁꯤꯡꯗꯨꯗ ꯀꯕꯛ ꯀꯕꯛ ꯃꯈꯨꯠ ꯈꯨꯖꯣꯛꯇꯨꯅ ꯁꯣꯛꯀꯠꯂꯒ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜꯗꯣ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏ ꯆꯥꯝꯗꯨꯒꯤ ꯇꯧꯔꯤ ꯃꯇꯝꯗꯨꯗ ꯇꯨꯔꯦꯜ ꯋꯥꯡꯃꯔꯣꯝꯗ ꯑꯉꯥꯡ ꯂꯥꯡꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯅ ꯐꯅꯔꯒ ꯁꯥꯟꯅꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯤꯡ ꯃꯅꯥꯗ ꯇꯠꯇꯅ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯑꯃꯨꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯉꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯤꯅ ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯥꯟꯅꯔꯨꯆꯣꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯒꯦ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯂꯨꯈꯣꯏ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯆꯠꯍꯧꯕꯅ ꯐꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯛ ꯅꯣꯝꯅꯔꯗꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡꯗꯣ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯇꯨꯒꯤ ꯍꯣꯠꯅꯔꯤꯕ ꯇꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯣ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯗ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯇꯞꯅ ꯇꯞꯅ ꯌꯩꯁꯤꯟꯕ ꯍꯧꯔꯛꯂꯦ ꯖ꯭ꯋꯥꯔ ꯀꯥꯕꯒꯨꯝ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯏꯄꯣꯝ ꯅꯥꯏꯔꯦ ꯑꯅꯤꯗꯣ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯑꯣꯏꯔꯖꯥꯠꯂ ꯈꯜꯂꯦ ꯑꯗꯨꯕꯨ ꯂꯝꯇꯥꯒꯤ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯦꯡ ꯂꯦꯡ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯉꯁꯤꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯡꯅ ꯂꯦꯝꯅ ꯂꯦꯝꯖꯕ ꯁꯥꯖꯠꯇ ꯇꯞꯅ ꯁꯤꯠꯂꯤ ꯑꯅꯤꯗꯣ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯄꯦ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯣꯝꯗ ꯑꯅꯤꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯀꯁꯥ ꯑꯍꯨꯝꯈꯛ ꯀꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠꯇꯨꯅ ꯅꯧꯗꯧꯅ ꯇꯧꯔꯒ ꯇꯨꯔꯦꯜ ꯋꯥꯡꯃꯔꯣꯝꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯣꯛꯈꯦꯗꯨꯅ ꯀꯨ ꯃꯊꯛꯇꯨꯗ ꯇꯣꯡꯗꯨꯅ ꯍꯤꯕꯨ ꯁꯥꯗꯨꯅ ꯍꯣꯜꯂꯛꯂꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇ ꯎꯔꯦ ꯑꯅꯤꯗꯣ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜꯗꯨꯗ ꯃꯤꯠꯅ ꯎꯕꯗ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯀꯤꯕ ꯇꯝꯊꯤꯕ ꯁꯛꯂꯣꯟꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯣ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯆꯔꯕꯁꯨ ꯏꯄꯥꯛ ꯏꯔꯦꯟꯗꯨ ꯏꯋꯥꯏ ꯏꯅꯤꯜ ꯀꯟꯕꯁꯨ ꯁꯨꯝ ꯁꯨꯝ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯅꯤ ꯏꯁꯤꯡꯗꯨꯅ ꯂꯥꯡꯂꯛꯂꯤꯕ ꯑꯉꯥꯡ ꯑꯍꯨꯝꯗꯨꯅ ꯍꯤ ꯁꯥꯅ ꯍꯣꯜꯂꯛꯂꯤꯕ ꯀꯨꯗꯨꯒꯤ ꯃꯅꯤꯡꯗ ꯉꯥꯅꯨꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯒꯨꯝ ꯑꯉꯥꯡ ꯃꯔꯤ ꯑꯃꯁꯨ ꯇꯨꯡꯌꯥꯟ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯏꯟꯅꯔꯛꯑꯦ
ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯎꯕꯅ ꯉꯛꯂꯒꯗꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯎꯔꯦ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯀꯥꯞꯂꯒ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯨꯗꯨ ꯍꯤꯗꯧꯅ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯌꯥꯏ ꯇꯝꯅ ꯍꯣꯟꯖꯜꯂꯛꯂꯦ ꯈꯪꯍꯧꯗꯅ ꯂꯨꯈꯣꯏꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯉꯥꯏꯔꯛꯇꯦ ꯃꯈꯣꯏꯁꯤꯡꯗꯣ ꯄꯪꯊꯔꯨꯔꯦ ꯏꯇꯥꯎ ꯃꯥꯡꯒꯣꯜꯖꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯍꯣꯏ ꯏꯇꯥꯎ ꯆꯦꯜꯍꯧꯔꯁꯤ ꯁꯤꯗ ꯂꯩꯔꯗꯤ ꯏꯕꯥꯅꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯔꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯆꯠꯂꯧꯔꯁꯤ ꯌꯨꯝ ꯌꯧꯅꯕ ꯑꯁꯨꯝꯅꯅꯤꯗꯣ ꯅꯥꯟꯈ꯭ꯔꯕ ꯂꯩꯔꯥꯏꯗꯨꯗ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯟꯗꯨ ꯀꯥꯞꯇꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛ ꯊꯥꯞꯇꯨꯅ ꯂꯩꯔꯥꯏ ꯃꯊꯛ ꯃꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨ ꯌꯧꯅꯕ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯆꯦꯟꯈꯠꯂꯦ ꯑꯅꯤꯗꯨ ꯄꯨꯟꯁꯤꯗ ꯁꯣꯛꯅꯕ ꯂꯥꯟꯐꯝ ꯑꯃꯗ ꯋꯥꯕꯒꯨꯝꯅ ꯋꯥꯔꯝꯃꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯅꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯆꯦꯟꯈꯠꯄꯅ ꯂꯩꯔꯥꯏ ꯃꯄꯥꯜꯗꯣ ꯌꯧꯔꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯗꯅꯤ ꯃꯥꯡꯒꯣꯜꯖꯥꯎꯗꯨ ꯃꯇꯥꯡ ꯆꯥꯗꯅ ꯑꯃꯨꯛ ꯅꯦꯠꯂꯨꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯖꯔ ꯖꯔ ꯂꯥꯎꯅ ꯁꯤꯠꯇꯨꯅ ꯑꯃꯨꯛ ꯑꯅꯥꯟꯕ ꯂꯩꯔꯥꯏꯗꯨꯗ ꯅꯥꯟꯊꯈ꯭ꯔꯦ ꯀꯔꯤꯝꯇ ꯌꯥꯅꯕ ꯃꯁꯥꯗꯣ ꯉꯥꯛꯂꯧ ꯑꯣꯏꯅꯕꯒ ꯑꯝꯇ ꯂꯩꯍꯧꯗꯦ ꯖꯔ ꯖꯔ ꯁꯤꯠꯊꯈꯤꯕꯗ ꯂꯨꯈꯣꯏꯗꯤ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯏꯇꯥꯎ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯥꯁꯨ ꯂꯦꯞꯂꯝꯂꯒ ꯌꯥꯝ ꯍꯩꯅ ꯑꯀꯪꯕ ꯈꯜꯂꯒ ꯃꯇꯥꯎ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯛꯑꯦ ꯁꯣꯝꯗꯅ ꯇꯨꯔꯦꯜ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯀꯨꯗ ꯍꯤꯕꯨ ꯁꯥꯅ ꯍꯣꯜꯂꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯏ ꯃꯄꯥꯜ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯀꯨꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯇꯥꯗꯨꯅ ꯂꯩꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯅꯥꯝꯃꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯇꯨꯔꯦꯜ ꯏꯁꯤꯡ ꯏꯔꯣꯜꯅꯨꯡꯗꯨꯗ ꯆꯤꯡꯊꯗꯣꯏꯒꯤ ꯇꯧꯔꯤ ꯑꯉꯥꯡ ꯑꯍꯨꯝꯗꯨꯗ ꯅꯠꯇꯦ ꯇꯨꯡꯂꯣꯝꯗꯒꯤ ꯏꯔꯣꯏꯗꯨꯅ ꯏꯟꯅꯔꯛꯈꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯐꯜ ꯂꯥꯎꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏꯔꯣꯝꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯉꯥꯡ ꯇꯔꯦꯠꯇꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯈꯥꯝꯂꯤꯕ ꯀꯨꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯒꯤ ꯇꯧꯔꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯏꯇꯥꯎ 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 ꯂꯨꯈꯣꯏ ꯅꯇꯥꯎꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯏꯇꯥꯎ ꯂꯨꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯂꯨꯈꯣꯏꯁꯨ ꯑꯉꯛ ꯑꯉꯥꯎ ꯍꯧꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯏꯇꯥꯎꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯃꯤꯟꯅꯁꯦ ꯏꯇꯥꯎ ꯏꯇꯥꯎ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯃꯒ ꯂꯩꯔꯥꯏ ꯃꯊꯛ ꯑꯗꯣꯝꯗ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯉꯥꯡ ꯇꯔꯦꯠ ꯑꯗꯨꯗꯤ ꯅꯣꯛꯈꯦꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯇꯟꯊꯥꯗ ꯃꯥꯡꯒꯣꯜꯖꯥꯎꯗꯨ ꯃꯈꯨꯠꯇ ꯆꯜꯂꯅꯤ ꯈꯟꯗꯨꯅ ꯂꯥꯛꯊꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯒꯤ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯁꯤꯜꯂꯤ ꯑꯉꯥꯡ ꯇꯔꯦꯠꯇꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯂꯩꯖꯔꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯃꯌꯦꯡ ꯇꯥꯍꯟꯕꯗꯧꯅ ꯐꯥꯎꯍꯜꯂꯤ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯃꯟꯗꯨꯅ ꯑꯉꯥꯡ ꯇꯔꯦꯠꯇꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯗ ꯂꯨꯈꯣꯏꯅ ꯈꯨꯔꯧ ꯊꯥꯡꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯂꯨꯈꯣꯏꯗꯁꯨ ꯃꯨꯛꯂꯒ ꯃꯥꯕꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯆꯤꯡꯊꯔꯒ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯈꯟꯈ꯭ꯔꯦ ꯂꯨꯈꯣꯏꯒꯤ ꯃꯁꯥꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯣꯡꯁꯤꯟꯒꯦ ꯊꯧꯔꯥꯡ ꯂꯩ ꯑꯗꯨꯕꯨ ꯂꯨꯈꯣꯏꯒꯤ ꯃꯁꯥꯗ ꯁꯣꯛꯂꯨ ꯊꯤꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯃꯐꯥꯡ ꯃꯐꯥꯡ ꯎꯊꯛꯇꯒꯤ ꯌꯨꯕꯤ ꯀꯦꯟꯕꯗꯧꯅ ꯄꯨꯞ ꯄꯨꯞ ꯂꯥꯎꯅ ꯇꯨꯔꯦꯜ ꯂꯩꯃꯥꯏꯗꯨꯗ ꯂꯣꯏꯅ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩ ꯃꯩ ꯂꯣꯏꯅ ꯂꯨꯈꯣꯏꯒꯤ ꯃꯁꯥꯗ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯆꯩꯅꯥ ꯂꯤꯁꯤꯡ ꯐꯥꯎꯕꯗꯧꯅ ꯇꯧꯏ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯨꯈꯣꯏꯒꯤ ꯃꯁꯥꯗ ꯁꯣꯛꯂꯨꯕꯗꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯑꯣꯈꯣꯡꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯦ ꯂꯨꯈꯣꯏ ꯃꯍꯥꯛ ꯃꯁꯥ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯃꯊꯣꯡ ꯑꯃ ꯈꯪꯖꯗ꯭ꯔꯦ ꯑꯀꯤꯕ ꯄꯥꯈꯠꯄ ꯊꯀꯠꯄꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯨꯈꯣꯏꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯗ꯭ꯔꯁꯨ ꯃꯥꯕꯨ ꯎꯀꯜ ꯑꯣꯏꯈꯤꯕ ꯀꯟꯈꯤꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯆꯤꯔꯕ ꯖꯟꯇ꯭ꯔꯗꯨꯅꯤ ꯖꯟꯇ꯭ꯔꯗꯨꯒꯤ ꯃꯄꯥꯟꯅ ꯃꯌꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯉꯝꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯖꯟꯇ꯭ꯔ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯖꯟꯇ꯭ꯔ ꯅꯠꯇꯦ ꯂꯨꯈꯣꯏꯒꯤ ꯃꯅꯤ ꯊꯣꯛꯄ ꯑꯃꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯕꯤꯈꯤꯕꯅꯤ ꯖꯟꯇ꯭ꯔ ꯑꯁꯤꯅ ꯃꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ ꯍꯥꯏꯕꯗꯤ
ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯉꯩ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃꯅ ꯈꯨꯗꯛꯇ ꯈꯜꯂꯛꯄ ꯋꯥꯈꯜ ꯑꯃꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯇꯥꯕ ꯆꯩꯇꯨꯞ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃ ꯇꯥꯞ ꯈꯨꯜꯂꯒ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯁꯥꯗ ꯎ ꯀꯥꯛꯐꯩꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯗꯣ ꯆꯩꯇꯨꯞꯅ ꯊꯥꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯁꯥꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯈꯨꯔꯧ ꯊꯥꯡꯂꯝꯕ ꯑꯉꯥꯡꯁꯤꯡꯗꯣ ꯋꯥ ꯋꯥ ꯀꯞꯇꯨꯅ ꯀꯨꯅ ꯁꯥꯕ ꯍꯤꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯋꯥꯡꯕꯗꯣ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯅꯤꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗꯨꯗꯒꯤ ꯂꯝꯕꯤ ꯌꯧꯅꯕ ꯂꯨꯈꯣꯏꯅ ꯂꯝꯖꯤꯡꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯋꯥꯅ ꯁꯝꯗꯨꯅ ꯂꯝꯕꯤ ꯑꯅꯥꯟꯕ ꯃꯔꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯑꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯟꯗꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯣ ꯋꯥꯕꯅ ꯃꯁꯥꯁꯤꯡꯗꯣ ꯇꯞꯇꯥꯏ ꯂꯦꯡꯉꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯋꯥꯕꯅ ꯑꯍꯤꯡꯗꯨꯗ ꯁꯗꯧ ꯊꯨꯡꯉꯤ꯫ ꯎ ꯃꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯊꯔꯒ ꯐꯝꯂꯒ ꯂꯩ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯇꯥꯎ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩ ꯁꯤꯔꯝꯕ ꯌꯥꯅ ꯂꯩ꯫ ꯍꯥꯏꯍꯩꯗꯦ ꯏꯇꯥꯎ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ꯫ ꯏꯇꯥꯎ ꯂꯨꯈꯣꯏ, ꯁꯤꯡꯉꯝꯗ꯭ꯔꯕ ꯂꯃꯟ ꯑꯃ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯇꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯅꯤ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯍꯥꯏꯁꯦ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦꯍꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯃꯝꯕꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯖꯅ ꯑꯇꯤꯌꯥꯗꯨꯗ ꯊꯣꯛꯂꯦ꯫ ꯂꯝꯕꯤ ꯅꯥꯀꯜꯗꯨꯗ ꯍꯧꯕ ꯎꯗꯨꯒꯤ ꯃꯔꯨꯝ ꯃꯌꯥꯗ ꯋꯥꯔꯦ ꯍꯥꯏꯅ ꯉꯥꯊꯔꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤꯕꯗꯣ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯎꯔꯦ꯫ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯍꯥꯏ ꯃꯤꯀꯤ ꯊꯤ, ꯏꯔꯣꯏ ꯂꯨꯋꯥꯎꯕ, ꯃꯤ ꯑꯣꯏꯔꯣꯏꯕꯣ ꯅꯪ ꯑꯃ? ꯑꯣꯖꯥ, ꯑꯇꯩ ꯑꯇꯩ ꯍꯥꯏꯒꯦꯁꯨ ꯍꯥꯏꯕꯤꯌꯨ, ꯏꯔꯣꯏ ꯂꯨꯋꯥꯎꯕ ꯍꯥꯏꯗꯨꯗꯤ ꯍꯥꯏꯕꯤꯅꯨ ꯑꯣꯖꯥ꯫ ꯏꯁ, ꯏꯔꯣꯏ ꯂꯨꯋꯥꯎꯕ ꯍꯥꯏꯕꯅ ꯄꯛꯆꯕꯅꯤ ꯅꯪꯗꯤ꯫ ꯑꯩꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕꯗ ꯅꯪ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ ꯑꯋꯣꯏꯕ꯫ ꯑꯣꯖꯥ ꯁꯥꯎꯕꯤꯈꯤꯅꯨ, ꯑꯩꯗꯣ ꯈꯔ ꯀꯤꯒꯟꯕ꯫ ꯍꯩ, ꯀꯤꯒꯜꯂꯗꯤ ꯀꯔꯤꯒꯤ ꯃꯥꯏꯕ ꯑꯣꯏꯅꯤꯡꯂꯤ? ꯑꯣꯖꯥ, ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯥꯏꯕ ꯑꯣꯏꯔꯗꯤ ꯄꯋꯥꯔ ꯄꯥꯏꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤꯅꯤ꯫ ꯀꯔꯤꯒꯤ ꯄꯋꯥꯔ? ꯅꯪꯒꯤ ꯈꯨꯀꯤ ꯂꯥꯀꯤꯗꯣ꯫ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯡ ꯃꯆꯤꯜ ꯇꯨꯝꯕꯁꯦ ꯁꯦꯝꯕ ꯂꯣꯏꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯣꯖꯥ, ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯋꯥꯍꯩꯗꯗꯤ ꯑꯣꯖꯥ ꯑꯣꯖꯥ, ꯅꯪꯒ ꯇꯧꯕ ꯊꯕꯛꯁꯤꯕ ꯏꯕꯣ ꯆꯩꯅꯝ ꯅꯝꯕꯗꯧꯅ ꯍꯦꯛ ꯇꯧꯏꯅꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯆꯤꯛꯀ ꯆꯤꯛꯂꯦ꯫ ꯌꯥꯝꯅ ꯍꯧꯅ ꯎ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯦ, ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ꯫ ꯃꯈꯣꯏ ꯑꯅꯤ ꯎ ꯃꯔꯨꯝꯗꯨꯗ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯦ꯫ ꯇꯥꯕ꯭ꯔꯥ ꯏꯇꯥꯎ? ꯇꯥꯏ ꯏꯇꯥꯎ ꯂꯨꯈꯣꯏ꯫ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩ ꯈꯣꯟꯖꯦꯜꯗꯒꯤ ꯈꯪꯉꯦ꯫ ꯊꯥꯡꯖꯝꯒꯤ ꯊꯥꯡ ꯁꯥꯕ ꯃꯥꯏꯃꯨꯅꯤ꯫ ꯊꯥꯡꯖꯝ ꯃꯥꯏꯃꯨ ꯍꯥꯏꯕ? ꯊꯥꯡꯖꯝ ꯃꯥꯏꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯏꯁꯦ ꯃꯥꯏꯕ ꯁꯥꯕ ꯇꯝꯕ ꯆꯠꯂꯖꯥꯠꯂꯥ? ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯤꯅ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯥꯏꯕ ꯃꯀꯣꯛꯇꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯦ꯫ ꯑꯗꯨꯅꯤ ꯏꯇꯥꯎ, ꯃꯗꯨꯃꯛꯅꯤ ꯑꯣꯏꯗꯣꯏꯁꯦ꯫ ꯏꯇꯥꯎ ꯂꯨꯈꯣꯏ, ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯣꯏꯁꯦ ꯑꯐꯕ ꯊꯕꯛ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯆꯤꯡꯅꯔꯦ꯫ ꯅꯪꯗ ꯅꯠꯇꯦ ꯏꯇꯥꯎ ꯃꯥꯡꯒꯣꯜꯖꯥꯎ, ꯑꯩꯁꯨꯅꯤ ꯆꯤꯡꯅꯔꯤꯁꯦ ꯏꯇꯠ ꯇꯠꯇꯅ꯫ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯪꯗꯣꯛꯄ ꯑꯃ ꯆꯨꯝꯃꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯀꯅꯥꯅ ꯈꯪꯅꯤ? ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯃꯐꯝ ꯀꯥꯏꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯔꯝꯁꯦ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯝꯂꯗꯤ ꯀꯅꯥꯅ ꯈꯪꯕ? ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯁꯨ ꯈꯜꯂꯤꯅꯤ꯫ ꯑꯊꯦꯡꯕ ꯑꯃꯝꯕꯗ ꯃꯤ ꯄꯨꯟꯕ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯕ ꯑꯐꯕ ꯊꯕꯛ ꯇꯧꯒꯗꯣꯏꯅꯣ? ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯐꯥꯠꯇꯦ꯫ ꯏꯇꯥꯎ, ꯀꯥꯟꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯁꯤꯗ ꯆꯠꯂꯒ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯨꯃꯤꯟ ꯃꯇꯨꯡ ꯏꯟꯅꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯪꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯃꯗꯨꯃꯛ ꯇꯧꯔꯁꯦ꯫ ꯍꯣꯏ, ꯐꯅ ꯇꯧꯔꯝꯂꯦ ꯐꯔꯦ, ꯐꯠꯇꯅꯕꯨ ꯇꯧꯔꯝꯂꯦ ꯑꯗꯨꯁꯨ ꯃꯔꯝ ꯈꯪꯂꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛꯇꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯅꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯇꯨꯃꯤꯟ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯎ ꯃꯈꯣꯡꯗꯨꯒꯤ ꯃꯄꯥ ꯂꯥꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯨꯃꯤꯟ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯞꯇꯛꯅ
ꯏꯟꯅꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯦ꯫ ꯁꯣꯝꯗꯅ ꯁꯛꯂꯣꯠꯄ ꯃꯥꯏꯕꯗꯨꯒ ꯊꯥꯡꯖ ꯃꯥꯏꯃꯨꯒꯗꯤ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯅ ꯌꯥꯝꯃꯟꯈꯤꯕꯅ ꯊꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯒꯤ ꯄꯣꯠꯂꯣꯏꯈꯤꯕꯗꯨꯅ ꯑꯗꯨꯃꯛ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯈꯣꯏꯅꯤꯕꯨ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯀꯩꯁꯨ ꯅꯥꯆꯨꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯅꯥꯁꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯂꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤꯗꯤ ꯑꯊꯦꯡꯕꯁꯤꯗ ꯃꯇꯣꯟ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯃ ꯃꯊꯦꯡꯗ ꯍꯩꯅꯕ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯂꯣꯡ ꯃꯆꯤꯜ ꯇꯨꯝꯕꯗꯨꯗꯗꯤ ꯂꯣꯏꯍꯧꯔꯗꯤ ꯈꯟ ꯀꯤꯒꯟꯕ ꯁꯦꯕꯣꯛ ꯃꯥꯏꯃꯨꯕꯨ ꯃꯥꯅ ꯃꯌꯨꯝꯗꯒꯤ ꯂꯧꯕ ꯆꯠꯂꯨꯕꯅꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯅꯥꯁꯨ ꯈꯪꯗꯕ ꯑꯔꯣꯟꯕꯁꯦ ꯈꯪꯂꯣ ꯍꯥꯏꯗꯨꯅ ꯅꯨꯡꯗꯝꯕ ꯃꯥꯅ ꯊꯧꯁꯤꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯇꯝꯕ ꯈꯨꯗꯣꯜꯗ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯇꯥ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯦ꯫ ꯍꯥꯏ ꯃꯥꯏꯃꯨ, ꯅꯪꯒꯤ ꯀꯤꯊꯤꯒꯤꯔꯨꯝ ꯇꯧꯕꯗꯨꯅ ꯃꯤꯈꯛ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯂꯤꯡꯖꯦꯜ ꯃꯇꯥꯗꯨꯒ ꯑꯣꯖꯥ, ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯀꯤꯅ ꯍꯧꯔꯛꯏ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯋꯥꯈꯜꯅ ꯊꯣꯟꯕ ꯉꯥꯡꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯅꯨꯄꯤꯗꯣ ꯋꯥꯈꯜꯅꯔꯣ? ꯍꯩ, ꯃꯁꯤ ꯃꯔꯩ ꯃꯔꯥ ꯇꯧꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯑꯣꯖꯥ ꯁꯦꯕꯣꯛ ꯑꯅꯤꯗꯣ ꯆꯞ ꯂꯦꯞꯄꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯈꯤꯕꯒ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯂꯦ꯫ ꯅꯥꯔꯛ ꯑꯃꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕ ꯁꯦꯕꯣꯛ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯈꯪꯇꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯨꯝꯃꯒ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯅꯗꯅ ꯇꯨꯃꯤꯟ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯕ ꯁꯦꯕꯣꯛ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯀꯩꯗꯧꯔꯦ ꯑꯣꯖꯥ ꯆꯞ ꯂꯦꯞꯂꯗꯤ? ꯉꯥꯏꯈꯣ ꯃꯥꯏꯃꯨ, ꯃꯪꯊꯣꯡ ꯊꯤꯡꯂꯤꯁꯦ ꯍꯥꯡꯗꯣꯛꯂꯝꯈꯤꯒꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯐꯨꯝꯖꯤꯟꯈꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯥꯡꯕꯗꯨ ꯀꯛꯊꯠꯂꯒ ꯂꯧꯒꯦ꯫ ꯃꯗꯨ ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯃꯥꯏꯃꯨ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯥꯒꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯤꯕ, ꯄꯥꯈꯠꯄ, ꯊꯛꯀꯠꯄ ꯐꯥꯎꯏ꯫ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ꯫ ꯃꯔꯩꯗꯨ ꯂꯀꯛ ꯇꯧꯔꯦ꯫ ꯑꯣꯖꯥ, ꯂꯣꯡ ꯁꯥꯕ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯣꯖꯥꯗꯨ ꯇꯤꯡ ꯂꯥꯎꯏ꯫ ꯂꯛꯇꯛ ꯇꯧꯕ ꯃꯥꯏꯃꯨꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇꯨ ꯈꯪꯍꯧꯗꯅ ꯂꯨꯈꯝ ꯑꯗꯨꯗ ꯃꯥꯏꯃꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯦ꯫ ꯏꯕꯣ, ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯀꯣ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯀꯤꯔꯤꯕ ꯃꯤꯀꯤ ꯊꯤ, ꯍꯦ ꯄꯥꯡꯗꯕ, ꯆꯥꯛꯌꯥꯝ ꯆꯥꯕ, ꯅꯪꯗꯤ ꯁꯟꯊꯤ ꯆꯥꯎ, ꯆꯥꯛ ꯆꯥꯔꯨꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ꯫ ꯑꯣꯖꯥ, ꯑꯩꯕꯨ… ꯍꯩ, ꯇꯥꯅꯤꯡꯗꯦ ꯃꯥꯏꯃꯨ, ꯋꯥ ꯃꯈꯥ ꯇꯥꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯍꯧꯔꯒ ꯅꯪꯁꯨ ꯑꯣꯏꯅꯕ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯝꯁꯤꯜꯍꯧꯕꯅ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯥꯏꯃꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯦ꯫ ꯑꯀꯤꯕꯅ ꯃꯁꯥꯗ ꯂꯥꯡꯒꯠꯄꯒ ꯐꯨꯔꯛꯄꯒ ꯊꯤꯅ ꯆꯩꯔꯛꯄꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ꯫ ꯃꯊꯟꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯂꯛꯄꯁꯦ꯫ ꯑꯗꯨꯕꯨ ꯃꯥ ꯆꯟꯐꯝ ꯂꯩꯇꯦ꯫ ꯄꯨꯛꯅꯤꯡꯗꯗꯤ ꯃꯗꯣꯝ ꯈꯜꯂꯦ꯫ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦ꯫ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯕ ꯃꯪ ꯊꯜꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤ ꯅꯨꯡꯒꯤ ꯃꯥ ꯃꯥꯏꯕ ꯁꯥꯕꯒꯤ ꯁꯤꯟꯐꯝꯁꯦ ꯄꯥꯝꯂꯨꯔꯤꯕꯅꯣ? ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯋꯥꯈꯜꯅ ꯂꯥꯛꯍꯜꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨꯗꯨꯒꯤ ꯇꯨꯡꯏꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯅ ꯈꯣꯡꯂꯛꯑꯦ꯫ ꯃꯪꯗꯣ ꯏꯁꯨꯛ ꯁꯨꯏ, ꯏꯃꯝ ꯃꯝꯃꯤ, ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃꯅꯤ꯫ ꯀ꯭ꯋꯥꯛꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯈꯣꯡꯂꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯎꯇꯣꯟ ꯋꯥꯇꯣꯟꯁꯤꯡꯗꯨꯗ ꯇꯣꯡꯗꯨꯅ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯦ꯫ ꯃꯪꯗꯨꯗ ꯆꯪꯂꯝꯗꯥꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯑꯣ, ꯃꯪꯊꯣꯡ ꯊꯤꯡꯂꯝꯂꯦꯗꯅ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ, ꯃꯪꯊꯣꯡꯁꯦ ꯍꯥꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯗꯨ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯉꯁꯤꯗꯤ ꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯡ ꯑꯗꯨꯗ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯐꯥꯎꯔꯛꯂꯦ꯫ ꯆꯩꯅꯥꯗꯨ ꯐꯥꯎꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯀꯔꯝꯕ ꯑꯐꯥꯎꯕ ꯃꯥꯏꯕꯅꯣꯅꯦ? ꯑꯩꯅ ꯏꯍꯦꯜ ꯍꯦꯜꯂꯤ ꯍꯥꯏꯅ
ꯈꯜꯂꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯅꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯅ ꯑꯩꯉꯣꯟꯗ ꯌꯦꯀꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯤꯕ ꯁꯩꯇ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗꯣ ꯄꯥꯏꯔꯒ ꯈꯥꯡꯉꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕ ꯌꯦ ꯊꯥꯡꯕ ꯈꯣꯡꯗꯣ ꯁꯦꯛꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯥꯎꯔꯞꯅ ꯍꯥꯏꯔꯦ ꯃꯥꯏꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯃꯨ ꯉꯁꯤ ꯕꯩꯇ ꯑꯣꯏꯕ ꯃꯥꯏꯕꯗꯨ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯃꯃꯤꯡ ꯂꯩꯐꯝꯁꯨ ꯃꯥꯏꯃꯨ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯦ ꯑꯣꯖꯥ ꯑꯩ ꯃꯗꯨꯃꯛꯇꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯅꯪꯗꯤ ꯈꯪꯉꯣꯏ ꯀꯥꯏꯗꯩ ꯈꯪꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯄꯨꯛꯆꯥꯎ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯃꯨꯗꯨꯗ ꯆꯩꯊꯠꯂꯦ ꯁꯣꯝꯗꯅ ꯃꯥꯏꯕꯗꯨ ꯈꯣꯏꯗꯧ ꯊꯤꯠꯂꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯪꯗꯨꯗ ꯆꯪꯗꯨꯅ ꯅꯍꯥꯟꯒꯩ ꯃꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯔꯝꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯉꯝꯂꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯎꯔꯝꯃꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯆꯪꯅꯕ ꯊꯧꯔꯥꯡ ꯊꯣꯛꯆꯤꯟꯕ ꯍꯧꯔꯛꯂꯦ ꯍꯟꯕ ꯂꯩꯇꯕ ꯃꯥꯒꯤ ꯊꯧꯅꯥꯅꯤ ꯃꯍꯥꯛ ꯅꯤꯡꯈꯤꯕꯗ ꯍꯣꯡꯒꯟꯗꯦ ꯃꯁꯤꯃꯛꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯃ ꯇꯧꯒꯗꯣꯏꯒꯤ ꯃꯪꯊꯣꯡ ꯊꯤꯡꯂꯤꯕꯗꯣ ꯍꯥꯡꯗꯣꯏꯒꯤ ꯂꯩ ꯇꯔꯦꯠ ꯆꯤꯡꯂꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯤꯡꯂꯒ ꯇꯧꯒꯗꯣꯏꯒꯤ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯂꯩꯗꯣ ꯆꯤꯡꯅꯕ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯊꯥꯡꯒꯣꯟꯗꯨ ꯄꯥꯏꯔꯒ ꯃꯪꯒꯤ ꯍꯦꯛ ꯀꯥꯟꯆꯤꯟꯕ ꯃꯄꯥꯗꯨꯗ ꯆꯤꯡꯒꯦ ꯇꯧꯕꯒ ꯃꯪꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯎꯄꯥꯜꯁꯤꯡꯗꯣ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯕ ꯃꯤ ꯑꯆꯧꯕ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯃꯥꯟꯕꯗꯧꯅ ꯇꯧꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯏ ꯃꯥꯏꯃꯨꯗꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯜꯂꯦ ꯑꯗꯨꯕꯨ ꯃꯔꯨꯝ ꯃꯌꯥꯗ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯂꯥꯞꯇꯛꯅ ꯂꯩꯔꯕꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯃꯈꯣꯜ ꯑꯗꯨ ꯃꯗꯨ ꯇꯥꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ ꯑꯀꯤꯕꯗ ꯂꯥꯡꯒꯣꯏ ꯆꯜꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯁꯥꯊꯤꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯩꯕꯨ ꯇꯧꯔꯛꯀꯗꯕ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯃꯨꯁꯤꯔꯕꯗꯨꯗ ꯋꯥꯡꯇ꯭ꯔꯣꯛ ꯋꯥꯡꯕ ꯏꯔꯣꯏ ꯃꯆꯤꯗꯧꯅ ꯇꯧꯕ ꯊꯤꯟꯗꯣꯔꯛꯄ ꯆꯞꯋꯥꯡ ꯋꯥꯡꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯥ ꯃꯎ ꯐꯟꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯦ ꯎꯇꯣꯟ ꯋꯥꯇꯨꯟ ꯃꯔꯨꯝ ꯑꯗꯣꯝꯗꯒꯤ ꯃꯥꯒꯤ ꯃꯃꯤꯗꯨꯅ ꯐꯅ ꯁꯥꯡꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯣꯝꯗ ꯇꯥꯔꯦ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯀꯤꯕꯒ ꯀꯩꯒ ꯂꯥꯎꯗꯣꯏ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯅꯤ ꯑꯔꯣꯟꯕꯁꯤꯡꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯁꯦ ꯇꯥꯞ ꯂꯥꯎꯅ ꯃꯆꯤꯟꯗꯣ ꯂꯨꯈꯣꯏꯅ ꯃꯦꯟꯁꯤꯜꯂꯦ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠꯅ ꯃꯦꯟꯕꯗꯨꯗꯗꯤ ꯂꯥꯎꯒꯦ ꯇꯧꯔꯝꯕ ꯃꯥꯡꯒꯣꯜꯖꯥꯎꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯊꯀꯠꯄꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯎꯔꯤ ꯃꯈꯣꯏ ꯑꯅꯤ ꯃꯪ ꯑꯗꯣꯝꯗ ꯃꯆꯤ ꯂꯣꯡꯕ ꯅꯨꯄꯥꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯦ ꯃꯃꯤ ꯁꯥꯃꯤ ꯎꯖꯔꯕꯁꯨ ꯃꯤꯠꯐꯝ ꯍꯣꯡꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯃꯨꯛꯇ ꯐꯥꯎ ꯎꯖꯗ꯭ꯔꯤꯕꯅꯤꯅ ꯇꯥꯟꯖꯥꯗꯨꯗ ꯏꯔꯣꯏ ꯃꯆꯤ ꯄꯥꯟꯕ ꯅꯨꯄꯥꯗꯨꯅ ꯍꯧꯅ ꯏꯔꯣꯏꯗꯧꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯛꯏ ꯑꯗꯨꯒ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯃꯆꯤꯗꯨꯅ ꯋꯥꯏꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯁꯤꯗꯤ ꯆꯦꯟꯊꯣꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯃꯪ ꯁꯪꯕ ꯏꯕꯨꯙꯧ ꯈꯥꯟꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦꯜꯒꯤ ꯂꯥꯡꯑꯣꯜ ꯂꯪꯗꯥꯏ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯆꯞ ꯋꯥꯡꯂꯝꯕꯗꯒꯤ ꯏꯔꯣꯏ ꯑꯃꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯁꯥꯅ ꯏꯔꯣꯏꯒꯤ ꯑꯣꯏꯔꯒ ꯃꯀꯣꯛꯅ ꯃꯤꯒꯤ ꯑꯣꯏꯔꯒ ꯃꯆꯤ ꯂꯣꯡꯉꯗꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯉꯥꯡꯁꯛ ꯉꯥꯡꯅ ꯆꯥꯗꯨꯒꯤ ꯃꯪꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯂꯦꯞꯄꯒ ꯂꯩ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯊꯥꯡꯖ ꯃꯥꯏꯃꯨꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯀ꯭ꯂꯥꯛꯇꯨ ꯀꯟꯅ ꯅꯤꯛꯇꯨꯅ ꯂꯩ ꯃꯍꯥꯛꯇꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯪ ꯁꯪꯕ ꯂꯥꯏꯗꯨ ꯎꯕꯗ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯑꯣꯖꯥ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯆꯠꯂꯧꯔꯣ ꯁꯤꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯐꯥꯒꯤꯅꯤ ꯈꯜꯂꯨꯕꯅꯤ ꯃꯪ ꯁꯪꯕ ꯂꯥꯏ ꯍꯥꯏꯗꯣ ꯉꯁꯤꯗꯤ ꯏꯃꯥꯡꯁꯤꯗ ꯆꯥꯟꯅꯅ ꯊꯣꯛꯂꯛꯂꯦ ꯆꯠꯂꯧꯔꯣ ꯁꯤꯕ ꯑꯣꯖꯥ ꯃꯆꯤ ꯑꯔꯨꯡꯕꯁꯤꯅ ꯊꯕꯥꯛꯇ ꯏꯔꯝ ꯐꯥꯠꯀꯦ ꯍꯥꯏꯔꯛꯄ ꯇꯥꯔꯦ ꯃꯥꯏꯕꯗꯨ ꯃꯪ ꯁꯪꯕ ꯂꯥꯏꯗꯨ ꯎꯕꯗ ꯄꯥꯛ ꯍꯦꯛ ꯍꯟꯗꯦ ꯃꯥꯒꯤ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯂꯥꯏꯁꯤꯒ ꯐꯥꯎ ꯍꯦꯛ ꯎꯪꯅꯒꯦ ꯈꯜꯂꯤ ꯂꯥꯏꯁꯤꯅꯗꯤ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯎꯔꯦ ꯂꯥꯏꯁꯤꯅ ꯃꯌꯥꯏꯗ ꯈꯤꯜꯂꯒ ꯂꯩꯔꯤꯕꯁꯦ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯌꯥꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨ ꯇꯨꯃꯤꯟ ꯋꯥꯈꯜꯗ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯪ ꯁꯪꯕ ꯂꯥꯏꯁꯤꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯕꯁꯤꯗ ꯌꯦꯡꯂꯒ ꯂꯥꯎꯔꯦ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯅ ꯇꯧꯒꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯥꯏꯌꯣꯟꯅꯅ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯧꯖ ꯀꯌꯥꯅꯤ ꯅꯪꯅ ꯂꯣꯟꯅ ꯑꯍꯤꯡ ꯀꯌꯥ ꯃꯪꯁꯤꯗ ꯆꯪꯂꯛꯂꯒ ꯅꯪꯒꯤ ꯔꯅꯤꯡ ꯅꯈꯥ ꯇꯝꯈꯤꯕ ꯀꯌꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯆꯠꯍꯧꯔꯣ ꯅꯪꯁꯨ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯍꯧꯔꯣ
करीगुम्बा मंगसिदा चंगसिल्लगलगा हानगु तौनिंग ननिंगनखा तौनी हाइबदी मंगदा फाव मंगलुरगनु माइबदु खुदौ तिले हेना हेना साउनिंग फावे मथंदा वांग हंजे खुनसिदा अवाना ताबा मतमदा कनबिनबा अफबा लाय मता लैत्रबा मतमसिदा मसिना कमदौना सांगलबा नुमित क्यानी मतुंगदा अफबा लाय यकाइरकलिबनो मंगसंगबा लायसिना मतौ करमना यकाइरकलिबनो खल्लुबदा अंगकुमा फावे ngasi asi nagi thokluba matu poloi bu loibaga mangthong thingba lakhiba maiba sigi baita oikiba maibadu atai kana nate maiba bo thebu takpi tambirakpa magi oja khambaton lairen sajik haiba lamdam dudagi maksu asuki matigai adubu nongmuta migi fattanaba mang taknaba thabakti mak matam leiba khibikta khak tawde aduna yam thajana khunja mayam kumna tanarba matung tungda lorpa thirep amabu pangthoknaba haiduna maiba khambadonbu mangthong thingalambane mangthong thingba khunchigi awana nangliba dongma kangdana thokliba misi mina mayamse koknaba haiduna mangthong thingba matamda sectionna kupthana loina mamutana tawirame masigi maina mangsangba laisina yakaireklibane adubu maibasina magi aningba pambagi mayokta leblakliba maibase maiba khambutone aba khanglamde sahi ani homgi mamangda khungi lai haraubagi lairoi numita magna maning makha kya gi matik tamki mabu khul lekai sida tan thoki haibagi dama lairoi ki tangkhul nurabi thoklom dai dudane khundu da leiba ibo chobo koba nupa ama mirel chinglaga magna maning tam hatki adumna ibo chobo koba nupa do mana mirel chinglaga hatlaba matung dadi asi anagi pauta narakpadagi tangkhul nurabi do thoklom dai duda laibung duda mai wa launare lekai duda leiba maimum ibo chow sira haiduna ibo chow sibagi pau yoroppaga laibung duda harauriba laido loisinba yadaduna nongma mu chontharaga laido amuk loisinba take asumna mi siringi cherik sida lai harauriba laibung dugi manungda magna suthek marida lai phadabi mari uchuk yeraga phumjille mi sibagi ahinga duda asumna uchuk yeraga tumin phumjillaga leringi sarak adudasu magna lai harauba yauba lakpa maiba maibisingi thong thakla sijinnanaba chanaba ising maisingda phattaba ising amadi mahai yauba ising yansinduna pije pithaknaba sinki masigi matung tabada ibo chobagi poloiba loiriduna mi khuding mangdagi hanakraba matung migi poloiba loikibagi mafam aduda yupi hum yosabi makhong hum sana yesinki nongmu chontharaga asibo ibo chobagi masana lebak onkrabada mathangi numita lairogi thorumado pangthoknaba tawe adubu kumdugi harauba loisinba numitki laibungdo irang lange amukta tawgidriba mawong mataw masu hek tawe khana chainaba thokadaba manba thaudok macha kaya thokpadongna tawe laibungdo irang lange ichai isa sa tokpadongna tawe lai haraubugi thau puriba maiba maibisingdugi maithongda yam chawni charang khoirang nabagi maithongda mami amata laibungda thokliba thodok wathok amadi khana chainabagi thodok turaga asuki matik pense apen ba haibadu phawe masada mana pamjaba haibadu hek thoe laptakna kumai yengbadi kaya da nungairaba lai haraubagi lai committee masenju unkhatnarakpagi matang yorki asumna lairogi numitsida manebongna otpi nei biribi mamitta macha uba phangjadribi maraibak thibido tangkhul thokpa yengba lai mane sing thokpa maga mapuribusu lamda chathoki tangkhul sabana sijinaba lafoi tu lawraga madubu charabadi mamitta macha uba phangani haibagi thajana bi ama laibana madubu phangnabagidam mane amurega loinana laibungduda ahing misel thanglaga lai usinachin lafoi tu phanglaba matung thenga thengchilakpaga ibethoi mane amurega loinana khutta latian pai amambaduda laibungdudagi thorakle anido wari sa duna lai ine haune lafoi si charabadi aibu mamam tol phangadra phangani ni bema mase aikhoi maitai gi ipa ipu haktaktagi laik laba chatnabi thajanabi ni ne ine ai
ꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯀꯣꯛꯂꯅꯤ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯑꯃꯗꯤ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯈꯪꯂꯦ ꯍꯥꯏꯗꯨꯅꯁꯨ ꯅꯣꯡꯃꯇ ꯆꯤꯝꯕꯥꯟ ꯀꯥꯡꯗꯦ, ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯏꯕꯦꯝꯃ, ꯃꯣꯏꯁꯨꯅꯤ ꯐꯠꯃꯟꯗꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯕꯨ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯐꯠꯇꯕꯅꯤ ꯃꯣꯏꯁꯨ꯫ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯔꯒ ꯊꯤꯔꯒ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯉꯝꯗꯅꯕ ꯍꯣꯠꯅꯕꯁꯤꯃꯨꯛ ꯑꯩꯗꯤ ꯉꯛꯄ ꯂꯩꯇ꯭ꯔꯦ꯫ ꯏꯅꯦ, ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ꯫ ꯏꯕꯦꯝꯃ, ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤ? ꯅꯪꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯕ ꯃꯇꯝ ꯂꯣꯏꯔꯛꯂꯕꯅꯤ꯫ ꯅꯪꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯛꯂꯒꯅꯤ꯫ ꯏꯅꯦ, ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯌꯨꯝꯁꯤꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ, ꯏꯃꯨꯡꯗꯨꯗ ꯍꯣꯜꯂꯤꯕ ꯁꯣꯔ, ꯇꯁꯦꯡꯅ ꯋꯥꯏ꯫ ꯑꯩꯗꯤ ꯈꯜꯂꯨꯕꯗꯩꯅꯦ ꯑꯀꯤꯕ ꯆꯤꯡꯅꯕꯇꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯥꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩ ꯏꯅꯦ꯫ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯛꯆꯤꯟꯅ ꯂꯧꯔꯨꯅꯨ꯫ ꯃꯣꯏꯅ ꯇꯧꯕ ꯃꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯐꯪꯖꯔꯛꯀꯅꯤ꯫ ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯠꯂꯕꯗꯤ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯈꯪꯗꯦ ꯏꯅꯦ, ꯏꯅꯦꯝꯄꯣꯛꯀ ꯄꯣꯛꯃꯤꯟꯅꯕ ꯃꯥꯝꯃ ꯐꯥꯎꯕꯅ ꯑꯩꯕꯨ ꯇꯥꯊꯤꯕ, ꯑꯩꯅ ꯂꯣꯏꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯠꯅꯋꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯝꯊꯤꯕ ꯃꯪ ꯑꯃ ꯃꯪꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯏꯅꯦꯗ ꯋꯥꯔꯤ ꯂꯤꯗꯅ ꯁꯔꯤꯛꯅ ꯊꯥꯕꯒꯤ꯫ ꯍꯣꯏꯅꯦ, ꯂꯤꯈꯤꯅꯦ ꯋꯥꯔꯤꯗꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯏꯅꯦꯅ ꯂꯝꯗꯦꯡꯒꯤ ꯃꯥꯏꯕꯤ ꯑꯃꯗ ꯄꯨꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯅꯦꯝꯕꯣꯛꯅ ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯅꯕ ꯅꯪꯕꯨ ꯁꯦꯝꯖꯤꯜꯂꯦ ꯍꯥꯏꯔꯛꯈꯤꯕꯗꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯀꯌꯥꯗ ꯅꯤꯡꯕ ꯀꯥꯏꯈꯤꯕ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯏꯅꯦꯝꯕꯣꯛꯅ ꯄꯤꯖꯕ ꯄꯤꯊꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯦꯡꯐꯨꯗ ꯂꯩꯕ ꯆꯦꯡ, ꯄꯨꯟꯗ ꯌꯥꯎꯕ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯄ ꯀꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯕ ꯉꯥꯛꯅꯤ꯫ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯂꯥꯟꯗꯕ ꯃꯤꯒꯤꯗꯤ ꯂꯥꯏ ꯂꯩꯕꯅꯤ꯫ ꯈꯔꯁꯨ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨ꯫ ꯑꯁꯨꯝꯅꯅꯤꯁꯦ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯃꯪꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯝꯂꯒ ꯏꯕꯣꯆꯧꯕ ꯄꯣꯠꯂꯣꯏꯈꯤꯕ ꯃꯄꯥꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯗ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨ ꯄꯥꯏꯔꯒ ꯃꯪ ꯃꯄꯥꯗꯨ ꯂꯥꯜꯂꯛꯄꯗ ꯎꯔꯦ ꯂꯥꯞꯇꯛꯅ꯫ ꯏꯅꯦ, ꯑꯩꯅ ꯎꯔꯤꯁꯦ ꯏꯅꯦꯁꯨ ꯎꯕ꯭ꯔꯥ? ꯎꯏꯅꯦ, ꯑꯩꯁꯨ ꯎꯏꯅꯦ꯫ ꯑꯁꯤꯕꯨ ꯃꯥꯏꯃꯝ ꯏꯕꯣꯆꯧꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯩ, ꯑꯣꯏꯔꯣꯏꯍꯦ꯫ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯍꯣꯠꯄꯗꯧꯅ ꯇꯧꯔꯤ꯫ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯉꯤ꯫ ꯑꯁꯤꯕꯨ ꯊꯋꯥꯏꯅ ꯂꯩꯕꯥꯛ ꯍꯣꯠꯄ ꯍꯧꯅꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ, ꯃꯪꯗ ꯈꯣꯠꯂꯤꯁꯤꯅ ꯀꯅꯥ ꯑꯗꯨꯗꯤ? ꯑꯝꯇ ꯂꯨꯝꯃꯒ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯨꯁꯦ꯫ ꯃꯪꯗꯕꯨ ꯀꯅꯥꯅ ꯊꯕꯛ ꯇꯧꯅꯒꯦ? ꯀꯅꯥꯅ ꯂꯩꯕꯥꯛ ꯍꯣꯠꯅꯒꯦ? ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏ꯫ ꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗ꯭ꯔꯁꯨ ꯂꯥꯞꯇꯛꯅ ꯂꯩ ꯆꯪꯐꯝꯗꯨꯗ꯫ ꯑꯗꯨꯒ ꯑꯃꯨꯔꯩꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯂꯥꯎꯔꯛꯏ꯫ ꯀꯅꯥꯅꯣ? ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨ ꯃꯪꯗꯨꯒꯤ ꯂꯩꯕꯥꯛ ꯈꯣꯠꯂꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯄꯗꯤ ꯂꯩꯊꯣꯛꯇꯦ꯫ ꯇꯨꯡꯗꯒꯤ ꯀꯧꯔꯛꯂꯤꯕꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯛ ꯂꯣꯠꯄꯅ ꯐꯩ ꯈꯜꯂꯦ, ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯇꯨꯃꯤꯟ ꯐꯤꯕꯝ ꯑꯗꯨꯗ ꯃꯅꯤꯡꯗꯨ ꯑꯣꯟꯊꯣꯛꯂꯒ ꯂꯩꯕꯥꯛ ꯇꯧꯕꯗꯨ ꯂꯦꯞꯂꯒ ꯂꯩ꯫ ꯑꯃꯨꯔꯩꯅ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯔꯤꯅꯣ? ꯀꯔꯤ ꯊꯤꯔꯤꯅꯣ ꯃꯪꯁꯤꯗ? ꯂꯩꯕꯥꯛ ꯈꯣꯠꯂꯤꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔ ꯅꯪ? ꯑꯃꯝ ꯑꯊꯦꯡꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯍꯥꯏꯔꯨꯒꯗꯤ ꯅꯪꯁꯦ ꯃꯥꯏꯕ ꯁꯥꯕꯒꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯩ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯅꯆꯤꯟ ꯄꯥꯜꯂꯤꯗꯣ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯑꯃꯨꯔꯩꯅ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯃꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗꯣ ꯃꯅꯥꯗ ꯇꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯇꯨꯃꯤꯟ ꯂꯩ꯫ ꯃꯁꯛ ꯎꯠꯂꯨꯔ ꯈꯪꯈꯤꯅꯤ꯫ ꯋꯥ ꯉꯥꯡꯊꯣꯛꯂꯨꯔꯒꯅ ꯈꯣꯟꯖꯦꯜꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯅꯤ꯫ ꯃꯥꯡꯁꯨ ꯂꯥꯛ ꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯇꯧꯐꯝ ꯈꯪꯗꯅ ꯆꯌꯦꯠꯈꯣꯏꯅꯗꯨꯅ ꯂꯩ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕ ꯎꯕ ꯌꯥꯗꯕ ꯃꯁꯥꯗ ꯑꯁꯥꯎꯕ ꯑꯃ ꯂꯣꯏꯅꯔꯤ꯫ ꯏꯕꯦꯊꯣꯏꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯥꯡꯖꯤꯜꯂꯦ꯫ ꯃꯥꯏꯕꯗꯨꯁꯨ ꯃꯃꯥꯏꯗꯣ ꯂꯣꯠꯄ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯃ ꯂꯩꯕꯅꯤꯅ ꯃꯥꯅ ꯃꯪ ꯃꯌꯥꯗ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯌꯥꯗꯕ, ꯈꯣꯡꯐꯝ ꯃꯆꯦꯠ ꯊꯥꯡꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫
ꯃꯥꯏꯕꯗꯨꯒꯤ ꯃꯁꯛꯇꯣ ꯂꯥꯇꯦꯜ ꯃꯉꯥꯜꯗꯨꯗ ꯎꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯔꯩ ꯑꯃꯗꯤ ꯏꯕꯦꯊꯣꯏ ꯃꯥꯏꯕꯗꯨꯒꯤ ꯃꯁꯛ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯀꯨꯃꯥꯔ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯤꯅꯦ ꯇꯥ ꯀꯨꯃꯥꯔꯅꯤ ꯀꯨꯃꯥꯔ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯐꯠꯇꯕꯗꯨ ꯍꯟꯗ꯭ꯔꯤꯕꯣꯏꯔꯦ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦꯗꯀꯣ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯪ ꯈꯔꯗꯤ ꯍꯛꯃꯜꯂꯤ ꯍꯦꯃꯜꯂꯕꯅꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯁꯣꯛꯈ꯭ꯔꯦ ꯇꯥ ꯀꯨꯃꯥꯔꯁꯨ ꯃꯤꯑꯣꯏꯕꯅꯤ ꯇꯥ ꯀꯨꯃꯥꯔꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯔꯒ ꯑꯆꯨꯝꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯊꯥꯡꯖꯤꯜꯂꯒ ꯂꯥꯛꯄꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯀꯨꯃꯥꯔ ꯅꯪ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯤꯁꯨ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯅꯤꯃꯛ ꯍꯣꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯊꯕ ꯂꯩꯕꯥꯛꯀꯤ ꯀꯣꯝꯗꯨꯗ ꯂꯦꯞꯄꯒ ꯅꯪ ꯅꯁꯥꯅ ꯄꯨꯊꯅꯕ ꯍꯣꯠꯅꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯏꯜꯂꯨ ꯑꯃꯨꯛ ꯅꯪꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯂꯒ ꯍꯟꯖꯤꯜꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯨ ꯂꯥꯎ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪ ꯅꯁꯥ ꯑꯃꯨꯛꯇꯗꯤ ꯁꯦꯝꯗꯣꯛ ꯁꯨꯝꯊꯣꯛꯆꯀꯣ ꯃꯥꯏꯕ ꯀꯨꯃꯥꯔ ꯑꯅꯤ ꯆꯪꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯣ ꯃꯍꯥꯛ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯃꯆꯤꯟꯗꯨ ꯈꯨꯝꯂꯛꯏ ꯏꯅꯦꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕ ꯄꯥꯎꯇꯥꯛ ꯄꯤꯕ ꯅꯋꯥ ꯂꯧꯗꯦ ꯀꯅꯥꯗꯅꯣ ꯏꯅꯦꯒꯤ ꯄꯥꯎꯇꯥꯛꯇꯣ ꯄꯤꯔꯨꯆꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯁꯤꯃꯗꯤ ꯀꯥꯎꯅꯨ ꯑꯃꯨꯔꯩꯅ ꯀꯨꯃꯥꯔ ꯅꯪꯁꯦ ꯏꯆꯥꯒꯨꯝꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯐꯕ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯤꯕ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯋꯥꯈꯜ ꯈꯟꯕ ꯇꯝꯃꯨ ꯁꯝ ꯍꯧꯔꯤꯕ ꯀꯣꯛꯇꯣ ꯂꯩꯇꯦꯡꯉꯤ ꯅꯠꯇꯦ ꯈꯟꯊꯕ ꯇꯝꯃꯨ ꯑꯁꯨꯝꯅ ꯑꯃꯨꯔꯩꯅ ꯉꯥꯡꯂꯛꯄ ꯅꯥꯀꯣꯡ ꯁꯤꯡꯌꯥ ꯌꯩꯔꯦ ꯃꯥꯏꯕ ꯀꯨꯃꯥꯔꯒꯤ ꯃꯥꯏꯕꯗꯨꯅ ꯈꯪꯍꯧꯗꯅ ꯂꯩꯇꯨꯝ ꯑꯃ ꯂꯧꯔꯒ ꯅꯈꯥꯡ ꯑꯗꯨ ꯇꯝꯅ ꯊꯥꯔꯦ ꯑꯃꯨꯔꯩꯒꯤ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯃꯨꯔꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯅꯈꯥꯡꯗꯨꯗ ꯊꯥꯔꯛꯄꯗꯣ ꯃꯐꯝ ꯆꯥꯗꯨꯅ ꯄꯥꯟꯕꯗꯒꯤ ꯑꯃꯨꯔꯩ ꯑꯩ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯔꯝꯕꯗꯒꯤ ꯅꯥꯇꯣꯟꯗ ꯅꯥꯍꯩ ꯋꯥ ꯑꯗꯨꯒ ꯂꯩꯃꯥꯏꯗꯨꯗ ꯍꯥꯏꯊꯈ꯭ꯔꯦ ꯐꯤꯕꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯕꯤ ꯏꯕꯦꯊꯣꯏꯅ ꯃꯁꯥꯗꯨ ꯀꯣꯟꯈꯠꯂꯦ ꯏꯅꯦ ꯑꯃꯨꯔꯩ ꯏꯅꯦ ꯁꯦ ꯃꯤꯠꯁꯤ ꯄꯥꯡꯉꯣ ꯑꯃꯨꯛ ꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯐꯠꯇ ꯃꯇꯨ ꯄꯥꯟꯗꯕ ꯁꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯣꯡꯗꯣꯛꯇ꯭ꯔꯤ ꯅꯪꯅ ꯐꯠꯇꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦ ꯀꯨꯃꯥꯔ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯏꯁꯤꯡꯒꯤ ꯃꯆꯨ ꯂꯩꯇꯦ ꯂꯩꯆꯤꯜꯒꯤ ꯃꯁꯛ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯐꯠꯇꯕꯒꯤꯁꯨ ꯃꯁꯛ ꯂꯩꯇꯦ ꯇꯣꯞ ꯇꯣꯞꯄ ꯑꯩꯁꯨ ꯑꯩꯒꯤ ꯂꯤꯆꯠ ꯍꯣꯡꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯑꯦ ꯏꯕꯦꯊꯣꯏꯅ ꯅꯪꯕꯨ ꯃꯤꯔꯣ ꯃꯤ ꯅꯠꯇꯦ ꯅꯪꯗꯤ ꯅꯃꯥ ꯅꯆꯥ ꯅꯆꯦ ꯅꯆꯜ ꯂꯩꯇꯕ꯭ꯔꯥ ꯅꯃꯥꯒꯨꯝꯕꯤꯅꯤ ꯅꯃꯤꯠꯇ ꯎꯕ ꯉꯝꯗꯕ꯭ꯔꯥ ꯀꯨꯃꯥꯔꯅ ꯈꯨꯝꯃꯛꯑꯦ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯔꯩ ꯃꯁꯥꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯛꯑꯦ ꯑꯍꯜꯒ ꯑꯣꯏꯔꯦ ꯃꯁꯥꯗꯒꯤ ꯍꯥꯗꯔꯛꯂꯤꯕ ꯅꯥꯇꯣꯟꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯑꯉꯥꯡꯕ ꯈꯦꯡꯗꯣ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯆꯤꯟꯊꯔꯛꯂꯤꯕ ꯃꯁꯥꯗꯣ ꯅꯤꯡꯁꯥꯁꯣ ꯆꯥꯎꯅ ꯍꯣꯜꯂꯦ ꯑꯃꯨꯔꯩ ꯃꯁꯥꯗꯣ ꯍꯤꯛꯂꯗꯨꯅ ꯏꯕꯦꯊꯣꯏꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯏꯕꯦꯊꯣꯏ ꯏꯅꯦꯒꯤ ꯏꯕꯦꯝꯃ ꯏꯅꯦꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦꯅꯦ ꯏꯅꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯧꯗꯤ ꯏꯅꯦꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯍꯧꯔꯅꯤꯗꯀꯣ ꯃꯤꯐꯠꯇꯁꯤꯒꯤ ꯈꯨꯠꯇ ꯏꯅꯦ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯃꯤꯐꯠꯇꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯃꯛꯎ ꯒꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯔꯩ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯀꯧꯕꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯦꯊꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯒ ꯍꯤꯡꯅ ꯀꯞꯂꯦ ꯏꯅꯦ ꯆꯠꯂꯕ꯭ꯔꯣ ꯅꯃꯧꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯅꯦ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯏꯅꯦ
ꯅꯃꯧꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤꯅꯦ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯨꯏꯅꯦ ꯀꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯗꯥꯏ ꯇꯥꯟꯅꯕ ꯃꯍꯥꯛ ꯂꯥꯎꯔꯛꯑꯦ ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯃꯤ ꯍꯥꯠꯂꯦ ꯑꯗꯨꯕꯨ ꯂꯥꯎꯖꯕꯇꯅꯤ ꯀꯅꯥꯁꯨ ꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯄꯤꯔꯝꯃꯣꯏ ꯃꯔꯝꯗꯤ ꯎꯃꯪ ꯂꯥꯏꯕꯨꯡꯗꯒꯤ ꯂꯥꯏꯔꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯣ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯑꯔꯦꯝꯕ ꯃꯥꯏꯕꯁꯤꯅ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯎꯔꯒ ꯅꯣꯛꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯀꯅꯥ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯅꯣ ꯅꯪꯒꯤꯁꯤꯕꯣ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯇꯥꯕꯤꯅꯕ ꯂꯩꯔꯣꯏ ꯑꯣꯏꯔꯣꯏꯗꯕ ꯃꯪ ꯑꯃ ꯃꯪꯉꯤ ꯅꯪꯗꯤ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯤꯒꯤ ꯃꯈꯣꯟꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯅꯝꯃꯠꯂꯒꯅꯤ ꯂꯥꯎꯒꯅꯨ ꯅꯪꯒꯤ ꯈꯅꯥꯎ ꯅꯥꯔꯒ ꯇꯣꯛꯀꯅꯤ ꯏꯕꯦꯊꯣꯏꯅ ꯃꯤꯐꯠꯇ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯑꯃꯒꯤ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯅꯪꯕꯨ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯍꯟꯒꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔꯦꯗ ꯑꯩꯒꯤ ꯈꯣꯡꯊꯥꯡꯗ ꯌꯦꯡꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯂꯦꯝꯅ ꯑꯃꯇ ꯇꯣꯛꯑꯣꯏ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯊꯣꯛꯂꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯖꯒꯦꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄ ꯃꯥꯏꯕ ꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯄꯥꯏ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯏꯕꯦꯊꯣꯏꯅ ꯐꯥꯖꯤꯜꯂꯤ ꯃꯇꯝꯗꯨꯗ ꯏꯕꯦꯊꯣꯏꯗꯨ ꯀꯨꯃꯥꯔꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯏ ꯃꯈꯨꯠꯅ ꯐꯥꯖꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯃꯨꯛꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕꯤ ꯏꯕꯦꯊꯣꯏꯗꯨ ꯇꯤꯝꯐꯥ ꯀꯥꯛꯐꯩꯗꯧꯅ ꯇꯛ ꯅꯞꯁꯤꯟꯗꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯐꯥꯖꯤꯜꯂꯒ ꯂꯩ ꯑꯅꯤꯗꯣ ꯃꯨꯛꯅꯔꯦ ꯑꯉꯝ ꯇꯥꯟꯅꯔꯦ ꯃꯤꯐꯠꯇ ꯀꯨꯃꯥꯔꯅ ꯃꯁꯝ ꯂꯥꯛꯇꯨꯅ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕ ꯅꯩꯕ ꯍꯧꯔꯛꯂꯦ ꯍꯤꯡꯁꯥ ꯌꯦꯇꯝꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯂꯛꯂꯦ ꯀꯨꯃꯥꯔꯅ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯐꯥꯖꯤꯟꯒꯅꯨ ꯆꯠꯀꯦꯁꯦ ꯃꯁꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ ꯏꯕꯦꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯦ ꯂꯋꯥꯏ ꯂꯨꯖꯣꯟ ꯁꯝꯂꯥꯡꯗꯣ ꯐꯣꯏ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯏꯕꯦꯊꯣꯏ ꯈꯥꯡꯉꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯃꯆꯤꯡ ꯑꯃ ꯐꯨꯗꯣꯛꯂꯒ ꯁꯥꯔꯝꯆꯠ ꯆꯠꯄ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ ꯂꯩꯀꯥꯏ ꯈꯪꯅꯕ ꯅꯪꯒꯤ ꯑꯔꯣꯟꯕꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯔꯛꯄꯗ ꯃꯤꯌꯥꯝ ꯈꯪꯅꯕ ꯐꯣꯡꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯃꯥꯏꯕ ꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯒꯨꯝ ꯀꯣꯟꯗꯨꯅ ꯂꯩ ꯑꯃꯗꯨꯁꯨ ꯍꯟꯗꯦ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯦ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯏꯕꯦꯊꯣꯏꯅ ꯃꯥꯒꯤ ꯃꯁꯝꯐꯣꯏꯗꯨꯒꯤ ꯂꯥꯝꯂꯛꯂꯤꯕ ꯀꯨꯃꯥꯔꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯤꯛꯏ ꯌꯥꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥꯗꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯣ ꯌꯥꯈꯨꯟ ꯇꯥꯔꯦ ꯏ ꯊꯣꯛꯂꯦ ꯃꯨꯁꯨꯛ ꯃꯨꯅ ꯈꯥꯝꯗꯦꯛꯏ ꯆꯩꯅꯥꯁꯤꯅ ꯃꯍꯥꯛ ꯑꯔꯣꯏꯕ ꯌꯧꯅ ꯆꯩꯅꯥꯈꯣꯜ ꯍꯥꯏꯕꯗꯨ ꯐꯪꯂꯦ ꯑꯁꯨꯝꯅ ꯃꯥꯅ ꯇꯣꯏꯅ ꯂꯥꯎ ꯈꯣꯡꯕꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏ ꯂꯣꯏꯔꯛꯄꯗ ꯃꯤꯅ ꯂꯥꯏꯕꯨꯡꯗꯒꯤ ꯊꯣꯡꯅꯔꯛꯄꯗ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯅꯤ ꯑꯗꯨꯅ ꯈꯪꯈꯤꯕꯗ ꯁꯣꯏꯗꯅ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯑꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯧꯗꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯍꯨꯏꯊꯧ ꯃꯌꯥ ꯄꯥꯟꯕꯤ ꯅꯨꯄꯤꯁꯤꯒ ꯃꯥꯟꯅꯗꯨꯅ ꯏꯅ ꯀꯥꯎꯅꯗꯨꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯒꯅꯤ ꯃꯁꯤꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯅꯨꯄꯤꯁꯤ ꯍꯥꯠꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯤꯡꯗꯨꯅ ꯊꯋꯥꯏ ꯃꯆꯥꯁꯦ ꯈꯥꯛꯇꯨꯅ ꯊꯝꯃꯒꯦ ꯁꯤꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯅ ꯍꯥꯠꯄ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯎꯍꯟꯅꯕ ꯁꯤꯟꯒꯦ ꯈꯜꯂꯦ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯂꯥꯏꯕꯧ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄ ꯅꯍꯥ ꯈꯔ ꯃꯪꯗꯨꯗ ꯏꯅ ꯀꯥꯎꯅꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯂꯥꯏꯕꯛ ꯍꯦꯛ ꯐꯕꯗꯒꯤ ꯊꯦꯡꯅꯔꯨꯔꯦ ꯅꯍꯥ ꯈꯔꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯑꯦ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯍꯥꯛ ꯅꯍꯥꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯒꯗꯧꯔꯦ ꯈꯟ ꯁꯣꯏꯗꯅ ꯈꯨꯊꯤꯕ ꯅꯪꯂꯒꯅꯤ ꯑꯗꯨꯅ ꯃꯁꯥ ꯀꯟꯖꯅꯕ ꯃꯍꯥꯛ ꯑꯗꯥꯏꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯏꯕꯦꯊꯣꯏꯒꯤ ꯃꯀꯣꯛꯇꯨ ꯇꯝꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯜꯂꯤ ꯑꯁꯨꯝꯅ ꯀꯟꯕꯗꯒꯤꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯐꯥꯖꯤꯜꯂꯝꯕꯗꯨ ꯊꯥꯗꯣꯔꯛꯂꯦ
ꯇꯟꯖꯥꯁꯤꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯀꯩꯁꯥꯜꯒꯨꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯦꯊꯣꯏꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯤꯕ ꯏꯅꯦ ꯑꯃꯨꯔꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯎꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯦꯗꯤ ꯈꯪꯗꯕꯅꯤꯅ ꯎꯃꯪ ꯂꯥꯏꯕꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯐꯥꯏꯔꯦꯜ ꯂꯝꯇꯥ ꯁꯖꯤꯕꯨꯒꯤ ꯉꯥꯡꯅ ꯁꯪꯅꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯨꯡꯁꯤꯠꯇꯣ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯧ ꯄꯣꯡꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁꯤꯠꯂꯦ꯫ ꯅꯣꯡꯃꯛꯇꯤ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯀꯛ ꯑꯔꯥꯎ ꯂꯣꯏꯅꯔꯦ꯫ ꯂꯥꯏꯕꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯏ꯫ ꯈꯣꯏ ꯂꯣꯛꯂꯝꯗꯥꯏꯒꯤ ꯇꯥꯡꯈꯨꯜꯗꯣ ꯎꯅꯥ ꯈꯣꯏꯅ ꯆꯤꯛꯂꯝꯗꯥꯏꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯂꯥꯏꯕꯨꯡꯗꯒꯤ ꯃꯈꯥꯔꯣꯝ ꯊꯥꯡꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯈꯣꯏ ꯃꯌꯥꯝ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯕꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯄꯥꯏꯔꯒ ꯂꯩ꯫ ꯈꯣꯏꯗꯨꯅ ꯂꯥꯏꯕꯨꯡꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯆꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯁꯤꯅ ꯁꯈꯤꯅꯥ ꯄꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕꯁꯤꯗ ꯀꯔꯝꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏꯒꯤ ꯊꯧꯔꯝꯁꯤ ꯃꯆꯥ ꯈꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯂꯥꯏꯁꯤꯅ ꯃꯁꯤ ꯈꯪꯂꯗꯨꯅ ꯊꯧꯔꯝꯁꯤ ꯄꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯈꯨꯟꯁꯤꯗ ꯑꯐꯕ ꯌꯥꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯔꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯐꯝꯗ ꯂꯥꯏ ꯂꯩ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯏꯔꯣꯏꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯈꯣꯏꯒꯤ ꯃꯁꯛ ꯂꯧ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯀꯥꯏꯅꯕ ꯍꯥꯏꯗꯨꯅ ꯇꯥꯟꯅ ꯇꯥꯟꯅꯅ ꯆꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯔꯥꯎꯕꯒꯤ ꯁꯛꯆꯦꯟ ꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕꯗꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯈꯔꯅ ꯈꯣꯏꯗꯨ ꯇꯥꯟꯅꯕ ꯆꯔꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯑꯉꯥꯡ ꯀꯥꯏꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯆꯔꯨꯅ ꯈꯣꯏ ꯇꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯔꯨꯕꯗꯨꯅ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯦ꯫ ꯆꯔꯨ ꯑꯆꯥꯛꯄꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯄꯥꯏꯊꯣꯔꯛꯄꯗ ꯂꯥꯏꯕꯨꯡꯗ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡ ꯈꯜꯂꯤꯕ ꯑꯉꯧꯕ ꯐꯤꯖꯪꯁꯤꯡꯗꯣ ꯃꯩꯅ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯈꯥꯝꯕꯤ ꯃꯩꯅ ꯃꯁꯛ ꯑꯣꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯦ꯫ ꯃꯩ ꯃꯩ ꯂꯥꯎꯅꯔꯦ꯫ ꯂꯥꯏꯕꯨꯡ ꯃꯩ ꯆꯥꯛꯑꯦ! ꯂꯥꯏꯕꯨꯡ ꯃꯩ ꯆꯥꯛꯑꯦ! ꯃꯩ ꯀꯟꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯈꯣꯏꯁꯤꯡꯗꯨꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ꯫ ꯈꯖꯤꯛ ꯈꯖꯤꯛ ꯅꯨꯡꯁꯤꯠꯅ ꯁꯨꯝ ꯆꯦꯟꯊꯣꯛꯈꯤꯕꯅ ꯆꯔꯨꯁꯤꯡꯗꯨꯅ ꯏꯅ ꯀꯨꯞꯄ ꯃꯤꯒꯤ ꯌꯨꯝꯊꯛꯇꯨꯗ ꯃꯩꯋꯥꯏꯔꯨꯔꯦ, ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯄꯨꯡꯍꯣꯡ ꯍꯦꯛ ꯍꯣꯡꯈ꯭ꯔꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯂꯥꯛꯇꯨꯅ ꯃꯩ ꯀꯟꯅꯕ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯀꯞ ꯃꯩꯔꯥꯎ ꯈꯣꯟꯇꯅ ꯊꯜꯂꯦ꯫ ꯃꯔꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯅ ꯀꯨꯇꯤ ꯄꯣꯁꯇ ꯅꯨꯡꯅ ꯈꯤꯡꯕꯒꯤ ꯃꯈꯣꯜ, ꯑꯆꯥꯛꯄ ꯃꯩꯗꯨ ꯀꯟꯅꯕ ꯊꯤꯟꯕ ꯀꯨꯇꯤ ꯄꯣꯁ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯗꯨ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯩ ꯑꯍꯤꯡ ꯑꯗꯨꯗ ꯃꯪ ꯂꯩꯕꯗꯣꯝꯗ ꯂꯥꯛꯑꯦ꯫ ꯃꯌꯥꯝ ꯃꯃꯤꯠꯅ ꯎꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯃꯨꯔꯩꯒꯤ ꯍꯛꯆꯥꯡ, ꯂꯥꯏꯀꯠꯅꯅ ꯂꯩꯔꯤꯕ ꯏꯕꯦꯊꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ꯫ ꯅꯍꯥꯁꯤꯡꯗꯨꯅ ꯃꯤꯌꯥꯝꯗ ꯃꯈꯣꯏꯅ ꯂꯥꯏꯔꯣꯏ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯥꯏꯕ ꯀꯨꯃꯥꯔꯅ ꯇꯧꯔꯝꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯁꯤꯡꯗꯣ ꯇꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯈꯪꯂꯦ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯂꯥꯏꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯗꯅꯕ ꯂꯥꯏ ꯃꯁꯥꯃꯛꯅ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯤꯕ ꯑꯗꯨꯅꯅꯤ ꯈꯣꯏ ꯄꯥꯏꯔꯛꯂꯤꯕ, ꯃꯩꯍꯧ ꯂꯥꯡ ꯄꯣꯛꯊꯣꯛꯂꯤꯕ꯫ ꯎꯆꯤꯟꯅꯥꯆꯤꯟ ꯂꯥꯏ ꯀꯃꯤꯇꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯨꯔꯦ꯫ ꯂꯥꯏꯒꯤ ꯊꯧꯔꯝꯗꯣ ꯀꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯩ ꯀꯜꯂꯕ ꯃꯇꯨꯡ ꯄꯥꯡꯊꯣꯛꯄꯗꯣ ꯍꯣꯠꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯗ ꯑꯁꯤꯕꯒꯤ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅꯗꯤ ꯇꯧꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯒꯤ ꯁꯛꯂꯣꯟ ꯃꯈꯜ ꯌꯥꯝꯃꯤ꯫ ꯑꯃꯝꯕꯗꯨꯒꯤ ꯃꯇꯝꯕꯥꯛꯇ ꯃꯔꯨꯝ ꯊꯨꯞꯅ ꯁꯥꯟꯅꯔꯝꯕ ꯑꯀꯤꯕ ꯀꯨꯝꯍꯩꯗꯣ ꯂꯣꯏꯔꯛꯂꯦ꯫ ꯑꯉꯥꯟꯕꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯊꯣꯔꯛꯂꯦ꯫ ꯎꯃꯪ ꯂꯥꯏꯕꯨꯡꯗꯨꯁꯨ ꯏꯇꯥꯛ ꯇꯥꯛꯏ꯫ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯦꯅꯥꯁꯤꯡꯗꯣ ꯐꯨꯝꯕꯪꯅꯅ ꯇꯨꯃꯤꯟꯅ ꯂꯩ, ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯏꯕꯦꯊꯣꯏꯅ ꯁꯣꯝꯗ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ ꯀꯞꯂꯗꯨꯅ꯫ ꯏꯅꯦ ꯑꯃꯨꯔꯩꯕꯨ ꯃꯥꯏꯕ ꯀꯨꯃꯥꯔꯅ
ꯍꯥꯠꯄꯅꯦ ꯍꯥꯠꯄ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯁꯦ ꯃꯌꯥꯝꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯑꯀꯤꯕ ꯆꯪꯂꯣꯟꯁꯤꯡꯁꯦ ꯃꯥꯅ ꯑꯣꯏꯍꯟꯕ ꯁꯤꯍꯟꯕ ꯉꯥꯛꯇꯅꯦ꯫ ꯏꯕꯦꯊꯣꯏꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯕ ꯀꯨꯃꯥꯔꯅ ꯈꯨꯟꯁꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯃꯒꯤ ꯋꯥꯈꯜ ꯆꯦꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯤꯕꯨ ꯀꯥꯏꯅꯕ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯆꯝꯖꯔꯕ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯍꯥꯠꯄꯅꯤ ꯃꯍꯩ ꯃꯍꯩ ꯉꯥꯡꯅꯔꯛꯂꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯍꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯊꯤꯕ ꯀꯧꯕꯗꯤ ꯃꯇꯝꯗꯨꯗ ꯐꯪꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯤꯕ ꯂꯥꯏꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯒꯤ ꯂꯥꯏꯔꯣꯏꯒꯤ ꯊꯧꯔꯝꯗꯣ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯕꯝ 4ꯒꯤ ꯃꯇꯨꯡꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯤꯡꯃꯨ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯕꯦꯊꯣꯏ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯒꯗꯧꯔꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯄꯅ ꯃꯥꯒꯤ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯕꯗꯨꯗꯒꯤ ꯍꯟꯗꯛꯇꯤ ꯃꯄꯨꯔꯣꯏꯕꯗꯣ ꯁꯤꯜꯆꯔꯗ ꯆꯠꯊꯣꯛꯈꯤ꯫ ꯌꯨꯝꯗꯨꯗ ꯃꯅꯦꯝꯕꯣꯛꯀ ꯃꯥꯒꯇ ꯂꯩ꯫ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯇꯨꯗꯤ ꯏꯁꯧ ꯂꯥꯡꯉꯤ꯫ ꯏꯁꯧ ꯑꯔꯣꯏꯕꯅꯤ ꯂꯥꯡꯉꯤꯕ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯁꯥꯔꯩꯗ ꯏꯕꯦꯊꯣꯏꯁꯨ ꯉꯝꯅꯕ ꯈꯥꯡꯉꯤ꯫ ꯃꯃꯤꯠꯇ ꯃꯁꯨ ꯎꯗꯣꯔꯗꯨꯐꯥꯎ ꯃꯥꯒꯤ ꯐꯠꯇꯕꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯛ ꯁꯨꯝ ꯀꯟꯁꯤꯜꯂꯛꯏ ꯍꯟꯕ ꯂꯩꯇꯅ꯫ ꯀꯟꯈ꯭ꯔꯕ ꯃꯌꯥꯛꯁꯤꯅ ꯁꯨꯅꯨꯒꯨꯝꯅ ꯁꯥꯏꯗꯠꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯥ 4 ꯍꯥꯏꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯁꯖꯤꯕꯨ ꯍꯥꯏꯕ ꯊꯥꯗꯨꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡꯗꯣ ꯂꯧꯁꯤꯟꯗꯨꯒꯤ ꯇꯧꯔꯤ ꯏꯕꯦꯊꯣꯏ꯫ ꯃꯁꯥꯁꯨ ꯂꯨꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯐꯥꯎ ꯍꯦꯛ ꯄꯥꯡꯕꯤꯗꯦ꯫ ꯑꯗꯨꯝ ꯃꯥꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯌꯣꯝ ꯃꯌꯥꯝꯗꯨꯁꯨ ꯉꯝꯅꯕ ꯄꯨꯏ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯗ ꯐꯥꯎꯕ ꯍꯦꯛ ꯄꯣꯊꯥꯖꯕ ꯁꯪꯗꯦ꯫ ꯃꯅꯦꯝꯄꯣꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯏꯁꯧ ꯂꯥꯡꯉꯤ꯫ ꯐꯤꯌꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯗꯣ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯧꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯀ꯭ꯔꯥꯡ ꯂꯣꯟꯕꯤ ꯃꯅꯦꯝꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ꯫ ꯅꯨꯃꯤꯠꯁꯦ ꯊꯣꯛꯇ꯭ꯔꯦ꯫ ꯃꯌꯨꯝ ꯆꯪꯈ꯭ꯔꯦꯒ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯝ ꯃꯍꯥꯔꯥꯅꯤꯗꯧꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯍꯤꯞꯂꯒ ꯑꯗꯨꯝ ꯂꯩ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯊꯨꯞꯅ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯂꯥꯎꯔꯒ ꯀꯔꯤ ꯅꯨꯡꯁꯤꯅꯤꯅ ꯇꯧꯔꯤꯅꯣ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯃꯊꯟꯗ ꯏꯃꯨꯡꯗ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯏꯕꯦꯊꯣꯏ ꯄꯣꯂꯥꯡꯈꯣꯛꯇꯨꯗ ꯐꯤꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯁꯖꯤꯕꯨꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁꯤꯠꯂꯦ꯫ ꯑꯇꯤꯌꯥ ꯄꯨꯝꯕꯗꯨꯅ ꯑꯃꯝꯕ ꯅꯣꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯃꯛ ꯆꯨꯗ꯭ꯔꯒꯁꯨ ꯍꯣꯔꯦꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯨꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯏꯕꯦꯊꯣꯏ ꯃꯥꯒꯤ ꯂꯧꯁꯤꯟꯐꯝ ꯊꯣꯛꯄꯗꯣ ꯂꯧꯁꯤꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯄꯣꯂꯥꯡꯈꯣꯛꯀꯤ ꯆꯩꯈꯣꯛ ꯃꯄꯥ ꯑꯋꯥꯡ ꯊꯪꯕ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ꯫ ꯃꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯅꯤ꯫ ꯌꯦꯡꯕꯃꯛꯇꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯗꯅ ꯈꯪꯗꯣꯛꯄꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯗꯨ ꯎꯕꯗ ꯃꯥ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯕꯦꯊꯣꯏ ꯃꯈꯨꯠꯇ ꯐꯤꯗꯨ ꯄꯥꯏ꯫ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯤꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯊꯣꯏ ꯄꯣꯂꯥꯡꯈꯣꯛꯀꯤ ꯆꯩꯈꯣꯛ ꯑꯋꯥꯡ ꯊꯪꯕ ꯀꯥꯆꯤꯟꯗꯨ ꯇꯝꯅ ꯂꯥꯛꯑꯦ꯫ ꯃꯗꯨꯒꯤ ꯃꯄꯥꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ꯫ ꯃꯔꯨ ꯃꯄꯥꯟ ꯏꯀꯣꯛ ꯀꯣꯛꯄ ꯃꯈꯩ ꯍꯧꯔꯤ꯫ ꯊꯧꯁꯥ ꯋꯥꯁꯥꯗ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯕꯦꯊꯣꯏꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄ꯫ ꯄꯣꯂꯥꯡꯈꯣꯛ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯐꯜ ꯂꯥꯎꯅ ꯌꯣꯡꯆꯥꯛ ꯃꯁꯥ ꯑꯃꯗ ꯆꯣꯡꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ꯫ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯃꯈꯣꯡꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯄꯟꯊꯕ ꯇꯧꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯃꯤꯀꯨꯞꯇꯨꯗ ꯄꯣꯂꯥꯡꯈꯣꯛ ꯃꯄꯥꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯐꯤꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯩ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯥꯏꯍꯧ ꯇꯤꯡꯉꯛꯄ ꯌꯥꯎꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯥ ꯃꯁꯥꯗꯣ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯋꯥꯕꯗ ꯑꯋꯥꯕꯅꯤ꯫ ꯃꯅꯦꯝꯕꯣꯛꯇ ꯍꯪꯂꯨꯔꯁꯨ ꯍꯥꯏꯔꯨꯔꯁꯨ ꯀꯔꯤꯁꯨ ꯐꯖꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯣ ꯍꯥꯏꯕ ꯃꯥ ꯈꯪꯈꯤ꯫ ꯐꯠꯇꯕꯗ ꯃꯥ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯗꯣꯔꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯨꯕ ꯍꯥꯏꯔꯨꯕ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯐꯪꯂꯔꯣꯏ ꯈꯪꯕꯗꯒꯤ
ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯃꯁꯥꯒꯤ ꯆꯤꯡꯅꯕ ꯀꯣꯛꯅꯕ ꯂꯥꯏꯌꯣꯛ ꯇꯤꯡꯉꯣꯛꯄ ꯌꯥꯎꯔꯤꯕꯗꯣ ꯐꯅꯕ ꯃꯩ ꯑꯣꯛꯊꯣꯛꯂꯦ꯫ ꯃꯩ ꯑꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒ ꯃꯥꯒ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯣ ꯆꯥꯕꯗꯨꯗ ꯃꯆꯤꯟꯗ ꯍꯥꯎ ꯌꯥꯎꯇꯦ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛ ꯁꯨꯇꯣꯛꯇꯅꯒꯁꯨ ꯇꯧꯏ꯫ ꯆꯥꯕ ꯂꯣꯏꯕꯒ "ꯍꯦ, ꯌꯥꯔꯣꯏꯀꯣ, ꯂꯨꯈꯥꯛ ꯆꯈꯥꯛꯀ ꯅꯝꯁꯤꯟꯗꯨꯅ ꯑꯍꯤꯡꯗ ꯂꯦꯟꯕꯒ ꯌꯥꯔꯣꯏ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯊꯦꯡꯒꯦꯔ ꯃꯝꯒꯦꯔ ꯉꯝꯅꯕ ꯐꯦꯡꯉꯨ" ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯟ ꯃꯨꯔꯨꯟ ꯁꯣꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯊꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯏꯍꯧꯔꯤꯕꯗꯣ ꯃꯊꯟꯇ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯦ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗꯧꯅ ꯇꯧꯕ ꯐꯤꯕꯝꯁꯤꯗ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯊꯣꯛꯂꯒ ꯂꯨꯈꯥꯛ ꯆꯀꯥꯀꯗꯣ ꯐꯦꯡꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯃꯃꯤꯁꯦ ꯃꯥꯏꯊꯣꯡꯗ ꯈꯖꯤꯛ ꯃꯃꯤ ꯇꯥꯈꯤꯕ ꯎꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯥꯕꯨ ꯑꯣꯠꯀꯗꯣꯏꯒꯤ ꯃꯥꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯊꯤꯕꯗ ꯃꯁꯤꯅ ꯃꯥꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯎꯈꯤꯕꯅ ꯃꯥꯕꯨ ꯂꯥꯛꯅꯗꯣꯏꯒꯤ ꯑꯃꯝꯕꯗ ꯂꯨꯈꯥꯛ ꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯕꯦꯊꯣꯏ ꯀꯣꯟ ꯑꯃꯥꯡꯕꯁꯤꯡꯗꯨ ꯐꯦꯡꯗꯣꯏꯒꯤ ꯃꯅꯤꯡꯗꯨꯗ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ꯫ ꯀꯣꯟ ꯆꯥꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯕꯥꯇꯤꯟꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯕꯦꯊꯣꯏ ꯈꯔꯇ ꯅꯠꯇꯅ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯇꯦꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯒꯤꯒ ꯇꯟꯖꯥꯁꯤꯗ ꯏꯁꯤꯡ ꯂꯩꯔꯝꯗꯕꯁꯤꯒ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯧꯇꯛ ꯍꯦꯛ ꯆꯥꯏ꯫ ꯃꯥꯕꯨ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯏꯁꯤꯡ ꯁꯣꯛꯆꯤꯜꯂꯒ ꯕꯥꯇꯤꯜ ꯑꯍꯥꯡꯕꯁꯤꯡꯁꯦ ꯄꯤꯛ ꯄꯤꯛ ꯊꯟꯕꯈꯩ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯂꯣꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ? ꯋꯥꯈꯜꯅ ꯈꯟꯊꯔꯨꯕ ꯃꯇꯝꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯊꯑꯣꯏꯀꯤ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯨꯈꯥꯛ ꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯤꯁꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯤꯔꯝꯗꯥꯏ ꯌꯧꯔꯕꯁꯤꯕꯨ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯕꯨꯛꯆꯦꯜꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯄꯨꯛꯆꯦꯜꯁꯤ ꯄꯤꯛꯏ, ꯃꯆꯥ ꯃꯃꯧ ꯑꯣꯠꯄ ꯑꯁꯨꯛ ꯌꯥꯝ ꯀꯟꯕ ꯃꯅꯦꯝꯁꯤꯕꯨ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ? ꯈꯜꯂꯨꯕꯗ ꯀꯞꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯁꯨꯛ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯊꯃꯣꯏ ꯀꯟꯕꯤ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯈꯨꯠꯇ ꯕꯥꯇꯤꯜ ꯑꯍꯥꯡꯕ ꯑꯃ ꯄꯥꯏ꯫ ꯇꯟꯖꯥꯁꯤꯗ ꯏꯁꯤꯡ ꯂꯩꯔꯝꯗꯕꯁꯤꯒ ꯃꯍꯥꯛ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯑꯃꯗꯤ ꯉꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯣꯟꯗꯨꯗꯤ ꯐꯦꯡꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯃꯍꯥꯛꯇꯣ ꯏꯁꯤꯡ ꯕꯥꯇꯤꯟ ꯂꯥꯛꯈꯠꯀꯦ ꯈꯟꯗꯨꯅ ꯈꯨꯠꯇ ꯕꯥꯔꯇꯤꯟꯗꯨ ꯄꯥꯏ꯫ ꯃꯃꯥꯡ ꯊꯥꯡꯕ ꯏꯪꯈꯣꯜꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯅꯣꯃꯣꯡ ꯅꯣꯃꯣ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯂꯥꯛꯑꯦ꯫ ꯃꯁꯥꯗꯣ ꯑꯋꯥꯕ ꯑꯃꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤ ꯑꯇꯤꯌꯥ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯤꯠꯂꯦ꯫ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯣꯂꯥꯡꯈꯣꯛ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯧꯗꯣꯛꯇꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯃꯁꯥꯗꯣ ꯈꯧꯇꯛ ꯍꯦꯛ ꯆꯥꯏ꯫ ꯌꯣꯡꯆꯥꯛ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯃꯊꯛꯇ ꯌꯦꯡꯈꯠꯂꯦ꯫ ꯌꯦꯡꯈꯠꯂꯨꯕꯗ ꯀꯔꯤꯝꯇ ꯂꯩꯕꯗꯤ ꯎꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯁꯦ ꯋꯥꯈꯜꯅ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯜꯂꯦ꯫ ꯉꯁꯥꯏꯒꯤ ꯄꯣꯂꯥꯡꯈꯣꯛ ꯃꯊꯛꯇꯒꯤ ꯌꯣꯡꯆꯥꯛ ꯃꯁꯥꯗ ꯆꯣꯡꯈꯠꯈꯤꯕꯗꯣ ꯑꯃꯨꯛ ꯐꯠꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯑꯩꯒꯤ ꯂꯣꯡꯖꯨꯝꯗ ꯌꯣꯡꯗꯧꯅ ꯇꯥꯞ ꯂꯥꯎꯅ ꯅꯞꯂꯒ ꯈꯧꯔꯤ ꯆꯔꯝꯁꯦ ꯃꯦꯠꯈꯥꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯋꯥꯈꯜ ꯐꯠꯇ ꯐꯠꯇꯕ ꯈꯜꯂꯦ꯫ ꯎꯊꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡ, ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯑꯀꯤꯕꯗꯤ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯛꯄ ꯑꯃꯝꯕꯗꯨꯗ ꯌꯦꯡꯕꯗ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯒꯤ ꯏꯄꯣꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯎꯅꯥ ꯋꯥꯅꯥꯅ ꯂꯦꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯏ? ꯃꯥꯡꯗ ꯀꯔꯤ ꯂꯩ? ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯁꯥꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯣꯏꯔꯤꯕ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯄꯥꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯥꯇꯦꯟꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯂꯒ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯂꯦ꯫ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯍꯦꯛ ꯃꯈꯣꯡꯗꯨ ꯊꯥꯕꯒ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯈꯥꯔꯣꯝ ꯊꯥꯡꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯍꯧꯕ ꯋꯥꯄꯜ ꯑꯗꯣꯝꯗ ꯋꯥ ꯑꯃ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯂꯒ ꯐꯣꯞ ꯂꯥꯎꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯋꯥ ꯃꯇꯣꯟ ꯑꯁꯥꯡꯕꯗꯨꯒꯤ ꯃꯃꯥꯏꯗꯣ ꯊꯣꯡꯒ꯭ꯔꯥ ꯇꯝꯅ ꯇꯥꯁꯤꯜꯂꯛꯄꯗ ꯏꯁꯤꯡꯒꯤ ꯏꯔꯤꯛꯅ ꯆꯣꯡꯂꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯕꯦꯊꯣꯏ ꯀꯝꯗꯧꯅ ꯇꯦꯛꯂꯒ ꯇꯥꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯄꯥ ꯄꯥꯈꯠꯅ ꯏꯁꯤꯡ ꯕꯥꯇꯤꯟꯗꯣ ꯊꯟꯕꯣꯏ ꯊꯟꯗꯕꯣꯏ ꯁꯣꯛꯀꯠꯂꯦ꯫ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯑꯀꯤꯕ ꯊꯛꯀꯠꯄꯅ ꯂꯨꯇꯣꯡꯗ ꯃꯆꯨ ꯁꯪꯂꯗꯨꯅ ꯃꯥ ꯃꯈꯣꯡꯗꯣ ꯀꯥꯛꯐꯩ ꯀꯥꯛꯐꯩ ꯅꯣꯡꯃꯣꯛ ꯅꯣꯡꯃꯣꯛ ꯊꯥꯡꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯌꯧꯔꯛꯂꯦ꯫ ꯂꯥꯇꯦꯟ ꯑꯃꯗꯤ ꯕꯥꯇꯤꯟꯗꯣ ꯊꯝꯂꯒ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯐꯦꯡꯗꯣꯏꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ
पाखत्पा थकत्पसिंदो अकोइबदुदा कोयेंग येंगलगा फाजिनजरे अदुगा कोंदो फेंगबा हौरी अमुकसु वाखलदा खले मै यावरसिबु कैदौजरनेगे युम इंखोलसिदबु कनाना कीबा हुंगगे असी कलदुना सिल्लिबा नुंसित मरक अदुदा मसाना मसागी अकीबदो थेमजिनजदुना कोंदो फेंगबा लोरे कोन फेंगबा लोरगा चाखुमदा चंगलगले कोंदो मफम चान चाना थनमलगा मागी कादु तमना तुम्बा चंगलगले अयुक नुंथेल नुमिदांग चुप्पा कनामतगी मतेंग यावदना युमगी कुपनोम सुबदा अवाबा हाइबदो ओइबना कोका मोनगे ताइनेना सिसिके निंगाइदे तुमथखरे मा तुमथखिबगा नुपी यमना कौरे मागी नापा खक्तदने तारि इमागी बेमा इबेथोय लाकलो इमागी नाकता इचागी नि हाइदुना लेमले nga फारिये तुरेल खुंबालोमदा कुमलो इमागी बेमा पलेमना मा आइना खुत्ता इन सोंदुना इचागी नि हाइदुना nga मयाम फारे इमागी बेमा तुरेल गी हिदे तुनानबिदा कुमलो लाओ इमागी बेमा असी हायगा नुपीदुना कौरले तुमदुना लेबी इबेथोय तुमना नुपीदुगी खोंजेलदु तारुबदा मंगमा मंगले नुपी यमा ख्वांगचित मचिला तुरेल हिदेल मता फबदा ख्वांगदा तुंगोन याना nga फारिबदा मुका nga क्रिचौ मरांग काइना इन छोनबा खुदिंगदा nga दु लग्लमे नुपीदु हेक येंगबदा मागी लेखिद्रबी अपोकपी ममागी सक्तम सुमानगुम तवे माइथोंगदी मोमो नोकलगा लेबुई मयेक सेंगपातना सक्तम दु उरी फजना उबसु नते अदुबु नुपीदुना ngang खुदिंगदी मागी अपोकपी पले ममागा चप माने इसिंगदुना इंगना तपना मेंगना चेले सिटलिबा मालंग नुसित की तंथादना हंगेन बौरादुना थेक जगोई सारे नादु फाना अमु हाइदे इमागी बेमा इबेथोय कुमलो लाओ करी येंगलिगे नंगबो इचागिने इमाना अवाब खंगदना लाइजत तुरेल खोंबाल हिदेन मतासिदा कुमलगा लेमलेंगा फारिबने इचागिने हयेंग तंगाइरे नमित नमाय पांगदबा ngasi imana fariba lemlei nga se khrai thakta hap khambi maide yairaga ngaru bakta haplaga nangi chanaba thawrang tongnaba lawjeru lawo ima gi bema icha gi thawaina pamjaba lemlei nga ki chawsu yauriye ima gi bema ima na kaubuse tardi nangbu la o kaidawrege ima diware korong magi maisa phangbada tumduna leibi ibethoy machinda khumle इमा आई लाके इमा की हुमांग ममल नचा आइना अरियंबद करीगी मांगन चरुनी हाइबगे असी हारगा तुमलंबदगे फुकलाउना होगललगा ममित अनीदि उसिन्ना मागी कादुगी थोंग धांग तुगलगा युमदुगी मपालदा थोगले मांग थोंग हाग नोकपगी मखोलदो मागी मनेमदु तारे याव लपम तांगदुदा मासु तुमलंबदगे फुकलाउना होगललगा मागी कादगी थोंग खांगतोकलिबसे खंगददी मरमदो खंगतोकलुरगे आइदुना थोगलकपा ममिन उरे ममांग थोंगदो हांगदोकतुना लैबदु उरगले लंबियाइदु थमलिबा लातेंदु ताप लाउना पाइ कनानो थोखिबदो हाइदुना येंगलकपा मागी ममोंग नुपीदुना मपालदा थोंगालोमदा अमम्ब मरकदुदा थोखिबदु उरे मतमदुदा थबाक एरगा मनेमबोक्तुना हरे अमम मथिंगसिदा कैदौरिबनो मागिसिबो मैसु यावदा ngамबु ngamiने मसागी ओइबो फिबमसिदा मी लाइगा कीदबा मखै प्रपप नंगौरोय मतागु चलिसिबो मसिबु नानगे अमम मथेंगबदगा सुमाइना चटपा जाला सोइद्रे आइदिने याम चिंगनारगले मागी मौ मतौसे मवा ngangनबा चलिबा जाला माना अमम मथेंगसिदा चलिसिबो मीना तुमना हिनबख्रबा मतमसिदा आइबो इथनदा अहिंगसिदा मागी मतौसे ओंथोंना चिंगनरिबसे कोकनबा आई हौजिकमा मागी तुंग इनरगा खंगदोकपना अचुंबा म फंगने आइना खले इचा नुपानगा लांफै चटखरगा माना युमसिदा सानरिबि लीलासे ओंथोकपा कनाना खंगनि मपुरोइबसिना लैत्रिङै चलिबि लिचत साजसिना
ꯀꯔꯤꯕꯨ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ? ꯀꯅꯥꯅ ꯈꯪꯅꯤ ꯄꯤꯕꯨꯡꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯅꯋꯥꯁꯦ ꯑꯇꯣꯞꯄꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯍꯥꯏꯁ, ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯂꯦ꯫ ꯌꯨꯝ ꯑꯃꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯔꯒ ꯃꯥꯅ ꯆꯠꯂꯤꯕ ꯁꯥꯖꯠꯁꯦ ꯐꯩ ꯐꯩ꯫ ꯇꯨꯃꯤꯟ ꯍꯧꯗꯣꯛ ꯆꯐꯨ ꯉꯝꯕꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯤꯛ ꯇꯧꯒꯦ ꯈꯪꯅꯦꯕ꯫ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯨꯡꯗ ꯏꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯂꯦꯞꯇꯅ ꯁꯤꯠꯂꯦ꯫ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤ ꯃꯥꯁꯨ ꯂꯥꯏꯗꯦ꯫ ꯂꯥꯇꯦꯟꯗꯨ ꯄꯨꯔꯗꯤ ꯃꯗꯨꯒꯤ ꯃꯉꯥꯜꯗꯨꯅ ꯊꯛꯇꯣꯔꯛꯄꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯣ ꯐꯪꯂꯔꯣꯏ ꯈꯟ ꯃꯩ ꯌꯥꯎꯗ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯈꯣꯡꯊꯥꯡꯂꯣꯝꯗ ꯇꯥꯟꯅꯔꯦ꯫ ꯑꯃꯗꯨꯁꯨ ꯑꯃꯝꯕꯗꯨꯗ ꯃꯃꯤꯠꯇꯤ ꯎꯏꯁꯤꯟꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯃꯥꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯁꯨ ꯈꯣꯡ ꯌꯥꯡꯏ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯏꯟꯅꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯕꯦꯊꯣꯏꯗꯤ ꯃꯁꯥꯃꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯖꯗꯦ꯫ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯦ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯏꯕ ꯀꯨꯃꯥꯔꯅꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯟ ꯑꯍꯤꯡꯗꯨꯗ ꯃꯁꯥ ꯂꯨꯝꯂꯕ ꯏꯕꯦꯊꯣꯏꯕꯨ ꯍꯥꯠꯀꯗꯣꯏꯒꯤ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯠꯂꯦ꯫ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯔꯛꯇ ꯅꯨꯡꯒꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯆꯩꯅꯥ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯥꯔꯦ꯫ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯠꯇꯕ ꯂꯥꯏꯅ ꯂꯥꯡꯑꯣꯟꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯥꯏꯕ ꯀꯨꯃꯥꯔꯒꯤ ꯊꯋꯦꯟꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯅꯥꯁꯤꯛ ꯃꯈꯣꯡ ꯂꯩꯕ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯗꯨꯒꯤ ꯍꯦꯛ ꯈꯣꯡꯕꯥꯟꯗꯨꯗ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯄꯒ ꯂꯩ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯄꯤ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯁꯥꯗꯤꯡ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯈꯣꯡꯕꯥꯟꯗꯨꯗ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯃꯍꯥꯛ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯦ꯫ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯈꯪꯈꯤꯅꯤ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯅꯤ ꯃꯥꯅ ꯆꯦꯟꯁꯤꯜꯂꯤꯁꯦ꯫ ꯃꯊꯟꯇ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯕꯗꯧꯅ ꯁꯣꯟꯖꯩ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯆꯥꯅꯅ ꯃꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂ? ꯃꯊꯟꯇ ꯄ꯭ꯔꯞ ꯒꯝ ꯃꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯁꯤꯕꯨ ꯆꯥꯅꯅ ꯉꯥꯎꯔ ꯖꯥꯠꯂ? ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯃꯃꯥꯏꯁꯦ ꯑꯣꯜꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅꯒ ꯇꯨꯔꯦꯜ ꯃꯄꯥꯜꯂꯣꯝꯗ ꯂꯥꯛꯎ ꯑꯍꯤꯡꯁꯤꯗ ꯎꯅꯁꯤ ꯀꯥꯏꯅ ꯍꯥꯏꯅꯈꯤꯕ ꯂꯩꯕ ꯖꯥꯠꯂ? ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯅꯒ ꯈꯪꯖ ꯂꯥꯛꯆꯕ ꯊꯕꯛ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯃꯋꯥ ꯉꯥꯡꯅꯕꯤ ꯊꯣꯔꯛꯄ ꯅꯨꯄꯤꯁꯤꯕꯨ ꯊꯤꯗ ꯂꯥꯏꯃ ꯍꯩꯅꯖꯗꯦ꯫ ꯈꯪꯅꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯨꯔꯥꯟꯕ ꯐꯥꯅꯤ꯫ ꯃꯁꯦ ꯅꯍꯥꯟꯈꯩꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯏꯆꯥ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗ꯫ ꯈꯪꯗꯦ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯇꯣꯔꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤꯅꯤ꯫ ꯍꯨꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯒꯅꯤ? ꯑꯁꯨꯝꯅ ꯃꯊꯟꯗ ꯃꯨꯔꯨꯝ ꯁꯣꯟ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯤꯠꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯕꯦꯊꯣꯏ? ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯨꯄꯥꯡ ꯍꯦꯛ ꯄꯥꯡꯊꯣꯛꯇꯦ꯫ ꯑꯋꯥꯕ ꯑꯃꯅꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯗꯨ ꯐꯥꯎ ꯃꯥꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯕꯤ ꯁꯛꯇꯝꯗꯤ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯎꯔꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ? ꯀꯨꯝꯂꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯐꯥꯔꯤꯕ ꯇꯨꯡꯒꯣꯟꯊꯅ ꯍꯥꯞꯂꯤꯕ ꯂꯦꯝꯂꯩ ꯉꯌꯥꯝꯁꯦ ꯂꯧꯔꯨ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯕꯦꯊꯣꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯅꯥꯅ ꯇꯥꯔꯤ꯫ ꯁꯛꯇꯝꯗꯨꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯤ꯫ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯨꯗ ꯂꯩꯌꯥꯏ ꯃꯄꯥꯜꯗꯨꯗ ꯑꯃꯝꯕꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯄꯝꯕꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯂꯦꯝꯂꯩ ꯉꯥ ꯂꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯎꯏꯁꯤꯟꯅ ꯃꯍꯥꯛ ꯀꯨꯝꯊꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯃꯅꯦꯝꯕꯣꯛꯇꯤ ꯊꯕꯥꯛ ꯌꯩꯔꯦ꯫ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯦ꯫ ꯍꯔꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣꯅꯦ ꯏꯃꯥ ꯏꯄꯦꯝꯃ? ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯗꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯃꯥꯅ ꯀꯌꯥꯗ ꯉꯝꯃꯤꯅꯣꯅꯦ? ꯇꯨꯃꯤꯟ ꯄ꯭ꯔꯞ ꯂꯩꯔꯥꯏ ꯃꯄꯥꯜꯁꯤꯗ ꯀꯨꯝꯊꯈ꯭ꯔꯦꯅꯦ꯫ ꯊꯕꯥꯛꯇꯣ ꯍꯟꯖꯤꯟ ꯌꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯀꯨꯝꯂꯒ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯒ ꯑꯣꯏꯔꯦ꯫ ꯊꯥꯕꯜꯅ ꯐꯅ ꯐꯤꯡꯒꯧ ꯐꯅ ꯑꯇꯤꯌꯥꯗꯨꯗ ꯊꯣꯛꯂꯕꯁꯨ ꯑꯍꯜꯒ ꯑꯣꯏꯔꯦ꯫ ꯃꯥꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯨꯗ ꯀꯨꯝꯂꯨꯕꯒꯤ ꯊꯣꯏꯅ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯃꯇꯤꯛ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ
ꯑꯁꯣꯡꯕꯃꯛ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯕꯦꯊꯣꯏ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯗ ꯀꯨꯝꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯏꯟ ꯁꯣꯟꯅ ꯁꯣꯟꯅ ꯏꯕꯦꯊꯣꯏꯅ ꯀꯨꯝꯂꯛꯄꯗ ꯎꯔꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯧꯔꯛꯂꯦ ꯈꯨꯂꯥꯝ ꯇꯣꯏꯅ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯕꯦꯊꯣꯏ, ꯏꯄꯥꯟꯒꯤ ꯍꯤꯇꯦꯟ ꯃꯇꯥꯁꯤꯗ ꯀꯨꯝꯂꯛꯑꯣ, ꯈꯣꯡꯂꯩ ꯊꯨꯔꯣ, ꯏꯃꯥꯒꯤ ꯇꯨꯡꯒꯣꯟꯁꯦ ꯂꯦꯝꯂꯩꯒ ꯌꯥꯝꯅ ꯄꯥꯊꯣꯛꯀꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯗꯨꯅ ꯇꯨꯔꯦꯜꯒꯤ ꯆꯥꯡꯖꯧ ꯃꯄꯥꯜꯗꯨꯗ ꯀꯨꯝꯂꯛꯂꯦ꯫ ꯃꯁꯥꯗꯣ ꯏꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯆꯣꯠꯄ ꯍꯧꯔꯛꯂꯦ, ꯈ꯭ꯋꯥꯡ ꯌꯧꯔꯛꯂꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯁꯥꯅ ꯃꯁꯥ ꯋꯥꯈꯜ ꯇꯥꯖꯗꯦ꯫ ꯏꯁꯤꯡꯅ ꯆꯣꯠꯂꯗꯨꯐꯥꯎ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯎꯏꯁꯤꯜꯂꯦ꯫ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯗ ꯂꯩꯔꯤꯕ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯗꯨꯗꯤ ꯁꯨꯞꯅꯇꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩꯅꯤ, ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯦꯛꯇ ꯇꯨꯔꯦल ꯈꯣꯡꯕꯥꯜꯗꯨꯗ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯤꯠꯇ ꯃꯥꯏꯕ ꯀꯨꯃꯥꯔꯅ ꯇꯧꯕ ꯃꯤꯇ꯭ꯔꯪꯅꯤ꯫ ꯃꯃꯤꯠꯇꯨꯗ ꯏꯟ ꯁꯣꯜꯂꯤꯕꯤ, ꯃꯥꯒꯤ ꯃꯃꯥꯒ ꯁꯛꯃꯥꯟꯅꯕꯤ, ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯅ ꯏꯟꯗꯨ ꯉꯥꯏꯍꯥꯛꯇꯪ ꯊꯥꯗꯔꯒ ꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯟꯗꯨꯗꯒꯤ ꯂꯦꯝꯂꯩ ꯃꯌꯥꯝ ꯂꯧꯊꯣꯔꯛꯂꯒ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯉꯥꯗꯣ ꯂꯧꯕꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯕꯗ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒꯤ ꯈꯔ ꯀꯨꯇꯛ ꯇꯧꯕ ꯃꯄꯥ ꯑꯃꯗ ꯃꯈꯣꯡꯗꯨ ꯈꯣꯡꯐꯝ ꯈꯖꯤꯛꯇ ꯐꯥꯎ ꯆꯥꯍꯧꯗ꯭ꯔꯦ꯫ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯨꯞꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯃꯊꯟꯇ ꯇꯨꯁꯤꯟꯖꯒꯗꯕꯗꯒꯤ ꯉꯥꯛꯂꯧꯗꯤ ꯑꯣꯏꯍꯧꯔꯦ꯫ ꯏꯁꯤꯡꯗꯨꯗ ꯆꯨꯞ ꯂꯨꯞꯄꯗꯒꯤ ꯃꯁꯥꯗꯣ ꯏꯪꯕ ꯐꯥꯎꯔꯦ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯏꯪꯉꯛꯉꯛꯏ ꯃꯁꯥ ꯃꯗꯣ, ꯇꯅꯤꯛ ꯇꯅꯤꯛꯄ ꯑꯀꯤꯕ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯏꯕꯦꯊꯣꯏꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯊꯥꯡꯖꯤꯜꯂꯝꯂꯤꯕ ꯈꯣꯡꯐꯝꯁꯤꯅ ꯀꯔꯤ? ꯑꯃꯗꯤ ꯀꯗꯥꯏꯗ? ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯏꯊꯟꯇ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯁꯤꯗ ꯏꯔꯨꯞꯇꯨꯅ ꯂꯩꯔꯝꯂꯤꯕ? ꯑꯩ ꯏꯁꯥ ꯏꯊꯟꯇꯒꯤ ꯋꯥꯈꯜꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯔꯦꯝꯕꯅꯤ꯫ ꯁꯤꯒꯤ ꯊꯥꯡꯖꯤꯜꯂꯝꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯌꯥꯅ ꯊꯥꯡꯖꯤꯜꯂꯝꯂꯤꯕ꯭ꯔꯥ? ꯑꯩ ꯏꯁꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯨꯔꯦꯜꯗꯨꯗꯒꯤ ꯂꯩꯔꯥꯏ ꯇꯝꯅ ꯄꯥꯈꯠꯅ ꯆꯦꯟꯈꯠꯂꯦ꯫ ꯃꯥ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯗ ꯂꯦꯞ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯀꯤꯕ ꯐꯥꯎꯏ꯫ ꯁꯤꯜꯂꯛꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨꯅꯁꯨ ꯃꯔꯝ ꯑꯣꯏ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯏꯪꯕ ꯐꯥꯎꯔꯦ꯫ ꯃꯤꯄꯥꯏ ꯊꯕꯥꯏꯅ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯎꯕꯗ ꯃꯍꯥꯛ ꯃꯗꯣ ꯀꯞꯅꯤꯡꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯥ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯀꯦ ꯈꯟ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯜꯂꯣꯝꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯏꯕꯦꯊꯣꯏ ꯌꯦꯡꯂꯒ ꯀꯧꯔꯛꯏ꯫ ꯏꯕꯦꯊꯣꯏ, ꯏꯕꯦꯊꯣꯏ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦꯅ ꯑꯃꯨꯛ ꯊꯧꯔꯥꯡꯂꯤꯗꯨꯅ? ꯏꯕꯦꯊꯣꯏ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨ ꯇꯝꯅ ꯀꯥꯈꯠꯀꯦ ꯇꯧꯕꯒꯅꯤ ꯀꯅꯥꯅꯣ ꯃꯥꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯇꯨꯔꯦꯜꯗꯨꯒꯤ ꯏꯁꯤꯡ ꯆꯥꯡꯖꯧ ꯄꯥꯟꯅ ꯆꯦꯜꯂꯤꯕ ꯂꯩꯔꯥꯏ ꯅꯛꯅ ꯅꯨꯄꯤ ꯑꯃꯅ ꯈꯨꯠꯇ ꯇꯨꯡꯒꯣꯟ ꯄꯥꯏ ꯂꯩꯔꯤꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯁꯨ ꯀꯣꯛꯁꯦꯠꯅꯗꯨꯅ ꯑꯉꯧꯕ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃꯗꯤ ꯐꯤ ꯏꯟꯗꯨꯅ ꯏꯟ ꯁꯣꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯃꯛ ꯃꯉꯣꯟꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯄꯗꯧꯅ ꯐꯥꯎꯏ꯫ ꯏꯕꯦꯊꯣꯏ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯕ ꯍꯦꯜꯂꯛꯂꯦ꯫ ꯇꯥꯏꯕꯪ ꯋꯥꯈꯜ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯎꯔꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯣꯏꯔꯣꯏ, ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯇꯥ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯤꯕ ꯃꯥ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯦꯟꯈꯠꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯃꯝꯕꯗꯨꯗ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯂꯩꯊꯦꯛꯇꯨꯅ ꯇꯨꯁꯤꯜꯂꯦ꯫ ꯑꯌꯣ ꯏꯃꯥ, ꯑꯌꯣ! ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯍꯧꯒꯠꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯅꯤ ꯃꯁꯥꯅꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯕꯥꯛꯇꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯆꯤꯡꯈꯠꯂꯛꯏ꯫
ꯃꯇꯝꯗꯨꯗ ꯃꯗꯨꯒꯤ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥ ꯍꯤꯡꯅ ꯀꯞꯂꯒ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯦ꯫ ꯑꯇꯩꯁꯤꯡꯗꯨꯅ ꯏꯕꯦꯊꯣꯏ ꯀꯞꯉꯥꯡ ꯉꯥꯡꯂꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯃꯨꯛꯇꯪꯗꯤ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯈꯣꯏ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯅꯨꯄꯤ ꯑꯣꯏꯔꯒ ꯍꯤꯡꯆꯥ ꯌꯥꯏꯆꯝꯕꯤꯅ ꯁꯥ ꯉꯥꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯁꯤꯌꯣꯝꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯖꯔꯤꯕꯗꯣ ꯀꯅꯥꯅꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯡꯂꯦ꯫ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡꯗꯣ ꯆꯣꯝꯂꯞ ꯑꯣꯏꯅ ꯐꯣꯏꯗꯨꯅ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯡꯉꯤ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯏꯕ ꯀꯨꯃꯥꯔꯒꯤ ꯐꯠꯇ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏꯅꯅꯤ꯫ ꯃꯥꯅ ꯁꯥꯟꯅꯕ ꯂꯩꯃꯥꯡꯁꯤꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯕꯦꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯧꯒꯗꯣꯏꯒꯤ ꯃꯈꯣꯏꯁꯤꯡꯗꯨꯅ ꯃꯥꯒꯤ ꯊꯧꯔꯥꯡ ꯊꯧꯆꯤꯟꯁꯤꯡꯗꯣ ꯊꯕꯛ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯌꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯤꯡꯁꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯈꯣꯏꯁꯤꯡꯁꯤꯅ ꯃꯥꯕꯨ ꯂꯥꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯡꯂꯤ꯫ ꯃꯥꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯣ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯣ ꯃꯅꯥꯗ ꯇꯥꯔꯦ꯫ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯀꯤꯕ, ꯄꯥꯈꯠꯄ, ꯊꯀꯠꯄ ꯐꯥꯎꯏ꯫ ꯑꯍꯤꯡꯁꯤꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯁꯤꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ꯫ ꯃꯁꯥꯗ ꯇꯠꯇꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ꯫ ꯀꯅꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯃꯍꯥꯛ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯀꯣꯏꯕꯗꯨꯗ ꯃꯍꯥꯛ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯈꯔꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯡꯉꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯈꯠꯄ, ꯊꯀꯠꯄ ꯐꯥꯎꯔꯦ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯦ꯫ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯑꯊꯦꯡꯕꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯁꯝ ꯃꯅꯥ ꯐꯣꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯅ ꯆꯤꯡꯉꯤꯁꯤꯕꯣ? ꯑꯃꯨꯛꯁꯨ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯂꯥꯛꯍꯠꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯁꯥ ꯁꯥꯒꯠ ꯂꯥꯛꯇꯨꯅ ꯆꯤꯡꯂꯤꯕ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡꯗꯨ ꯐꯣꯏꯔꯒ ꯆꯤꯡꯕꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯑꯄꯦꯟꯕ ꯐꯥꯎꯏ꯫ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯈꯦꯡꯖꯤꯟꯗ ꯍꯥꯏꯗꯣꯛꯈꯤ꯫ ꯐꯔꯕꯅꯤ, ꯑꯩꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯤꯅ ꯋꯥꯔꯛꯑꯃꯤꯅ ꯑꯩꯅ ꯃꯇꯝ ꯆꯪꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯅꯦꯛꯂꯨꯕ ꯇꯧꯗ ꯁꯦꯟ ꯃꯅꯥ ꯑꯝꯇ ꯇꯤꯡꯗꯅ ꯅꯨꯡꯉꯥꯏꯅ ꯃꯤꯠꯃꯥꯡꯗ ꯃꯥꯅ ꯋꯥꯅ ꯆꯥꯛꯅ ꯑꯇꯩꯁꯤꯡꯁꯤꯅ ꯃꯥꯕꯨ ꯐꯨꯔꯤꯕꯁꯦ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯄꯦꯟꯖꯕ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯏꯕꯦꯊꯣꯏꯒ ꯌꯥꯅꯗꯕ ꯃꯈꯩꯅꯤ ꯅꯨꯡꯁꯤꯅꯗꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯕꯨ ꯑꯍꯤꯡꯁꯤꯗ ꯀꯧꯊꯣꯛꯂꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯔꯤꯕ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯊꯋꯥꯕ ꯁꯥꯗꯅ ꯑꯍꯤꯡꯁꯤꯗ ꯑꯐꯥꯎ ꯁꯥꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯇꯥꯅ ꯑꯃꯝ ꯑꯊꯦꯡꯁꯤꯗ ꯃꯥꯅ ꯆꯠꯆꯅꯤꯡꯕꯒꯤ ꯃꯍꯩꯅꯤ ꯃꯥꯅ ꯐꯪꯖꯔꯤꯕꯁꯦ꯫ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ, ꯈꯔ ꯌꯥꯝꯅ ꯐꯨꯁꯅꯨ꯫ ꯀꯜꯂꯣꯏ, ꯉꯁꯤꯗꯤꯅꯦ ꯁꯨꯛꯀꯟ ꯍꯦꯛ ꯀꯜꯂꯣꯏ꯫ ꯐꯨꯁꯅꯨ, ꯃꯥꯅ ꯆꯩꯅꯥ ꯈꯥꯡꯕ ꯎꯔꯒ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ꯫ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯑꯗꯨꯃꯛ ꯃꯥꯗꯤ ꯌꯦꯡꯂꯒ ꯀꯨꯝꯍꯩꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯑꯗꯨꯗ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯎꯄꯨꯔꯤꯕꯤ ꯋꯥꯕꯅ ꯐꯦ ꯂꯥꯎꯔꯤꯕ ꯏꯕꯦꯊꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯈꯣꯏꯁꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯥꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯅꯥꯆꯤꯛ ꯃꯈꯣꯡ ꯑꯗꯨ ꯇꯥꯅ ꯆꯤꯡꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯕꯨꯛ ꯑꯗꯨꯗ ꯀꯥꯎꯕ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯒꯤ ꯁꯤꯌꯨꯝꯅꯨꯡꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯃꯪꯐꯥꯎꯅꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯋꯥꯗꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ꯫ ꯑꯉꯥꯡ ꯅꯋꯥꯗꯨ ꯄꯂꯦ ꯃꯃꯥꯗꯨꯒꯤ ꯁꯤꯌꯨꯝꯅꯨꯡꯗꯨꯗ ꯌꯥꯝ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯥꯟꯅꯅ ꯃꯅꯦꯝ ꯏꯕꯦꯝꯃꯗꯤ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯀꯩꯅꯦꯒꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ, ꯃꯈꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯏꯆꯝ ꯆꯝꯅ ꯐꯨꯅ ꯆꯩꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯈꯨꯠ ꯁꯥ ꯌꯥꯎꯅꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯗꯅ꯫ ꯍꯩꯃꯥ,
ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯈꯤꯗ꯭ꯔꯦꯗꯅ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯃꯥꯗꯤ ꯂꯦꯛꯊꯈ꯭ꯔꯦ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯅ ꯄꯪꯎꯗ ꯎꯔꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯆꯨꯝꯅ ꯈꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯈꯔ ꯈꯨꯠ ꯁꯥ ꯌꯥꯎꯅꯔꯒ ꯇꯣꯛꯀꯗꯕ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯌꯣꯟꯅꯕ ꯉꯥꯛꯇꯅꯦ ꯀꯔꯤ ꯀꯔꯝꯕ ꯈꯨꯀꯟꯅꯅꯣ ꯁꯤꯕꯣ ꯃꯤ ꯁꯤꯅꯕ ꯐꯨꯕ ꯍꯥꯏꯕꯗꯨꯕꯣ ꯑꯁꯨꯝꯅ ꯈꯜꯂꯤ ꯁꯣꯝꯗꯅ ꯏꯕꯦꯊꯣꯏꯒꯤ ꯃꯁꯥꯗꯒꯤ ꯏ ꯍꯥꯊꯔꯛꯂꯦ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯥꯕꯨ ꯃꯉꯛꯁꯝꯗꯨꯗ ꯊꯧꯔꯤ ꯊꯨꯔꯒ ꯌꯥꯡꯈꯠꯂꯒ ꯊꯝꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕ ꯊꯧꯔꯤꯅꯣ ꯈꯪꯗꯦ ꯃꯉꯛꯁꯝꯗꯨꯗ ꯀꯤꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯆꯣꯡꯈꯠꯈꯤ ꯌꯣꯡꯗꯧꯅ ꯑꯗꯨꯒ ꯏꯕꯦꯊꯣꯏꯕꯨ ꯎꯁꯥ ꯃꯁꯥ ꯑꯃꯗ ꯌꯥꯡꯈꯠꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯕꯨ ꯑꯀꯟꯕ ꯎꯁꯥ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯝꯂꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯛꯃꯨꯛ ꯂꯥꯎꯔꯝꯗꯅ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕ ꯏꯕꯦꯊꯣꯏꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯤ ꯃꯃꯤꯠ ꯎꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯤꯍꯨꯜꯗꯣ ꯆꯣꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯣꯈꯥꯏꯔꯛꯄꯗꯧꯅ ꯇꯧꯏ ꯃꯥꯗꯤ ꯃꯃꯤꯠꯅ ꯎꯔꯤꯕꯁꯤꯡꯗꯣ ꯊꯥꯖꯕ ꯑꯃꯇ ꯉꯝꯗ꯭ꯔꯦ ꯃꯁꯥꯒꯤ ꯈꯨꯠꯅ ꯈꯖꯥꯏ ꯅꯥꯝꯃ ꯅꯥꯝꯃꯗꯨꯗ ꯃꯪ ꯑꯣꯏꯔꯝꯂꯕꯗꯤ ꯐꯅꯤ ꯈꯟ ꯀꯟꯅ ꯀꯟꯅ ꯊꯥꯖꯤꯟꯖꯩ ꯑꯁꯨꯝꯅ ꯊꯥꯖꯤꯟꯕꯗꯨꯅ ꯆꯩꯅꯥ ꯐꯥꯎꯔꯦ ꯆꯩꯅꯥ ꯐꯥꯎꯕꯗꯨꯅ ꯃꯥꯅ ꯎꯔꯤꯕꯁꯤꯡꯗꯣ ꯃꯪ ꯅꯠꯇꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯊꯥꯖꯕ ꯐꯪꯂꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯤꯑꯣꯠ ꯆꯥꯗꯅ ꯑꯣꯠꯄ ꯐꯨꯕ ꯆꯩꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯧꯔꯤ ꯌꯥꯡꯈꯠꯂꯤꯕꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯒꯤ ꯊꯕꯛ ꯊꯧꯑꯣꯡꯗꯤ ꯅꯠꯇꯦ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯅ ꯇꯧꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯄꯣꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯩꯕꯨ ꯃꯔꯨꯝ ꯃꯌꯥꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯈꯣꯏꯗꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯖꯕꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯄꯨꯔꯒ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯝꯂꯒ ꯊꯝꯕꯤꯔꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯗꯧꯅ ꯅꯤꯛꯏ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯅ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗꯅ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯊꯟꯗꯒꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯀꯅꯥꯒꯤꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯎꯊꯛꯇ ꯌꯥꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯧꯊꯔꯒ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯃꯉꯣꯟꯗ ꯐꯥꯎꯔꯝꯗꯦ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ ꯈꯜꯂꯤꯕ ꯃꯥ ꯐꯔꯒ ꯂꯣꯏꯔꯦ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯜꯂꯨꯗꯨꯅ ꯃꯥ ꯃꯁꯥꯗꯣ ꯅꯤꯛ ꯂꯥꯎꯏ ꯃꯥꯗ ꯁꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯃꯥ ꯄꯣꯡꯉꯩ ꯂꯥꯏ ꯅꯤꯡꯗꯕꯤ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯤ ꯃꯥꯅꯁꯨ ꯉꯁꯤꯗꯤ ꯂꯥꯏ ꯀꯣꯇꯤ 38ꯒꯤ ꯂꯥꯏꯒꯤ ꯃꯃꯤꯡ ꯃꯌꯥꯝꯗꯨ ꯄꯜꯂꯦ ꯑꯃꯝꯕꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯒꯦꯁꯨ ꯍꯧꯖꯤꯛꯇꯗ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯜꯂꯨꯔꯒ ꯀꯤꯕ ꯍꯧꯔꯛꯂꯦ ꯆꯥꯟꯅꯅ ꯀꯔꯤꯒꯨꯝꯕꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯣ ꯂꯝꯕꯤꯗ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯈꯣꯡꯐꯝ ꯑꯃꯗ ꯃꯥ ꯂꯦꯞꯂꯨꯔꯕꯗꯤ ꯀꯝꯗꯧꯕ ꯑꯁꯤꯒꯨꯝꯕ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥꯁꯤꯅ ꯃꯥ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯂꯥꯒꯠꯂꯦ ꯀꯥꯍꯠꯂꯦ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯃꯁꯥꯗꯣ ꯊꯛꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯎꯁꯥ ꯑꯗꯨꯗ ꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯑꯀꯪꯕ ꯎꯅꯥꯒꯤ ꯃꯇꯧꯒꯨꯝ ꯎꯄꯥꯜꯗꯒꯤ ꯁꯦꯠꯅ ꯈꯥꯏꯅꯔꯝꯗꯥꯏꯒꯨꯝ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩ ꯃꯈꯣꯡꯗꯨ ꯂꯩꯕꯥꯛꯇꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕꯗꯣ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥꯗꯨ ꯆꯩꯅꯥꯈꯣꯜꯂꯛꯇ ꯃꯇꯝ ꯄꯨꯡꯖꯥ ꯈꯔ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯃꯁꯥꯗꯣ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥꯈꯣꯟꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯕ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯣ ꯍꯦꯗꯣ ꯅꯥꯏꯍꯔ ꯆꯜꯂꯗꯨꯅ ꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯈꯣꯟꯖꯦꯜꯗꯨ ꯃꯃꯤ ꯁꯥꯃꯒꯨꯝ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯑꯦ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯊꯧꯔꯤ ꯊꯨꯗꯨꯅ ꯂꯩꯔꯝꯕ ꯃꯈꯨꯠ ꯑꯅꯤ ꯇꯨꯡꯒꯨꯟꯅꯔꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥ ꯃꯁꯥꯗ ꯐꯥꯎꯔꯦ ꯃꯍꯥꯛ ꯃꯈꯣꯜ ꯁꯤꯔꯦ ꯃꯥꯒꯤ ꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅꯔꯦ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯝꯕ ꯁꯤꯌꯣꯝꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯊꯋꯥꯏꯒꯤ ꯃꯅꯤꯒꯨꯝ ꯂꯥꯠꯆꯔꯝꯕꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯁꯃꯤꯟ ꯐꯪꯂꯦ
ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯁꯥꯗ ꯏꯊꯤꯜ ꯐꯥꯎꯔꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯆꯥꯗꯨ ꯁꯤꯌꯣꯝꯅꯨꯡꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯗꯨꯅ ꯅꯤꯡꯁꯥꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯨꯕꯣꯝꯗꯨꯗ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯃꯤꯠꯂꯨꯗꯅ ꯊꯃꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯀꯥꯏꯔꯛꯄꯒꯤ ꯃꯥꯏꯊꯣꯡꯗꯅ ꯏꯆꯦꯜ ꯅꯥꯏꯕ ꯋꯥꯁꯨ ꯀꯌꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯦ꯫ ꯍꯦꯗꯣꯅꯥꯍꯦ ꯆꯟꯕ ꯃꯥꯟꯕ ꯏꯁꯤ ꯁꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯅꯍꯥꯟꯇꯅꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯌꯦꯇꯥꯗꯨꯅ ꯂꯩꯕ ꯏꯆꯥꯅ ꯅꯃꯥꯏꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯏꯃꯥ, ꯑꯩ ꯋꯥꯔꯦ ꯏꯃꯥ, ꯑꯩ ꯇꯥꯏꯕꯪꯄꯥꯜ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯏꯃꯥ, ꯇꯥꯏꯕꯪꯄꯥꯜ ꯃꯁꯛ ꯌꯦꯡꯅꯤꯡꯉꯤ ꯏꯃꯥ, ꯏꯃꯥꯅ ꯅꯆꯥꯕꯨ ꯇꯥꯏꯕꯪꯄꯥꯜ ꯃꯁꯛ ꯌꯦꯡꯍꯜꯂꯣ, ꯇꯥꯏꯕꯪꯄꯥꯜ ꯃꯁꯛ ꯈꯪꯍꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯊꯣꯏ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯦ꯫ ꯑꯃꯨꯛꯁꯨ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯣ, ꯑꯗꯨꯒ ꯍꯤꯡꯅ ꯍꯤꯡꯅ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯦ? ꯀꯅꯥꯅꯣ? ꯂꯧꯊꯣꯛꯎ ꯂꯥꯎ, ꯃꯃꯥꯏꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯌꯦꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯕꯨ ꯈꯥꯡꯉꯨꯊꯛꯇ ꯍꯥꯠꯄ ꯃꯤꯍꯥꯠꯄꯗꯣ ꯃꯃꯥꯏꯒꯤ ꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯇꯨꯅ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯒꯦ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯦ? ꯊꯥꯗꯣꯛꯑꯣ, ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯇꯧꯕ ꯉꯝꯕꯗꯣ ꯎꯠꯀꯦ꯫ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯀꯅꯥꯅꯣ ꯏꯆꯥ ꯍꯥꯠꯄ ꯃꯤꯍꯥꯠꯄꯗꯣ ꯃꯃꯥꯏꯅꯁꯨ ꯂꯃꯟ ꯈꯨꯝꯒꯦ꯫ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯂꯥꯡꯉꯣꯟꯁꯤꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯧꯕ ꯐꯪꯗ꯭ꯔꯦ꯫ ꯃꯃꯥꯏꯒꯤ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯍꯤꯡꯇꯠꯇꯠꯄꯤꯈ꯭ꯔꯕ ꯃꯤꯁꯛꯇꯣ ꯂꯦꯞꯄꯨ ꯂꯥꯛꯑꯣ ꯅꯊꯧꯅꯥ ꯂꯩꯅ ꯏꯃꯥꯡꯃꯛꯇꯗ꯫ ꯑꯃꯨꯛꯇꯗꯤ ꯃꯃꯥꯏꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯃꯇꯝꯗꯨꯗ ꯀꯣꯛꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯊꯣꯏ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ꯫ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯑꯃ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯀꯥꯈꯠꯂꯛꯑꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯆꯤꯛ ꯃꯈꯣꯡꯗꯨꯗ ꯇꯝꯅ ꯂꯥꯛꯑꯦ, ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯑꯦ꯫ ꯃꯥꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯕꯦꯊꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯦ, ꯃꯥꯏꯕ ꯀꯨꯃꯥꯔ ꯅꯠꯇ꯭ꯔꯥ? ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯃꯥꯅꯦ, ꯑꯩ ꯀꯨꯃꯥꯔ ꯃꯥꯏꯕꯅꯤ꯫ ꯑꯊꯦꯡꯕ ꯅꯣꯡꯌꯥꯏ ꯆꯕꯨꯛꯁꯤꯗ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪꯅ ꯅꯝꯗꯅ ꯇꯧꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯣꯏꯍꯟꯕ ꯅꯠꯇ꯭ꯔꯥ? ꯅꯁꯥꯅ ꯈꯪꯖꯔꯤꯕꯣꯏꯔꯦ? ꯈꯪꯉꯦ, ꯃꯤꯐꯠꯇ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯪꯗꯤ ꯈꯖꯤꯛꯇꯗ ꯈꯪꯉꯤꯅ꯫ ꯈꯪꯉꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦ꯫ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯪꯅ ꯅꯝꯗꯨꯅ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯇꯤꯟꯋꯥꯅ ꯃꯤꯅꯝ ꯊꯅꯝꯕ ꯃꯌꯥꯝꯗꯨꯅ ꯇꯥꯁꯤꯜꯂꯒ ꯑꯣꯏꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯩꯃꯥ ꯍꯩꯃꯥ, ꯂꯣꯏꯔꯦꯗꯅ ꯏꯕꯦꯊꯣꯏ, ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯗ꯫ ꯑꯁꯦꯡꯕ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯅꯪꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯗꯣꯛꯈ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯏꯀꯥꯏꯕꯅꯕꯨ ꯁꯤꯔꯦꯗ꯫ ꯃꯤꯐꯠꯇ, ꯃꯤꯍꯥꯠꯄ, ꯅꯪꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯐꯝꯁꯤ ꯇꯥꯅ ꯄꯨꯔꯛꯂꯒ ꯑꯩꯕꯨ ꯐꯤꯕꯝꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯇꯥꯡꯂꯕ ꯃꯤꯡꯊꯣꯜ ꯃꯃꯥ ꯍꯥꯏꯕꯗꯣ ꯐꯪꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯑꯩꯒꯤ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯍꯤꯡꯇꯠꯇꯠꯄꯅꯦ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ? ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯅ ꯍꯥꯠꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯄꯨꯜꯂꯤꯕ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯇꯤꯛꯇꯣ ꯅꯐꯝꯗ ꯑꯩ ꯎꯠꯀꯦ꯫ ꯑꯩꯕꯨ ꯐꯪꯕꯗꯧꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯉꯁꯤ ꯅꯪꯅ ꯅꯁꯥꯅ ꯑꯣꯏꯖꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯅꯗꯣꯝ ꯑꯣꯏꯅꯕ ꯁꯤꯟꯖꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯔꯥꯜ ꯑꯃꯨꯛ ꯊꯪꯖꯤꯟꯕꯤꯔꯕ ꯏꯕꯦꯊꯣꯏ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ꯫ ꯃꯤꯐꯠꯇ, ꯅꯪꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯗꯅ ꯅꯪꯅ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯔꯤꯕꯅꯣ? ꯍꯥ? ꯅꯪꯒꯤ ꯅꯔꯥ ꯅꯪ ꯅꯁꯥꯅ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ? ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯈꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯃꯤꯠ ꯑꯅꯤꯗꯨꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ
ꯏꯕꯦꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯌꯦꯟꯊꯧ ꯃꯆꯤꯟꯅ ꯇꯨꯝꯕ ꯑꯁꯥꯡꯕ ꯑꯃ ꯃꯈꯨꯠ ꯍꯦꯛ ꯊꯥꯡꯕꯗꯨꯗ ꯄꯥꯏ ꯅꯨꯄꯤꯗꯨ ꯇꯝꯅ ꯌꯦꯟꯊꯧ ꯑꯁꯥꯡꯕꯗꯨꯒꯤ ꯃꯇꯣꯟ ꯋꯥꯏꯗꯨ ꯇꯦꯅꯋꯥ ꯃꯆꯤꯟꯒꯨꯝꯅ ꯃꯇꯣꯟ ꯇꯨꯝꯅ ꯏꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠ ꯌꯦꯠ ꯊꯥꯡꯕ ꯃꯤꯠꯈꯥ ꯃꯄꯥꯜꯗꯨꯗ ꯂꯦꯡ ꯂꯦꯡ ꯂꯩ ꯆꯤꯡꯕꯗꯧꯅ ꯆꯛ ꯆꯛ ꯃꯤꯊꯛ ꯃꯤꯈꯥꯗꯨꯗ ꯊꯤꯜꯂꯤ ꯃꯗꯨꯒꯤꯗꯨꯅ ꯑꯃꯨꯛ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯗꯧꯅ ꯑꯅꯧꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯤ ꯆꯩꯅꯥꯁꯤꯅ ꯃꯥꯕꯨ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯍꯜꯂꯦ ꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯃꯨꯛ ꯃꯤꯠꯂꯨꯗꯒꯤ ꯏꯍꯧꯔꯛꯏ ꯃꯤꯑꯣꯠ ꯆꯥꯗꯅ ꯃꯤꯑꯣꯠꯄꯁꯤꯅ ꯅꯍꯧꯅꯅ ꯑꯃꯨꯛ ꯃꯥꯕꯨ ꯆꯩꯅꯥ ꯄꯤꯗꯨꯒꯤ ꯃꯤꯒꯤ ꯃꯤꯠꯇꯨꯗ ꯌꯦꯟꯊꯧ ꯃꯇꯣꯟ ꯃꯆꯤꯟ ꯇꯨꯝꯕꯗꯨꯅ ꯊꯤꯟꯕꯃꯛꯇꯤ ꯊꯤꯟꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯔꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯃꯥꯒꯤ ꯄꯥꯗꯣ ꯀꯨꯔꯥꯛ ꯃꯁꯥ ꯈꯞꯄꯒꯨꯝ ꯇꯅꯤꯛ ꯈꯞꯄ ꯍꯧꯔꯛꯂꯦ ꯑꯌꯣ ꯏꯃꯥ ꯄꯂꯦꯝ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯆꯩꯅꯥ ꯈꯥꯡꯕꯗꯨ ꯎꯔꯒ ꯃꯥꯏꯕ ꯀꯨꯃꯥꯔ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯏ ꯈꯪꯂꯕ꯭ꯔꯥ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯥꯛꯑꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯦꯟꯊꯧ ꯃꯇꯣꯟꯅ ꯇꯨꯝꯕꯗꯨꯅ ꯃꯤꯒꯤ ꯃꯃꯤꯠꯇꯨꯗ ꯆꯛ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯌꯦꯠꯀ ꯑꯣꯏꯒ ꯑꯅꯤꯗꯣ ꯊꯤꯟꯗꯠꯂꯦ ꯑꯁꯨꯝꯅ ꯇꯟꯖꯥꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯣ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯅꯨꯡ ꯑꯃ ꯄꯥꯏ ꯂꯨꯈꯝꯗꯨꯗ ꯊꯣꯝꯃꯦ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯎꯡꯉꯤ ꯃꯍꯥꯛ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯀꯟꯅ ꯊꯣꯝꯃꯛꯄ ꯅꯨꯡꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯃꯀꯣꯛꯇꯣ ꯃꯈꯨꯠ ꯍꯥꯞꯄꯦ ꯃꯥꯒꯤ ꯃꯅꯦꯝꯗꯣ ꯀꯞꯂꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯕꯦꯊꯣꯏ ꯏꯃꯥꯗꯤ ꯑꯄꯪꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯣꯏꯔꯨꯕꯅ ꯃꯤꯐꯠꯇ ꯑꯁꯤꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯅꯦꯝꯕꯒꯤ ꯆꯥꯎꯔꯕ ꯏꯔꯥꯜꯅꯦ ꯑꯩ ꯏꯁꯥꯅ ꯏꯔꯥꯜꯁꯦ ꯌꯥꯖꯔꯦ ꯃꯤꯐꯠꯇ ꯂꯝꯆꯠ ꯆꯨꯝꯗꯕ ꯃꯥꯏꯕꯁꯦ ꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯒꯦ ꯇꯧꯕꯒ ꯃꯥꯏꯕ ꯀꯨꯃꯥꯔ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯃꯅꯦꯝꯒꯤ ꯃꯀꯣꯛꯇꯨꯗ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯁꯨꯔꯛꯑꯦ ꯏꯃꯥ ꯑꯁꯨꯝꯅ ꯁꯨꯔꯛꯄꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯣ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯑꯃꯨꯛꯀꯤ ꯈꯨꯊꯥꯗ ꯑꯀꯟꯕ ꯁꯥꯎꯝ ꯑꯃꯗ ꯃꯁꯥꯗꯣ ꯆꯞꯇꯤꯡ ꯇꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯃꯥꯏꯕ ꯀꯨꯃꯥꯔ ꯈꯪꯂꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯒꯤ ꯃꯍꯩ ꯀꯨꯃꯥꯔ ꯃꯁꯥꯗꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯤꯕ ꯇꯥꯏ ꯅꯅꯦꯝ ꯏꯕꯦꯝꯃꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯪꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨꯅꯦ ꯏꯕꯦꯊꯣꯏ ꯏꯕꯦꯊꯣꯏ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯦ ꯃꯃꯤꯠꯀ ꯇꯥꯡꯂꯦ ꯌꯦꯟꯊꯧꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯃꯔꯛ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯦ ꯎꯕꯃꯛ ꯎꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗ ꯃꯁꯥꯗ ꯐꯥꯎꯏ ꯉꯥꯏꯍꯥꯛꯀꯤ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯃꯅꯦꯝꯅ ꯆꯣꯡꯊꯣꯔꯛꯄ ꯃꯥꯕꯨ ꯀꯟꯗꯣꯏꯒꯤ ꯑꯗꯨꯒ ꯃꯅꯦꯝꯅ ꯃꯥꯏꯕꯁꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥ ꯈꯪꯉꯤ ꯎꯗ꯭ꯔꯕꯁꯨ ꯑꯗꯨꯕꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯆꯩꯅꯥ ꯆꯤꯟꯊꯦꯡ ꯆꯩꯅꯥꯈꯣꯜ ꯀꯌꯥꯁꯤꯅ ꯃꯥꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯃꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯎꯊꯛꯇꯨꯗ ꯃꯁꯥꯗꯣ ꯐꯤꯗꯤꯡ ꯀꯥꯎ ꯀꯞꯄ ꯅꯠꯇꯅ ꯃꯥꯒꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯅꯦꯝꯁꯨ ꯀꯥꯏꯅꯔꯦ ꯃꯥꯏꯕ ꯀꯨꯃꯥꯔꯅ ꯏꯕꯦꯊꯣꯏ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯒꯤ ꯃꯔꯛꯇ ꯂꯦꯞꯄꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯅꯪꯅ ꯐꯪꯂꯤꯕ ꯃꯍꯩꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯀꯨꯃꯥꯔ ꯃꯆꯤꯟꯗ ꯂꯩꯋꯥꯁꯣꯟ ꯎꯠ ꯈꯔ ꯌꯥꯟꯗꯨꯅ ꯂꯩꯕꯤ ꯏꯕꯦꯊꯣꯏ ꯇꯝꯅ ꯂꯪꯉꯤ ꯑꯗꯨꯝꯅ ꯎꯠꯇꯣ ꯍꯦꯛ ꯏꯕꯦꯊꯣꯏꯒꯤ ꯃꯁꯥꯗ ꯆꯥꯏꯁꯤꯟꯕꯒ ꯃꯥꯒꯤ ꯉꯛꯁꯝꯗ ꯊꯨꯔꯤꯕ ꯊꯧꯔꯤꯗꯣ ꯀ꯭ꯔꯛ ꯍꯦꯛꯇ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯋꯥꯏꯈꯨꯅ ꯆꯞꯈꯤꯕꯗꯧꯅ ꯃꯥꯒꯤ ꯈꯧꯔꯤ ꯎꯇꯣꯡꯗꯣ ꯀ꯭ꯔꯛ ꯊꯨꯗꯦꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯣ ꯑꯀꯟꯕ ꯁꯥꯐꯨ ꯐꯨꯗꯣꯔꯛꯂꯦ ꯇꯟꯖꯥ ꯑꯁꯤꯗ ꯏꯕꯦꯊꯣꯏ ꯈꯣꯟꯖꯦꯜꯗꯣ ꯏꯁꯤꯀꯩ ꯅꯪꯅ ꯉꯝꯗꯨꯅ ꯑꯩꯕꯨꯁꯨ ꯍꯥꯠꯂꯦ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯃꯨꯟꯕꯤꯔꯦ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯣ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯊꯋꯥꯏ ꯊꯥꯔꯕ ꯃꯇꯨꯡ ꯀꯩꯗꯧꯔꯛꯄ ꯅꯪꯗ ꯅꯠꯇꯦ ꯑꯩꯅ ꯀꯞꯆꯕ ꯂꯥꯎꯖꯕ ꯑꯩꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗ꯭ꯔꯕ ꯃꯅꯥ ꯄꯪꯂꯕ ꯈꯨꯟꯖꯥ ꯑꯃꯗ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩ ꯄꯦꯟꯗꯦ ꯌꯥꯝ ꯄꯦꯟꯗꯦ ꯃꯥꯏꯕ ꯀꯨꯃꯥꯔꯅ ꯁꯤꯔꯝꯗꯥꯏꯁꯤꯗ
ꯁꯩꯔꯦꯡ ꯊꯤꯔꯨꯔꯣ ꯅꯪꯒꯤꯗꯣ ꯅꯠꯇ꯭ꯔꯒꯅ ꯆꯣꯏꯔꯣꯜ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯁꯤꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯅꯪꯅ ꯈꯪꯖꯤꯟꯒꯗꯕ ꯑꯃꯅ ꯑꯁꯤꯕ ꯑꯃꯇ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯈꯛ ꯍꯜꯂꯛꯈꯤꯗꯦ ꯏꯕꯦꯊꯣꯏꯅ ꯈꯨꯝꯃꯛꯏ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯜꯂꯛꯈꯤꯅꯤꯌꯦ ꯑꯩꯅ ꯌꯥꯝ ꯆꯥꯎꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯁꯤꯡꯅꯔꯛꯀꯅꯤ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯅꯪꯉꯣꯟꯗꯒꯤ ꯆꯤꯡꯅ ꯀꯅꯥꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏꯌꯦ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯉꯝꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯊꯪꯗꯗꯤ ꯑꯩꯅ ꯉꯝꯒꯅꯤ ꯑꯩꯒꯤ ꯍꯤꯌꯣꯝꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯕ ꯏꯆꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯈꯨꯟꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯇꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯕ ꯃꯆꯥ ꯑꯃꯇ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯃꯪꯐꯥꯎꯅꯍꯜꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯑꯔꯣꯏꯕ ꯄꯟꯈꯩ ꯌꯧꯔꯛꯂꯦ ꯃꯈꯣꯡꯗꯣ ꯑꯃꯨꯛꯇꯪ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯏꯕꯦꯊꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯈꯣꯡꯗꯣ ꯃꯥꯂꯪꯅ ꯍꯨꯝꯕ ꯃꯔꯛꯇ ꯈꯨꯡꯗꯧꯅ ꯇꯞꯅ ꯇꯞꯅ ꯎꯡꯉꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯂꯥꯁꯤꯡ ꯃꯐꯣꯜ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯥꯏꯕ ꯀꯨꯃꯥꯔ ꯄꯦꯟꯖꯩ ꯃꯅꯤ ꯃꯃꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯒꯤ ꯇꯝꯊꯤꯔꯕ ꯑꯔꯣꯟꯕ ꯃꯤꯗꯣ ꯑꯔꯣꯟꯕ ꯋꯥꯔꯤꯅ ꯊꯟꯕꯗꯣ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩ ꯑꯌꯨꯛ ꯉꯟꯇꯥ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯅꯥꯁꯤꯛ ꯃꯈꯣꯡ ꯍꯧꯔꯤꯕ ꯃꯄꯥꯗꯨ ꯐꯥꯎꯅ ꯆꯠꯄ ꯑꯆꯠ ꯑꯍꯣꯡꯁꯤꯡ ꯃꯩ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯎꯅꯔꯛꯑꯦ ꯏꯕꯦꯊꯣꯏꯒ ꯃꯅꯦꯝꯒꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯄꯪꯈ꯭ꯔꯕ ꯃꯤꯌꯥꯝ ꯍꯥꯏꯗ꯭ꯔꯥ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯄꯗꯨꯕꯨ ꯃꯅꯦꯝꯅ ꯃꯃꯧ ꯅꯨꯄꯤꯁꯤ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯊꯟꯇ ꯑꯃꯨꯛ ꯁꯤꯖꯕꯗꯧꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯅꯕ ꯍꯣꯠꯅꯕ ꯊꯧꯁꯤꯟꯅꯩꯕ ꯃꯥꯏꯕ ꯀꯨꯃꯥꯔꯅ ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕ ꯌꯥꯝ ꯍꯩꯁꯤꯡꯅ ꯍꯣꯠꯅꯕꯗꯨꯅ ꯃꯥ 100% ꯃꯥꯏ ꯄꯥꯛꯂꯦ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝ ꯊꯥꯕꯒꯨꯝ ꯊꯣꯛꯂꯦ ꯃꯥꯅ ꯃꯤꯌꯥꯝꯗ ꯎꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯍꯟꯕ ꯉꯝꯈ꯭ꯔꯦ ꯃꯌꯥꯝꯗꯨꯅ ꯍꯥꯏꯅꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯏꯕꯦꯊꯣꯏꯕꯨ ꯅꯨꯡꯁꯤꯗꯗꯅ ꯂꯩꯕꯅꯤ ꯏꯕꯦꯊꯣꯏꯕꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯣꯏꯕꯁꯨ ꯄꯥꯝꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯊꯤꯅ ꯑꯣꯠꯄꯤ ꯃꯃꯧ ꯅꯨꯄꯤꯁꯤꯕꯨ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯄꯨꯊꯣꯛꯂꯒ ꯅꯝꯗꯅ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯃꯅꯦꯝꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯁꯪꯒ ꯇꯧꯕꯅꯤ ꯃꯩ ꯉꯥꯡꯅꯩ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯉꯩ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌా ꯑꯃ ꯏꯇꯠ ꯇꯠꯇꯅ ꯆꯠꯊꯈꯤꯕꯅꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯦ ꯈꯪꯂꯕ ꯃꯃꯧ ꯅꯨꯄꯤꯁꯦ ꯍꯟꯖꯤꯟ ꯃꯥꯅ ꯑꯣꯠꯄꯤꯈꯤꯕꯅꯤ ꯈꯨꯠ ꯍꯟꯕ ꯉꯝꯂꯔꯣꯏꯗꯕ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯈꯜꯂꯒ ꯃꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯑꯣꯠꯈꯤꯕꯅꯤ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯃꯧ ꯅꯨꯄꯤꯁꯦ ꯇꯝꯊꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯕ ꯃꯇꯨꯡ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯂꯤꯕ ꯉꯝꯃꯤ ꯁꯥꯊꯤꯅ ꯉꯝꯃꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯌꯣꯠ ꯅꯨꯡ ꯂꯉꯣꯏꯅ ꯇꯥꯁꯤꯜꯂꯒ ꯁꯤꯃꯦꯟ ꯍꯥꯞꯂꯒ ꯁꯥꯕ꯭ꯔꯥ ꯃꯔꯝ ꯆꯠꯁꯤꯅ ꯃꯅꯦꯝꯁꯦ ꯃꯃꯧ ꯅꯨꯄꯤꯁꯦ ꯍꯥꯠꯂꯕ ꯃꯇꯨꯡ ꯀꯣꯛꯇ ꯌꯩꯁꯤꯜꯂꯒ ꯁꯣꯏꯗꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯑꯆꯨꯝ ꯃꯔꯥꯟ ꯑꯃꯗꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯒꯠꯇꯅ ꯏꯕꯦꯊꯣꯏ ꯑꯃꯗꯤ ꯃꯅꯦꯝꯁꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯊꯤꯖꯤꯜꯂꯨꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯈ꯭ꯔꯦ ꯃꯥꯏꯕ ꯀꯨꯃꯥꯔꯅꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯦ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯕꯦꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯣꯈꯥꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯕꯁꯇꯣ ꯑꯣꯟꯊꯗꯨꯅ ꯁꯤꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯒꯤ ꯄꯣꯠꯂꯣꯏꯁꯤꯅ ꯁꯥꯒꯩ ꯑꯃ ꯎꯠ ꯋꯥꯏ ꯑꯣꯟꯗꯨꯅ ꯇꯨꯝꯈꯤꯕꯁꯤꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯀꯌꯥ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯍꯜꯂꯦ ꯑꯉꯛꯄꯅꯤ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯪ ꯁꯪꯂꯤꯕ ꯂꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯆꯦꯕꯥꯡꯗ ꯏꯁꯤꯟꯈ꯭ꯔꯕ ꯑꯔꯣꯟꯕ ꯋꯥꯔꯤꯗꯣ ꯃꯥꯏꯕ ꯀꯨꯃꯥꯔ ꯁꯛꯂꯣꯠꯄꯗꯨꯗ ꯅꯤꯡꯁꯤꯡꯍꯜꯂꯦ ꯊꯥꯡꯖ ꯃꯥꯏꯃꯨꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯅꯤꯛꯂꯦ ꯃꯪꯗ ꯐꯠꯇꯕ ꯇꯧꯕ ꯂꯥꯛꯄꯕꯨ ꯂꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯄ ꯅꯍꯥꯟꯒꯩ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯐꯤꯃꯨꯅ ꯈꯥꯎꯅꯗꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯇꯞꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ ꯃꯥꯏꯕ ꯀꯨꯃꯥꯔ ꯑꯗꯨꯒ ꯂꯥꯎꯔꯛꯏ ꯂꯥꯏ ꯐꯥꯎꯕ ꯁꯤꯡꯅꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯑꯩꯁꯦ ꯀꯥꯎꯗꯕ ꯐꯩ
ꯑꯩꯒꯤ ꯏꯅꯤꯡ ꯇꯧꯕꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯌꯦꯠꯄ ꯄꯤꯕ ꯉꯝꯂꯣꯏ ꯅꯪ ꯂꯥꯏ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯂꯥꯏ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯤꯡꯅꯒꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯇꯅ ꯃꯐꯝꯁꯤꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯔꯣꯏ ꯃꯪ ꯁꯪꯂꯤꯕ ꯂꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯅ ꯍꯥꯏ ꯍꯥꯏ ꯇꯥꯏꯕꯪ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯌꯋꯥ ꯈꯨꯡꯐꯝ ꯍꯦꯟꯒꯅꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯣꯛꯇ ꯅꯪꯗꯤ ꯃꯍꯤꯛꯅꯤ ꯃꯍꯤꯛ ꯅꯪ ꯑꯃꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯊꯧ ꯄꯥꯡꯂꯤꯕ ꯑꯃꯥꯏꯕ ꯁꯤꯂꯣꯟ ꯆꯠꯂꯤꯕ ꯀꯌꯥꯕꯨ ꯆꯦꯟꯊꯅꯕ ꯂꯥꯟꯅ ꯍꯣꯠꯅꯕ ꯃꯤꯁꯛ ꯄꯥꯡꯗꯕ ꯃꯤꯔꯛ ꯃꯤꯆꯟꯊꯤ ꯅꯪꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ ꯆꯦꯡꯂꯧꯅ ꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯍꯦ ꯃꯥꯏꯕ ꯀꯨꯃꯥꯔꯅ ꯑꯩ ꯀꯨꯃꯥꯔꯅꯤ ꯀꯨꯃꯥꯔ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯁꯤꯡꯅꯒꯅꯤ ꯅꯪꯅ ꯂꯥꯏ ꯑꯣꯏꯔꯒ ꯀꯩꯗꯧꯕ ꯊꯥꯡꯖꯃꯥꯏꯃꯨ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ ꯌꯥꯝ ꯄꯥꯈꯠꯅ ꯑꯣꯖꯥ ꯑꯣꯖꯥ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯣꯖꯥ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯍꯧꯅꯗ꯭ꯔꯦ ꯑꯔꯦꯝꯕꯗ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯀꯨꯃꯥꯔꯅ ꯍꯩ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯄꯥꯎꯇꯥꯛꯇꯨꯅ ꯀꯥꯟꯅꯔꯣꯏ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯟꯅꯔꯛꯇꯅꯕ ꯀꯩꯅꯣ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯉꯥꯎꯔꯕꯣ ꯂꯥꯏꯒꯕꯨ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯒꯗꯣꯏꯅꯣ ꯑꯣꯖꯥ ꯉꯥꯎꯈꯠꯂꯛꯀꯅꯨ ꯑꯣꯖꯥ ꯑꯣꯖꯥꯒꯤꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ ꯑꯣꯖꯥ ꯃꯤꯀꯤ ꯊꯤ ꯄꯥꯡꯗꯕ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯤꯗ ꯑꯩꯗꯤ ꯏꯊꯟꯗ ꯑꯣꯏꯔꯁꯨ ꯂꯩꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯂꯥꯏꯔꯣꯜ ꯑꯃ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯂꯥꯏꯗꯨꯒ ꯃꯨꯛꯅꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯥꯅꯤ ꯀꯨꯇꯤ ꯄꯣꯁꯇꯨꯗ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯁꯨꯔꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯍꯥꯟꯒꯩ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯀꯨꯝꯍꯩꯁꯦ ꯃꯊꯤ ꯐꯣꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯑꯍꯤꯡꯁꯤꯗ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯅ ꯈꯨꯠꯇ ꯅꯨꯡ ꯄꯥꯏ ꯀꯨꯇꯤ ꯄꯣꯁꯇꯨ ꯈꯤꯡꯂꯦ ꯑꯅꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯨꯇꯤ ꯄꯣꯁ ꯈꯤꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗꯨꯗꯒꯤ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏ ꯀꯨꯇꯤ ꯄꯣꯁꯀꯤ ꯃꯈꯣꯜꯅ ꯁꯟꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯣꯝꯖꯤꯟꯅꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯅꯦ ꯃꯌꯥꯝ ꯃꯪ ꯃꯌꯥꯗ ꯂꯦꯞꯄꯤꯕ ꯑꯅꯤꯁꯦ ꯐꯥꯅꯕ ꯂꯩꯀꯥꯏ ꯍꯨꯞꯅꯕ ꯑꯝꯇ ꯍꯣꯠꯅꯁꯦ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯅ ꯍꯨꯔꯥꯟꯕꯅꯤ ꯇꯥꯏꯕꯪ ꯃꯤꯅꯤꯡꯈꯣꯜ ꯐꯪꯕꯗ ꯃꯪ ꯁꯪꯕ ꯂꯥꯏꯗꯨ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯒꯣꯜꯖꯥꯎꯅ ꯑꯅꯤꯁꯦ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯀꯣꯏꯁꯜꯂꯣ ꯀꯣꯏꯁꯜꯂꯣ ꯉꯁꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯔꯥꯏꯕꯛꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯍꯟꯈꯤꯕꯅꯦ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯉꯁꯤꯗꯤ ꯏꯁꯤꯡꯒ ꯊꯥꯎꯒ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯅꯔꯝꯕꯗꯣ ꯈꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯐꯪꯅꯕ ꯇꯥꯟꯅꯁꯦ ꯑꯅꯤꯁꯦ ꯐꯥꯔꯒ ꯃꯆꯤꯟ ꯍꯪꯕꯗ ꯋꯥꯔꯤ ꯀꯌꯥ ꯈꯪꯕ ꯉꯝꯅꯤ ꯑꯁꯨꯝꯅ ꯃꯩ ꯃꯩ ꯂꯥꯎꯔꯛꯄꯗꯨꯅ ꯃꯤ ꯊꯣꯝꯖꯤꯜꯂꯛꯏ ꯃꯪ ꯃꯄꯥꯗꯣꯝꯗ ꯑꯅꯤꯗꯨꯗꯤ ꯏꯪꯉꯪꯉꯛꯏ ꯀꯝꯗꯧꯅ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯇꯨꯞꯄꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯈ꯭ꯔꯕ ꯈꯜꯂꯨꯕꯗ ꯃꯥꯏꯕ ꯀꯨꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯀꯝꯗꯧꯅ ꯈꯪꯈ꯭ꯔꯤꯕꯅꯣ ꯑꯣꯖꯥ ꯁꯦꯕꯛ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯑꯣꯖꯥ ꯆꯦꯜꯍꯧꯕꯅ ꯐꯅꯤ ꯍꯣꯏꯅꯦ ꯃꯥꯏꯃꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯑꯁ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯥꯝꯃꯛꯇ꯭ꯔꯕꯁꯤꯗ ꯂꯝꯃꯈꯥꯡꯁꯤꯗ ꯑꯩꯕꯨ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯗ꯭ꯔꯥ ꯑꯣꯖꯥ ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯄꯟꯊꯨꯡ ꯑꯃꯨꯛ ꯄꯥꯝꯕꯤꯔꯤꯒꯦ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯗꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯕꯒꯤꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯤꯡꯍꯟꯅꯒꯅꯨ ꯅꯪ ꯑꯣꯖꯥ ꯂꯩꯔꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯪꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯕꯗ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯔꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯃꯥꯏꯃꯨ ꯃꯁꯥꯗꯣ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ ꯇꯨꯡꯗꯅ ꯈꯨꯠꯇ ꯊꯥꯡ ꯇꯤꯟ パꯏꯗꯨꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯇꯥꯟꯅꯔꯦ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯅ ꯂꯨꯆꯤꯡꯉꯤ ꯍꯨꯔꯥꯟꯕ ꯑꯅꯤꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯔꯥꯏꯕꯛ ꯁꯣꯏꯗꯅ ꯂꯦꯞꯀꯗꯕꯅꯤ ꯃꯤꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯈꯨꯟꯅꯥꯏꯁꯤꯗ ꯇꯤꯟ ꯆꯪꯕ ꯑꯅꯤꯁꯦ ꯊꯝꯕ ꯌꯥꯗꯦ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯂꯧꯅꯔꯛꯀꯅꯤ ꯃꯇꯧ ꯇꯝꯅꯤꯡꯂꯛꯀꯅꯤ ꯑꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯃꯥꯡꯍꯟꯕ ꯐꯠꯇꯕ ꯑꯅꯤꯁꯦ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯜꯂꯁꯦ ꯈꯨꯟꯖꯥ ꯑꯃꯅ ꯃꯥꯡꯍꯟꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯍꯦꯛꯇ ꯁꯤꯅꯕ ꯐꯨ ꯆꯩꯕꯗꯤ ꯇꯧꯔꯣꯏꯁꯦ ꯍꯣꯏ ꯐꯨꯗꯕ ꯌꯥꯗꯕ ꯈꯔ ꯐꯨꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯃꯈꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯝꯃꯒꯦ ꯍꯥꯏꯕꯗꯣ ꯃꯃꯨꯠ ꯇꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯪꯗꯣꯛꯂꯒ
ꯈꯪꯅꯕ ꯍꯣꯠꯅꯁꯦ ꯃꯆꯤꯟꯗꯒꯤ ꯑꯆꯨꯝꯕ ꯇꯥꯊꯣꯛꯁꯦ ꯃꯣ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯅꯃꯥꯗꯤ ꯊꯣꯡꯂꯣꯏꯁꯦ ꯑꯁꯨꯝꯅ ꯑꯍꯜ ꯈꯔ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯍꯨꯞꯆꯤꯟꯗꯨꯅ ꯑꯔꯣꯏꯕꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯆꯦꯟꯒꯦ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯥꯏꯕ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯏꯃꯨꯗꯣ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯦ ꯃꯌꯥꯝꯗꯨꯅ ꯐꯨꯔꯝꯃꯦ ꯐꯨꯕ ꯆꯩꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯇ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯊꯝꯃꯦ ꯅꯍꯥ ꯈꯔꯅ ꯂꯥꯎꯔꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯧ ꯁꯤꯡꯖꯨ ꯇꯣꯠꯄꯗꯧꯅ ꯐꯖꯅ ꯇꯣꯠꯀꯦ ꯃꯪꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯥꯏꯕꯗꯨꯒ ꯃꯥꯏꯕ ꯁꯥꯕꯗꯨꯒ ꯃꯪ ꯃꯅꯨꯡꯗ ꯍꯤꯡꯅ ꯀꯨ ꯑꯃ ꯗꯥꯕꯂꯒ ꯐꯨꯝꯒꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯣ ꯃꯔꯥꯜ ꯂꯩꯕ ꯃꯤꯕꯨ ꯀꯩꯗꯧꯔꯨꯅꯤ ꯃꯈꯣꯏꯒꯤ ꯂꯨꯇꯣꯡꯗ ꯁꯪꯈ꯭ꯔꯕ ꯃꯆꯨꯅꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏ ꯍꯩꯅꯈ꯭ꯔꯕ ꯁꯥꯖꯠꯅꯤ ꯊꯥꯗꯣꯛꯄꯁꯨ ꯍꯩꯔꯔꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯩꯅꯕꯤꯗꯨꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯅꯍꯥ ꯑꯃꯅ ꯏꯇꯥꯎ ꯊꯦꯕꯣꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯅꯍꯥ ꯑꯩꯈꯣꯏꯗ ꯁꯤꯟꯅꯧ ꯍꯤꯡꯅ ꯊꯝꯃꯣꯏꯁꯦ ꯃꯤ ꯍꯥꯠꯄ ꯑꯅꯤꯗꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯣ ꯑꯩꯈꯣꯏ ꯋꯥꯌꯦꯟꯖꯒꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯃꯗꯨ ꯌꯥꯗꯦ ꯏꯆꯥ ꯁꯥ ꯃꯔꯥꯜ ꯐꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯄꯤꯕꯗꯤ ꯃꯣ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯆꯥꯎꯔꯕ ꯃꯃꯤ ꯑꯃ ꯇꯥꯔꯛꯀꯅꯤ ꯑꯃꯗꯤ ꯃꯁꯤꯅ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯝꯗꯝꯁꯤꯗ ꯑꯥꯏꯟ ꯂꯩꯔꯤ ꯖꯨꯗꯤꯁꯔꯤ ꯂꯩꯔꯤ ꯃꯁꯤꯗ ꯂꯅꯥꯏ ꯃꯤꯑꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯆꯨꯝꯗꯦ ꯅꯍꯥ ꯑꯃꯅ ꯏꯅꯦ ꯀꯕꯤꯇꯥ ꯏꯅꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯌꯥꯔꯣꯏꯗ ꯂꯩꯕꯥꯛꯁꯤꯗꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯂꯩꯔꯤꯒꯦ ꯉꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯁꯤꯁꯇꯦꯝꯅꯤ ꯃꯁꯤꯗ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯖꯨꯗꯤꯁꯔꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯐꯪꯅꯤ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯀꯦ ꯀꯕꯤꯇꯥꯅ ꯍꯥꯏꯔꯤ ꯏꯆꯥ ꯁꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯂꯩꯕꯥꯛꯁꯤꯗ ꯑꯥꯏꯟ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯨꯠꯇ ꯑꯥꯏꯟꯕꯨ ꯁꯥꯟꯅꯄꯣꯠꯇꯧꯅ ꯍꯦꯛꯇ ꯄꯥꯏꯒꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯔꯤ ꯂꯣ ꯂꯩꯔꯤ ꯁꯤꯁꯇꯦꯝꯗ ꯊꯥꯖꯕ ꯊꯝꯁꯤ ꯃꯤꯍꯥꯠꯄꯁꯤꯡꯁꯦ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯗꯟꯗꯤꯗꯣ ꯄꯤꯍꯟꯁꯤ ꯅꯍꯥ ꯑꯃꯅ ꯑꯥꯏꯟ ꯍꯥꯏꯗꯣ ꯌꯥꯝ ꯐꯖꯕ ꯍꯥꯏꯗꯣꯔꯛꯄꯗꯗꯤ ꯑꯥꯊ꯭ꯔ ꯌꯥꯝꯅ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯏꯅꯦ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯣꯏꯅ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯥꯏꯟꯗꯤ ꯃꯃꯤꯡꯇꯒꯤꯅꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯦꯖꯨꯀꯦꯇꯤꯚ ꯖꯨꯗꯤꯁꯤꯌꯔꯤ ꯑꯍꯨꯝꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯁꯦ ꯃꯈꯣꯡ ꯇꯦꯛꯂꯕ ꯌꯣꯠꯁꯕꯤꯅꯤ ꯂꯝꯗꯝꯁꯤꯗ ꯀꯔꯝꯕ ꯑꯥꯊ꯭ꯔꯕꯨ ꯁꯟꯗꯣꯛꯇꯨꯅ ꯇꯥꯛꯂꯤꯒꯦ ꯖꯨꯗꯤꯁꯤꯌꯔꯤꯅ ꯑꯁꯨꯝꯅ ꯅꯍꯥꯁꯤꯡꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯦ ꯇꯟꯖꯥꯗꯨꯗ ꯈꯔꯅ ꯂꯥꯎꯔꯛꯑꯦ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯍꯩ ꯂꯩ ꯊꯠꯄꯗꯧꯅ ꯊꯠꯄ ꯃꯪ ꯇꯧꯕ ꯃꯥꯏꯕꯅꯤꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯄꯨꯊꯣꯛꯄꯤꯔꯣ ꯃꯈꯣꯏꯕꯨ ꯀꯟꯈꯠꯄꯤꯒꯅꯨ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯃꯪ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯈꯨꯠꯁꯤꯡꯗꯣ ꯁꯗꯟ ꯊꯥꯔꯒ ꯇꯨꯕꯠ ꯀꯛꯊꯠꯀꯦ ꯑꯁꯨꯝꯅ ꯃꯩ ꯂꯥꯎꯅꯔꯦ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯃꯤꯌꯥꯝꯗꯨꯅ ꯍꯨꯞꯆꯤꯜꯂꯦ ꯏꯀꯨꯏ ꯀꯨꯏꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯆꯥꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯃꯔꯣꯝꯗꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯦ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯍꯧꯕ ꯇꯥꯍꯧꯕꯁꯤꯡꯗꯣ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀ꯭ꯂꯕꯇꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃꯗ ꯑꯅꯤꯗꯣ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯔꯒ ꯂꯦꯡꯖꯨꯝꯒ ꯊꯦꯡꯅꯅ ꯃꯁꯥꯗꯨ ꯅꯞꯁꯤꯟꯅ ꯐꯝꯍꯜꯂꯒ ꯂꯩ ꯃꯈꯣꯡ ꯃꯈꯨꯠ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅꯕ ꯄꯨꯟꯁꯤꯜꯂꯤ ꯐꯨꯕꯒꯤ ꯆꯩꯐꯝꯁꯨ ꯅꯥꯏꯔꯦ ꯃꯈꯨꯠ ꯌꯥꯎꯕ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯕ ꯅꯍꯥ ꯈꯔꯅ ꯑꯃꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯉꯁꯥꯏꯅ ꯈꯔ ꯇꯣꯠꯈ꯭ꯔꯕꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯃꯥꯏꯃꯨꯗꯤ ꯃꯆꯤꯟꯕꯥꯟꯗꯣ ꯄꯣꯝꯂꯦ ꯃꯃꯤꯠ ꯅꯥꯃꯁꯨ ꯀꯤꯟꯅ ꯊꯤꯟꯕꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯦ ꯀꯨꯃꯥꯔꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯅꯥꯇꯣꯟꯗꯣ ꯆꯤꯡꯗꯧꯅ ꯋꯥꯡꯅ ꯄꯣꯝꯂꯦ ꯃꯔꯥꯏꯕꯛꯇꯨꯁꯨ ꯏꯇꯣꯡ ꯇꯣꯡꯈꯩ ꯀꯤꯟꯅ ꯊꯤꯟꯕꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯕꯅꯣ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯐꯨꯃꯟꯗ꯭ꯔꯕꯅꯤ ꯅꯍꯥꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯍꯜ ꯈꯔ ꯆꯪꯗꯨꯅ ꯀꯟꯕꯤꯈꯤꯕꯅ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯥꯃꯤꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯒꯤ ꯃꯄꯥ ꯂꯥꯅ ꯆꯠꯄ ꯉꯝꯈꯤꯗꯕ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯏꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤꯡꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯃꯄꯥꯜꯗꯒꯤ ꯑꯣꯏꯔꯦ ꯀꯔꯤ ꯊꯃꯣꯏꯅꯦꯒꯦ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗꯨꯗꯤ ꯅꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯄꯣꯞ ꯂꯥꯎꯅ ꯁꯣꯔꯥꯏꯜꯗꯒꯤ ꯊꯥꯗꯔꯛꯈꯤꯕ꯭ꯔꯣ ꯃꯇꯨ ꯄꯥꯟꯗꯕ ꯁꯥ ꯉꯥ ꯐꯥꯎꯕ ꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯆꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯈꯣꯏꯅ ꯈꯨꯠ ꯊꯥꯕꯗ ꯍꯜꯂꯛꯂꯔꯣꯏ ꯈꯟꯕ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯕꯁꯤꯡꯕꯨ ꯈꯜꯂꯒ ꯇꯨꯍꯠꯅꯕ ꯑꯃꯗꯤ ꯄꯨꯟꯁꯤ ꯀꯌꯥꯕꯨ
ꯃꯥꯡꯅꯕ ꯍꯣꯠꯅꯔꯤ ꯍꯤꯡꯂꯤꯉꯩ ꯃꯇꯦꯛ ꯈꯔꯁꯤꯗ ꯑꯐꯕ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯁꯤꯔꯒ ꯂꯩꯕꯥꯛꯇ ꯅꯈꯣꯏꯕꯨ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏꯅꯦ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯒꯤ ꯑꯥꯔꯊ ꯈꯪꯗꯕ ꯃꯤꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯅꯈꯣꯏꯗꯤꯅꯦ ꯃꯥꯂꯦꯝ ꯂꯨꯝꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤ ꯃꯃꯥ ꯑꯃꯠꯇꯅ ꯅꯈꯣꯏꯒꯨꯝꯕ ꯃꯥꯂꯦꯝ ꯂꯨꯝꯅꯕ ꯃꯆꯥ ꯄꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯌꯣꯝꯗ ꯀꯅꯥꯅꯁꯨ ꯅꯥꯎ ꯄꯨꯅꯤꯡꯉꯔꯣꯏ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯉꯩ ꯃꯥꯡꯍꯜ ꯂꯧꯕꯗ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯂꯣꯏꯅ ꯈꯟꯕ ꯍꯧꯔꯛꯂꯅꯤ ꯅꯪꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯤꯈ꯭ꯔꯕ ꯏꯕꯦꯊꯣꯏꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯝꯃꯣꯏ ꯏꯕꯦꯊꯣꯏꯒꯤ ꯃꯔꯥꯏꯕꯛ ꯅꯪꯅ ꯅꯝꯗꯨꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯃꯥꯔꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯃꯥꯗꯤ ꯃꯅꯥꯗ ꯆꯪꯂꯝꯗꯦ ꯆꯩꯅꯥꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯪꯇꯣꯛꯇꯨꯅ ꯈꯥ ꯈꯥ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯤꯟꯗꯒꯤ ꯏꯅ ꯇꯞ ꯇꯞ ꯐꯠꯇꯕ ꯃꯥꯒꯤ ꯃꯌꯥꯏꯗꯨꯗꯤ ꯄꯥꯛꯍꯦꯛ ꯍꯟꯗꯦ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯃꯌꯥꯏꯗꯨ ꯐꯨꯗꯣꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯥꯅ ꯉꯝꯅꯤ ꯑꯗꯨꯕꯨ ꯈꯟꯖꯕꯇꯅꯤ ꯈꯨꯗꯤꯡꯃꯛ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯠꯇꯕ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯏꯃꯨꯕꯨ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅ꯭ꯌꯥꯏꯗꯨꯅ ꯗꯤꯐꯦꯟꯁ ꯂꯣꯌꯔ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯀꯨꯃꯥꯔꯕꯨ ꯃꯤꯌꯥꯠꯄꯒꯤ ꯃꯔꯥꯜꯗ ꯑꯃꯗꯤ ꯑꯟꯌꯨꯖꯨꯑꯦꯜ ꯑꯦꯛ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯥꯟꯅꯕꯒꯤ ꯃꯔꯥꯜꯗ ꯏꯟꯗꯤꯌꯥꯟ ꯄꯦꯅꯥꯜ ꯀꯣꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯥꯗꯣꯛ ꯑꯣꯏꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯀꯣꯝꯄ꯭ꯂꯤꯁ ꯑꯣꯏꯔꯤꯕ ꯃꯥꯏꯃꯨꯅ ꯆꯍꯤ 10 ꯖꯦꯜꯗ ꯐꯥꯗꯣꯛ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯐꯪꯕ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯈꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯍꯔꯥꯎꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯆꯤꯡꯎꯃꯥꯒꯤ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯥꯏꯇꯣꯜꯂꯣꯝꯕ ꯅꯨꯃꯤꯠꯅꯤ ꯑꯃꯥꯏꯕꯤꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯊꯥꯡ ꯑꯃꯗꯤ ꯐꯤꯔꯥꯜ ꯄꯥꯏꯔꯒ ꯇꯤꯃꯨ ꯂꯥꯏꯕꯨ ꯇꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯥꯡꯅꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗꯨ ꯍꯥꯡꯍꯟꯗꯨꯅ ꯀꯅꯥꯝꯇ ꯃꯄꯥ ꯂꯥꯟꯅ ꯇꯨꯕꯠ ꯅꯥꯇꯩ ꯆꯠꯇꯅꯕ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯤꯗ ꯃꯥꯏꯕ ꯑꯕꯣꯙꯦꯁꯨ ꯌꯥꯎꯏ ꯃꯥꯅ ꯀꯨꯞꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯥꯏꯔꯣꯏꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯅꯕ ꯊꯧꯁꯤꯜꯂꯤ ꯉꯁꯤꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯤꯗ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯏꯕꯦꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯊꯣꯛꯇꯅꯕ ꯃꯊꯤ ꯐꯣꯡꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯣꯏꯊꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯑꯃꯥꯏꯕꯤꯅ ꯆꯔꯨ ꯃꯩ ꯊꯥ ꯅꯥꯁꯤꯛ ꯍꯧꯕ ꯃꯄꯥꯗꯨ ꯆꯤꯡꯁꯤꯟꯅ ꯊꯥꯡ ꯊꯥꯕ ꯍꯧꯔꯛꯄꯗꯨꯗꯅꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯂꯩꯕ ꯏꯕꯦꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯐꯝ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯊꯥꯡꯒꯤ ꯊꯥꯡꯗꯣ ꯅꯥꯏꯔꯛꯄꯗꯨꯗ ꯃꯤꯔꯦꯜꯗꯨꯗ ꯆꯩꯅꯥ ꯂꯤꯁꯤꯡ ꯊꯤꯉꯝꯗꯅ ꯐꯥꯎꯔꯛꯏ ꯃꯐꯝꯗꯨꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯇꯨꯔꯦꯜ ꯂꯥꯏꯖꯗꯨꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯇꯨꯔꯦꯜꯗꯨꯗꯒꯤ ꯏꯔꯣꯏ ꯑꯃꯨꯕ ꯑꯃ ꯆꯕꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ ꯏꯔꯣꯏꯗꯨꯒꯤ ꯃꯊꯛꯇ ꯏꯕꯦꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯥꯞꯂꯒ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡꯍꯨꯠꯀꯤ ꯂꯝꯗꯝ ꯆꯛꯄꯤ ꯇꯨꯔꯦꯜ ꯏꯋꯥꯏ ꯏꯀꯣꯜ ꯏꯃꯥ ꯅꯨꯡꯊꯣꯛ ꯃꯁꯥꯏꯒꯣꯜ ꯑꯁꯤ ꯊꯨꯡ ꯇꯝꯅ ꯄꯨꯔꯛꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯀꯩꯔꯦꯅ ꯌꯥꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯈ꯭ꯔꯦ ꯃꯥꯏꯕ ꯕꯣꯊꯦꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯂꯥꯏꯔꯣꯏꯒꯤ ꯑꯍꯤꯡꯗꯨꯗ ꯑꯊꯦꯟ ꯄꯣꯠ ꯁꯦꯝꯂꯒ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯇꯝꯅ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯂꯥꯛꯏ ꯈꯨꯔꯨꯛ ꯀꯨꯟ ꯃꯥꯏꯕ ꯕꯣꯊꯦꯅ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟ ꯈꯨꯕꯥꯛ ꯆꯪꯖꯧ ꯂꯣꯟꯅꯔꯗꯨꯅ ꯇꯂꯥ ꯄꯥꯃꯦꯜ ꯅꯥꯁꯤꯛ ꯍꯣ ꯅꯍꯥꯟꯈꯩꯅꯤ ꯉꯁꯤꯗꯒꯤ ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏꯔꯁꯤꯗꯤ ꯅꯥꯁꯤꯛ ꯅꯪꯒꯤ ꯃꯈꯣꯡꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯝꯕ ꯑꯀꯤꯕꯅ ꯁꯛꯂꯣꯟ ꯅꯥꯏꯔꯝꯕ ꯉꯁꯤꯗꯒꯤ ꯀꯣꯛꯂꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯥꯁꯨ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯈ꯭ꯔꯦ ꯖꯧꯅꯤ ꯈꯨꯟꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯁꯥꯏ ꯀꯣꯟꯅꯤ ꯉꯁꯤꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯕ ꯇꯥꯏꯕꯪꯅ ꯁꯥꯐꯣꯡꯕ ꯉꯝꯕ ꯄꯥꯔꯤ ꯅꯥꯝꯃ ꯋꯥꯠꯇ ꯏꯃꯣꯝ ꯅꯥꯝꯃ ꯁꯣꯏꯄꯗ ꯄꯥꯔꯤꯅ ꯁꯨꯛꯇꯕ ꯂꯩꯔꯥꯡ ꯏꯃꯣꯝꯅ ꯁꯣꯏꯗꯕ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯐꯔꯁꯦ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝ ꯑꯅꯤꯒꯤ ꯃꯌꯥ ꯊꯪꯅꯤ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭राꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ